ꯑꯍꯥꯟꯕꯃꯛꯇꯗ ꯁꯦꯟꯇꯤꯕꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯊꯥ 9 ꯍꯦꯟꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕꯤꯗ ꯅꯣꯡꯃ ꯀꯥꯟꯅꯗꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥꯁꯤꯡꯁꯤꯅ ꯆꯠꯂꯨꯕ ꯃꯐꯝꯁꯤꯡꯗ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯨꯗ ꯃꯥꯏ ꯄꯥꯛꯂꯛꯇꯨꯅ ꯑꯐꯕ ꯄꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯄꯨꯔꯛꯏꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯎꯅꯖꯗꯣꯏꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤ ꯔꯁꯤꯌꯥꯗ ꯍꯟꯗꯛ FCF ꯋꯥꯔꯜ ꯆꯦꯝꯄꯤꯌꯟꯒꯤ ꯇꯥꯏꯇꯜ ꯂꯧꯔꯛꯂꯕ ꯗꯥ ꯕꯃꯝ ꯊꯧꯅꯥꯎꯖꯝ ꯑꯗꯨꯒ ꯗꯥ ꯔꯤꯆꯥ ꯃꯣꯏꯔꯥꯡꯊꯦꯝ ꯃꯥꯒꯤ ꯀꯣꯆ ꯑꯦꯟ ꯃꯦꯅꯦꯖꯔ ꯑꯍꯥꯟꯕꯁꯦ ꯀꯩꯅꯣꯅꯦ ꯗꯥ ꯕꯃꯝꯗ ꯑꯃ ꯂꯥꯛꯑꯒꯦꯀꯣ ꯐꯥꯏꯠꯁꯦ ꯂꯦꯞꯄꯛꯈꯤꯕ ꯃꯇꯝꯗꯣ ꯍꯥꯏꯗꯤ ꯐꯥꯏꯠꯁꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯈꯤꯗꯅ ꯑꯗꯨ ꯂꯣꯏꯈꯤꯕ ꯃꯇꯝꯗ ꯖꯁꯇꯨꯅ ꯈꯥꯝꯃꯛꯄ ꯃꯇꯝꯗ ꯀꯩ ꯈꯟꯕꯤ ꯑꯗꯨꯝ ꯃꯥ ꯊꯣꯛꯂꯛꯈꯤꯅꯤ ꯃꯥ ꯑꯗꯨꯗ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ ꯍꯥꯏꯗꯤ ꯔꯁꯤꯌꯥꯒꯤ ꯐꯥꯏꯇꯔ ꯑꯃꯅ ꯑꯗꯨꯒꯤ ꯁꯦꯀꯦꯟꯗꯨꯗ ꯃꯥꯅ ꯁꯦꯔꯦꯟꯗꯔ ꯇꯧꯔꯛꯀꯅꯤ ꯃꯥ ꯉꯝꯃꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ ꯍꯥꯏꯗꯤ ꯔꯁꯤꯌꯥꯟ ꯐꯥꯏꯇꯔꯗꯤ ꯌꯥꯝ ꯂꯤꯡꯕ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯒ꯭ꯔꯥꯎꯟꯗꯁꯨ ꯈ꯭ꯋꯥꯏ ꯀꯟꯕ ꯑꯗꯨꯒꯨꯝꯕ ꯐꯥꯏꯇꯔꯅꯦ ꯑꯗꯨ ꯃꯥꯁꯨ ꯌꯥꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯃꯃꯥꯡꯗꯁꯨ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈ꯭ꯔꯕ ꯃꯣꯏꯒꯤꯁꯨ ꯁ꯭ꯇꯥꯔꯅꯦ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯃꯥ ꯇꯧꯔꯦ ꯑꯩ ꯊꯥꯖꯗꯕꯒꯤ ꯃꯇꯤꯛꯇꯤ ꯑꯩꯒꯤ ꯀꯣꯆꯇꯐꯥꯎꯗ ꯑꯩꯅ ꯍꯪꯉꯦ ꯁꯥꯔꯁꯤ ꯂꯣꯏꯔꯕ ꯈꯣꯠꯂꯕꯅ ꯑꯗꯩ ꯑꯗꯨꯒꯤ ꯃꯔꯛꯀꯤꯗꯨꯗ ꯊꯤꯜꯂꯤꯉꯩ ꯃꯇꯝꯗꯨꯗꯀꯣ ꯕ꯭ꯔꯗꯔꯅ 3ꯂꯛ ꯊꯤꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯗꯥꯆꯥꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯦ ꯈꯣꯠꯂꯦꯅ ꯍꯥꯏꯕ ꯅꯍꯥꯟ ꯍꯥꯏꯐꯦꯠ ꯋꯥꯔꯤ ꯂꯤꯕꯤꯒꯤꯗꯅ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯃꯤꯗꯣ ꯁꯣꯛꯈꯤꯅꯦꯅ ꯄꯥꯈꯠꯄꯩ ꯑꯣꯏꯗꯣꯏꯔꯥ ꯑꯣꯔ ꯑꯗꯨꯒꯤ ꯃꯔꯝꯁꯦ ꯑꯩꯒꯤ ꯐꯥꯏꯠꯁꯦ ꯃꯃꯥꯡꯗ ꯁꯥꯟꯅꯈꯤꯕ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟ ꯃꯌꯥꯝ ꯑꯣꯏꯈꯤꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯌꯥꯝ ꯁꯥꯟꯅꯈꯤꯕ ꯃꯃꯥꯡꯗ ꯁꯥꯟꯅꯈꯤꯕ ꯐꯥꯏꯠ ꯃꯌꯥꯝꯁꯦ ꯁꯤꯒ ꯇꯣꯉꯥꯟꯕ ꯍꯟꯗꯛꯀꯤ ꯐꯥꯏꯠꯁꯦ ꯍꯥꯏꯕꯗꯤ ꯍꯟꯗꯛꯀꯤ ꯐꯥꯏꯠꯁꯤꯅ ꯑꯩꯒꯤ ꯀꯣꯆꯁꯤꯅ ꯇꯧ ꯍꯥꯏꯕ ꯃꯥꯅ ꯌꯦꯡꯉꯛꯄ ꯃꯤꯠꯌꯦꯡ ꯃꯥꯅ ꯇꯧꯔꯛꯄ ꯃꯥꯒꯤ ꯁꯥꯎꯟ ꯃꯥꯅ ꯍꯥꯏꯕ ꯉꯥꯛꯇ ꯑꯩꯅ ꯐꯣꯂꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯇꯧ ꯍꯥꯏꯕ ꯇꯧ ꯑꯗꯨꯗꯨꯅ ꯑꯩꯅ ꯊꯤꯜꯂꯤꯕ ꯄꯟꯁꯇꯣ ꯃꯥꯅ ꯌꯥꯔꯤꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯃꯥꯒꯤ ꯏꯪꯒꯤꯠ ꯂꯧꯔꯒ ꯑꯩꯅ ꯇꯧꯕ ꯑꯗꯨꯅ ꯃꯥꯒꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯇꯧꯔꯒ ꯌꯥꯔꯤꯕ꯭ꯔꯥꯅ ꯌꯦꯡꯕ ꯑꯣꯖꯥꯅ ꯇꯧꯔꯣ ꯈꯣꯠꯂꯣ ꯍꯥꯏ ꯑꯃꯨꯛꯀ ꯄꯤꯔꯛꯑ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯟꯇꯤꯅ꯭ꯌꯨ ꯑꯃꯨꯛ ꯊꯤꯟꯕ ꯗꯥ ꯆꯥꯟꯗꯦ ꯑꯗꯨꯒꯤ ꯗꯥ ꯕꯃꯝꯅ ꯑꯗꯨ ꯌꯦꯡꯉꯛꯄ ꯃꯇꯝꯗꯣ ꯃꯈꯥ ꯇꯥꯅ ꯊꯤꯜꯂꯣ ꯍꯥꯏꯔ ꯑꯗꯨꯒꯤꯗꯗꯤ ꯀꯩ ꯈꯟꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯃꯈꯥ ꯇꯥꯅ ꯊꯤꯜꯂꯣꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯪꯗ꯭ꯔꯤꯉꯩꯗꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯌꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤ ꯐꯥꯏꯠꯁꯦ ꯇꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯍꯥꯟꯅ ꯇꯧꯋꯦꯕ ꯐꯥꯏꯇꯔꯗꯨꯒꯤ ꯍꯥꯟꯅ ꯐꯥꯏꯠ ꯑꯩꯈꯣꯏ ꯌꯦꯡꯉꯦ ꯅꯨꯡꯗꯥꯡꯗ ꯌꯦꯡꯉꯦ ꯐꯥꯏꯇꯔꯁꯦ ꯐꯖꯅ ꯃꯥꯒꯤ ꯀꯔꯤꯗ ꯐꯨꯅꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯔꯤ ꯁ꯭ꯇꯥꯏꯜꯅꯣ ꯀꯤꯛ ꯀꯃꯥꯏꯅ ꯊꯥꯔꯤ ꯈꯣꯠꯂꯤ ꯂꯣꯏ ꯌꯦꯡꯉꯦ ꯑꯩꯈꯣꯏꯁꯦ ꯌꯦꯡꯉꯀꯥꯟꯗ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯦ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯀꯥꯟꯗ ꯃꯥ ꯇꯨꯝꯈ꯭ꯔꯦ ꯄꯣꯊꯥꯍꯟꯈ꯭ꯔꯦ ꯑꯩꯅ ꯁꯣꯝ ꯅꯥꯀꯟ ꯀꯥꯗ ꯆꯠꯂꯒ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯦ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯤ ꯇꯧꯒꯦ ꯁꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯇꯧꯕꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯄ꯭ꯂꯥꯟ ꯇꯧꯔꯒꯗꯤ ꯆꯠꯂꯦ ꯑꯗꯨꯕꯨ ꯌꯧꯔꯀꯥꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯑꯗꯨꯝ ꯁꯛꯁꯦꯁ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣꯗ ꯌꯥꯝ ꯀꯨꯏꯅ ꯁꯥꯟꯅꯗꯕꯤꯗ ꯊꯨꯅ ꯂꯣꯏꯁꯤꯟꯕꯒꯤ ꯇꯥꯔꯒꯦꯠꯅꯦ ꯀꯩꯒꯤꯅꯣꯗ ꯍꯦꯛ ꯀꯨꯏꯅ ꯁꯥꯟꯅꯊꯧꯔꯒ ꯏꯁꯇꯦꯃꯤꯅꯥ ꯌꯥꯝ ꯋꯥꯡꯉꯦꯕ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝꯁꯦ ꯔꯁꯤꯌꯥꯅꯦꯕ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯋꯦꯗꯔ ꯅꯤꯌꯔꯂꯤ ꯃꯥꯏꯅꯁꯅꯤ ꯂꯩꯔꯤꯁꯦ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯐꯨꯗ ꯍꯦꯕꯤꯠ ꯄꯨꯔꯥ ꯗꯤꯐ꯭ꯔꯦꯟꯅꯤ ꯂꯩꯔꯤꯁꯦ ꯃꯃꯝꯅ ꯑꯗꯨ ꯀꯨꯏꯅ ꯂꯩꯔꯛꯄꯗꯨꯗ ꯆꯥꯕꯁꯦ ꯃꯥ ꯒ꯭ꯌꯥꯟꯃꯨꯛ ꯇꯥꯗ꯭ꯔꯕꯅꯦꯕ ꯀꯔꯤ ꯆꯥꯏꯅꯣ ꯀꯔꯤ ꯊꯛꯏꯅꯣ ꯒ꯭ꯌꯥꯟꯃꯨꯛ ꯇꯥꯗ꯭ꯔꯕꯅꯦ ꯑꯆꯥꯄꯣꯠꯁꯦ ꯍꯥꯎꯅ ꯑꯣꯔꯗꯔ ꯇꯧꯔꯒ ꯍꯦꯛꯇ ꯆꯥꯔꯀꯥꯟꯗ ꯈꯥꯔꯝꯕꯒꯨꯝꯕ ꯊꯨꯝꯃꯝꯕꯒꯨꯝꯕ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯦꯕ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗ ꯃꯉꯣꯟꯗ ꯏꯅꯔꯖꯤ ꯌꯥꯝ ꯊꯤꯅ ꯂꯩꯅꯩꯁꯨ ꯑꯦꯛꯁꯄꯦꯛ ꯇꯧꯗꯦꯀꯣ ꯃꯥꯁꯨ ꯂꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯀꯥꯟꯗ ꯃꯥꯒꯤ ꯂꯤꯃꯤꯇꯦꯠ ꯏꯅꯔꯖꯤ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯃꯗꯨꯗꯤ ꯏꯁꯇꯦꯃꯤꯅꯥꯁꯤ ꯌꯥꯝ ꯋꯥꯡꯕ ꯃꯁꯥꯒꯤ ꯃꯔꯝꯗꯝꯅꯤꯗꯅ ꯏꯁꯇꯦꯃꯤꯅꯥ ꯌꯥꯝ ꯋꯥꯡꯕ ꯑꯃ ꯂꯩꯕ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯏꯁꯇꯦꯃꯤꯅꯥ ꯈꯤꯇꯪ ꯍꯟꯊꯕ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯩ ꯑꯗ ꯑꯩꯈꯣꯏꯅ ꯗꯣꯃꯤꯅꯦꯠ ꯇꯧ ꯇꯥꯔꯒꯗꯤ ꯀꯨꯏꯅ ꯁꯥꯡꯅ ꯐꯥꯏꯠꯁꯤꯗꯤ ꯐꯥꯏꯠꯅꯤꯗꯅ ꯀꯨꯏꯅ ꯁꯥꯡꯅ ꯐꯨꯅꯔꯛ ꯇꯥꯔꯒꯗꯤ ꯏꯁꯇꯦꯃꯤꯅꯥ ꯈꯤꯇꯪ ꯁꯣꯜꯍꯧꯒꯗ꯭ꯔꯥꯅ ꯑꯩꯈꯣꯏꯅ ꯊꯨꯅ ꯂꯣꯏꯁꯤꯟꯕꯒꯤ ꯇꯥꯔꯒꯦꯠꯇ ꯇꯧꯈꯤꯕꯅꯦ ꯗꯥ ꯕꯃꯝꯗꯤ ꯐꯥꯏꯠ ꯆꯠꯇ꯭ꯔꯤꯀꯥꯟꯒꯤꯁꯦ ꯍꯥꯏꯗꯤ ꯍꯣꯇꯦꯜ ꯂꯩꯔꯤꯀꯥꯟꯁꯦ ꯁꯤꯗ ꯁꯦꯜꯐ ꯗꯥꯎꯠꯀꯨꯝꯕ ꯑꯗꯨꯝꯕꯗꯤ ꯊꯣꯛꯂꯛꯈꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯏꯁꯥ ꯊꯥꯖꯗꯕꯒꯨꯝꯕ ꯑꯩꯁꯦ ꯍꯌꯦꯡ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯣꯠꯅꯤ ꯑꯦꯟꯖꯥꯏꯇꯤ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤ ꯐꯥꯏꯠꯁꯦ ꯑꯗꯨꯝ ꯃꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯈꯪꯉꯤꯗꯅꯀꯣ ꯍꯌꯦꯡꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯐꯥꯏꯠ ꯑꯃ ꯇꯧꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯑꯗꯩ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯈꯣꯠꯄꯤꯔꯦ ꯃꯌꯥꯝ ꯍꯥꯏꯗꯅ ꯑꯗꯨꯗꯣ ꯃꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯊꯝꯃꯤꯕ ꯑꯁꯥꯁꯤꯡꯁꯦ ꯑꯩꯅ ꯃꯥꯡꯍꯜꯂꯗ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨꯝꯕꯒꯤ ꯐꯤꯌꯔꯒꯨꯝꯕ ꯂꯥꯛꯈꯤꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯀꯩꯁꯨ ꯂꯥꯛꯇꯦ ꯑꯗꯨꯒ ꯀꯩꯁꯨ ꯀꯩꯅꯣ ꯂꯧꯗꯦ ꯑꯩꯉꯣꯟꯗ ꯑꯣꯖꯥꯅ ꯍꯥꯏꯕ ꯅꯪ ꯀꯩꯒꯨꯝꯕ ꯁꯤ ꯕꯦꯜ ꯄꯨꯗꯕꯤꯗꯗꯤ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ ꯀꯩꯒꯨꯝꯕ ꯕꯦꯜ ꯂꯧꯗ ꯇꯥꯔꯗꯤ ꯉꯝꯗ ꯇꯥꯔꯗꯤ ꯅꯪ ꯔꯁꯤꯌꯥ ꯊꯝꯒꯅꯤ ꯑꯗꯨꯝ ꯍꯥꯏ ꯕꯔꯥꯕꯔ ꯑꯗꯨꯝ ꯍꯥꯏ ꯍꯣꯇꯦꯜ ꯅꯨꯡꯗꯁꯨ ꯔꯁꯤꯌꯥ ꯑꯗꯨꯝ ꯊꯝꯒꯅꯤ ꯑꯗꯨꯝ ꯍꯥꯏꯗ ꯑꯗꯩ ꯑꯩꯁꯨ ꯑꯗꯨꯝ ꯂꯧꯅꯤ ꯍꯥꯏꯔ ꯑꯗꯨ ꯑꯩꯁꯨ ꯉꯝꯅꯤ ꯊꯥꯖꯕ ꯍꯥꯏ ꯑꯗꯨꯝ ꯂꯩꯔꯒ ꯆꯠꯂꯦ ꯑꯗꯨꯒ ꯗꯥ ꯆꯥꯟꯗ ꯑꯃ ꯂꯥꯛꯑꯒꯀꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯈꯤꯕꯗꯣ ꯔꯁꯤꯌꯟꯒꯤ ꯐꯥꯏꯇꯔꯁꯤꯡꯁꯦ ꯅꯍꯥꯟꯁꯨ ꯍꯥꯏꯐꯦꯠ ꯔꯤꯁꯦꯞꯁꯟ ꯅꯨꯃꯤꯠꯇ ꯍꯥꯏꯈꯤꯕꯗ ꯃꯣꯏꯁꯦ ꯌꯥꯝꯅ ꯏꯁꯇꯦꯃꯤꯅꯥ ꯋꯥꯡꯕ ꯑꯗꯩ ꯍꯣꯏ ꯃꯣꯏꯒꯤ ꯋꯦꯗꯔ ꯃꯣꯏꯒꯤ ꯆꯥꯅꯖꯕꯗꯤ ꯂꯩꯖꯔꯦꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡꯒꯨꯝꯕ ꯑꯗꯩ ꯃꯣꯏꯒꯤ ꯔꯨꯇꯤꯟꯁꯤꯡꯗꯣ ꯑꯗꯨꯝꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕꯁꯤꯡꯁꯤꯒ ꯈꯦꯠꯅꯕ ꯈꯔꯒꯨꯝꯕ ꯑꯗꯨꯝ ꯂꯩꯔꯝꯗꯧꯗꯤ ꯃꯥꯜꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯩ ꯂꯔꯟ ꯇꯧꯕ ꯌꯥꯒꯦꯗꯣ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯄꯨꯁꯜꯂꯛꯄ ꯌꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯨꯝꯕꯗꯤ ꯀꯩꯀꯩ ꯂꯩꯕ ꯑꯩꯅ ꯅꯍꯥꯟꯁꯨ ꯍꯥꯏꯈꯤꯕꯗꯣ ꯈꯦꯠꯅꯕꯗꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯦ ꯃꯣꯏꯗꯤ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯑꯣꯏꯔꯤꯉꯩꯗꯒꯤ ꯐꯖꯅ ꯃꯣꯏꯁꯦ ꯀꯔꯤ ꯁꯥꯟꯅꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ
ꯃꯥꯒꯤ ꯃꯣꯏꯗꯤ ꯏꯚꯟ ꯃꯣꯏ ꯀꯩꯅꯣꯐꯥꯎ ꯀꯩ ꯍꯥꯏꯅꯤ ꯃꯁꯥꯒꯤ ꯕꯣꯗꯤꯐꯥꯎ ꯂꯣꯏꯅꯃꯛ ꯑꯣꯟꯊꯣꯛꯑꯒ ꯁꯤ ꯑꯁꯨꯛ ꯌꯥꯎꯕ ꯁꯤ ꯁꯔꯨꯁꯨ ꯌꯥꯝ ꯆꯥꯎꯕ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯁꯤ ꯁꯥꯟꯅ ꯂꯣꯏ ꯈꯪꯗꯣꯛꯑꯒ MMA ꯁꯥꯟꯅꯕ ꯌꯥꯔꯦꯅ ꯊꯥꯖꯤꯜꯂꯛꯄ ꯒ꯭ꯔꯨꯞꯅꯦꯕ ꯑꯉꯥꯡꯈꯩꯁꯦ ꯂꯣꯏ ꯇꯦꯁ ꯇꯧꯔꯤꯅꯤ ꯃꯣꯏ ꯂꯣꯏ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯤꯅꯦꯕ ꯑꯗꯒꯤꯗꯤ ꯑꯉꯥꯡ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯆꯍꯤ 5 6 7 9 ꯁꯣꯏꯒꯤ 5 to 6 to 10ꯒꯤ ꯔꯦꯟꯖꯇ ꯁꯥꯟꯅꯕ ꯑꯉꯥꯡꯁꯦ ꯐꯖꯅ ꯁꯥꯟꯅꯔꯦꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯥꯔꯃꯦꯆꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯂꯥꯏꯅ ꯐꯨꯅ ꯌꯥꯔꯣꯏꯗ꯭ꯔꯣ ꯌꯥꯅꯤꯗ꯭ꯔꯣꯕ ꯃꯣꯏ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝꯗꯣ ꯐꯖꯅ ꯂꯪꯉꯦ ꯄꯥꯏ ꯐꯖꯅ ꯂꯪꯉꯦ ꯑꯗꯩ ꯃꯣꯏ ꯇꯦꯛꯇꯤꯛꯁ ꯀꯩꯀꯩ ꯐꯖꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯋꯦ ꯅꯤꯒ ꯊꯥꯕ ꯈꯣꯠꯄ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯥꯔꯃꯦꯆꯔꯅꯦꯅ ꯁꯥꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯥꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯦ ꯁꯤꯒ ꯐꯖꯅ ꯀꯝꯄꯤꯠ ꯇꯧꯕ ꯌꯥꯅꯦꯕ ꯑꯗꯨꯒꯤ ꯂꯦꯚꯦꯜꯗꯨ ꯂꯩꯕ ꯑꯗꯨꯅ ꯃꯣꯏꯁꯦ ꯁꯤ ꯑꯁꯦꯡꯕꯗꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯩꯅ ꯅꯍꯥꯟꯁꯨ ꯍꯥꯏꯕꯅꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯀꯜꯆꯔ ꯑꯃ ꯍꯥꯟꯅ ꯂꯩꯔꯝꯃꯤꯗꯅ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡꯉꯩꯗ ꯁꯥꯟꯅꯕꯒ ꯆꯦꯟꯕꯤ ꯂꯝꯄꯥꯛꯇ ꯏꯟꯖꯒ ꯆꯦꯟꯕꯤ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯈꯩꯗꯣ ꯍꯦꯛ ꯌꯥꯎꯔꯒ ꯐꯣꯟ ꯁꯥꯟꯅ ꯂꯩꯔꯝꯃꯅꯤ ꯐꯣꯟꯗ ꯁꯥꯟꯅ ꯂꯩꯔꯝꯃꯅꯤ ꯁꯤꯒꯨꯝꯕꯗ ꯁꯣꯏꯔꯛꯄ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯀꯩ ꯍꯥꯏꯅꯤ ꯂꯝꯄꯥꯛꯀꯤ ꯀꯜꯆꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯂꯝꯄꯥꯛꯇ ꯁꯥꯟꯅ ꯄꯨꯊꯣꯛꯄ ꯑꯃ ꯇꯧꯕ ꯑꯃꯨꯛ ꯇꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯁꯥꯖꯤꯜꯂꯅꯤ ꯑꯗ ꯈꯔꯕꯨꯗꯤ ꯁꯥꯟꯅꯩ ꯕꯦꯗꯃꯤꯟꯇꯟꯒꯨꯝꯕ ꯁꯥꯟꯅꯩ ꯑꯃ ꯁꯥꯟꯅꯩ ꯑꯗꯣ ꯑꯍꯜ ꯂꯃꯟ ꯑꯣꯏꯅ ꯁꯥꯟꯅꯕꯗꯧ ꯇꯧꯕ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤ ꯁꯥꯟꯅꯐꯝ ꯂꯩꯇꯕ ꯔꯁꯤꯌꯥꯒꯤꯗ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯔꯀꯥꯟꯗ ꯑꯦꯕ꯭ꯔꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯣꯏ ꯁꯥꯟꯅꯕ ꯂꯣꯏ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦ MMA ꯑꯣꯏꯒꯦꯔꯥ ꯐꯨꯠꯕꯣꯜ ꯑꯣꯏꯒꯦꯔꯥ ꯐꯨꯠꯕꯣꯜꯗꯤ ꯌꯥꯝ ꯊꯤꯅ ꯀꯃꯟ ꯑꯣꯏꯅ ꯊꯝꯃꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯁꯥꯟꯅꯐꯝ ꯖꯒꯥ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯣꯏ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯤꯗ ꯂꯣꯏ ꯁꯥꯟꯅꯕ ꯌꯥꯕ ꯂꯣꯏꯅꯃꯛ ꯐꯦꯁꯤꯂꯤꯇꯤꯗ ꯄꯤꯔꯒ ꯂꯣꯏ ꯊꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯍꯥꯟꯅ ꯏꯄꯥ ꯏꯄꯨꯗꯒꯤ ꯂꯩꯖꯔꯝꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯖꯕꯅꯤ ꯁꯤ ꯀꯜꯆꯔꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯕꯨ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯕ ꯁꯤꯃꯗꯤ ꯂꯩꯕ ꯃꯉꯣꯟꯗ ꯍꯟꯗꯛ ꯊꯧꯅꯥ ꯐꯔꯝꯗ꯭ꯔꯕ ꯃꯥ ꯍꯧꯖꯤꯛ ꯑꯗꯨꯝ ꯈꯔꯗꯤ ꯀꯣꯛꯄꯝꯒꯅꯤ ꯍꯥꯏꯕ ꯑꯃ ꯈꯔ ꯑꯗꯨꯝ ꯀꯥꯏꯔꯗꯤ ꯂꯥꯛꯀꯅꯤꯀꯣ ꯗꯥꯎꯟꯁꯦ ꯀꯩꯒꯨꯝꯕ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯁꯦꯝ ꯑꯣꯄꯣꯅꯦꯟꯁꯦ ꯃꯔꯥꯠ ꯍꯥꯏꯕ ꯀꯩꯅꯣꯗꯣ ꯃꯥꯁꯤꯒ ꯍꯧꯖꯤꯛ ꯔꯤꯃꯦꯠꯁ ꯇꯧꯒꯦꯅ ꯈꯜꯂꯣꯕ ꯍꯥꯏꯗꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁꯦ ꯆꯦꯟꯖ ꯇꯧꯒꯗ꯭ꯔꯥ ꯆꯥꯅꯣꯏꯒꯤ ꯑꯗꯨꯒ ꯆꯦꯟꯖ ꯇꯧꯔꯣꯏꯗꯕ꯭ꯔꯥ ꯑꯗꯨꯝ ꯁꯦꯝ ꯐꯥꯏꯠ ꯑꯃꯨꯛꯀ ꯔꯤꯃꯦꯠꯁ ꯇꯧꯔꯦ ꯈꯜꯂꯁꯦꯕ ꯑꯊꯨꯕꯤꯗ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯀꯥꯟꯗ ꯐꯥꯏꯠ ꯐꯥꯏꯠꯁꯦ ꯃꯣꯏꯁꯨ ꯌꯦꯡꯉꯝꯒꯅꯤ ꯃꯣꯏꯁꯨ ꯌꯦꯡꯒꯅꯤꯗꯤ ꯃꯊꯪ ꯁꯥꯟꯅꯔꯒꯗꯤ ꯃꯣꯏꯁꯨ ꯇꯣꯉꯥꯟꯅ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯍꯣꯡꯉꯛꯄ ꯌꯥꯏꯑꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏ ꯍꯌꯦꯡ ꯇꯥꯔꯛꯑꯀꯥꯟꯗꯗꯤ ꯑꯗꯨꯝ ꯈꯟꯅꯕ ꯌꯥꯅꯤ ꯀꯩꯒꯤꯅꯣ ꯃꯥꯏ ꯏꯁꯇ꯭ꯔꯣꯡ ꯄꯣꯏꯟ ꯑꯩꯈꯣꯏ ꯈꯪꯉꯤ ꯋꯤꯛ ꯄꯣꯏꯟꯁꯨ ꯈꯪꯉꯤ ꯑꯗꯨꯅ ꯃꯥꯒ ꯇꯥꯕꯗꯤ ꯌꯥꯝ ꯀꯟꯅ ꯂꯨꯕꯗꯤ ꯑꯣꯏꯔꯦ ꯀꯩꯒꯤꯅꯣꯗ ꯑꯍꯥꯟꯕ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕ ꯄꯣꯠꯅꯦꯕ ꯑꯇꯣꯞꯄꯒ ꯇꯥꯔꯛꯑꯒꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯗꯥꯎꯝꯕꯝ ꯀꯩꯅꯣꯁꯦ ꯗꯥꯎꯝꯕꯝꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯌꯥꯝ ꯆꯥꯎꯕ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯃ ꯐꯪꯉꯦꯀꯣ ꯃꯊꯪꯁꯤꯅ ꯑꯃꯨꯛ ꯀꯩꯗ ꯃꯤꯇꯥꯏꯒꯦ ꯍꯧꯖꯤꯛꯁꯦ ꯃꯊꯪꯁꯦ ꯊꯥꯏꯂꯦꯟꯗ TFC TFC ꯊꯥꯏꯂꯦꯟ ꯐꯥꯏꯇꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯣꯀꯦ ꯑꯗꯨꯗ ꯑꯩ ꯁꯤꯁꯦ ꯐꯥꯏꯠꯁꯦ ꯁꯦꯗꯨꯜ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ ꯆꯞ ꯆꯥꯕꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯑꯣꯀꯦ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯣꯀꯦ ꯑꯗꯣ ꯑꯗꯨꯝ ꯌꯥꯝ ꯊꯨꯕ ꯍꯟꯗꯛ ꯆꯍꯤ ꯍꯥꯏꯗꯤ ꯃꯊꯪ ꯂꯥꯛꯀꯗꯣꯏ ꯆꯍꯤꯗꯗꯤ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯣꯀꯦ ꯐꯥꯏꯠꯁꯦ ꯍꯟꯗꯛ ꯆꯠꯇ꯭ꯔꯤꯀꯥꯟꯗ ꯁꯤꯗꯁꯨ ꯍꯥꯔꯠꯁꯤꯞ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯩ ꯈꯣꯠꯄꯤꯑꯅ ꯍꯥꯏꯗꯅ ꯑꯗꯨ ꯅꯠꯇꯕꯤꯗ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯃꯤ ꯑꯇꯣꯞꯄꯅꯅꯦ ꯊꯥꯖꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯗꯥꯎꯟꯕꯝꯗ ꯃꯥ ꯆꯠꯂꯒ ꯑꯣꯏꯔꯣꯏꯍꯦ ꯀꯥꯏꯅ ꯈꯟꯕ ꯑꯗꯩꯗꯤ ꯆꯠꯂꯒ ꯄꯩꯁꯥ ꯃꯥꯡꯒꯅꯤ ꯃꯥꯗꯣ ꯑꯗꯩ ꯃꯤ ꯐꯨꯕꯤꯔꯛꯑꯅꯤꯍꯦ ꯃꯥꯗꯣ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯗꯥꯎꯠꯀꯨꯝꯕ ꯃꯤꯅ ꯊꯝꯃꯛꯄ ꯈꯣꯠꯄꯤꯕꯗꯤ ꯌꯥꯎꯈꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯗꯨ ꯌꯥꯎꯋꯦ ꯁꯤ ꯈꯛꯇꯪꯒꯤꯁꯨ ꯅꯠꯇꯦ ꯑꯩꯅ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯁꯥꯟꯅꯕ ꯍꯧꯔꯛꯄꯗꯒꯤ ꯀꯅꯥꯝꯇꯅ ꯊꯥꯖꯕꯤꯔꯛꯇꯦ ꯁꯤ ꯍꯧꯖꯤꯛꯐꯥꯎꯕ ꯊꯥꯖꯕꯤꯔꯛꯇꯦ ꯑꯗꯨ ꯑꯩꯒꯤ ꯃꯤꯅ ꯊꯥꯖꯕꯤꯕ ꯊꯥꯖꯕꯤꯗꯕ ꯑꯩ ꯀꯩꯁꯨ ꯃꯥꯏ ꯅꯠꯇꯦ ꯑꯩꯅ ꯊꯥꯖꯔ ꯂꯣꯏꯔꯦ ꯑꯩꯅ ꯊꯥꯖꯕ ꯑꯩꯅ ꯑꯍꯥꯟꯕ ꯀꯩꯅꯣꯁꯦ ꯐꯃꯥ ꯁꯥꯟꯅꯕ ꯍꯧꯒꯠꯂꯛꯄꯩꯁꯦ ꯑꯩꯉꯣꯟꯗ ꯄꯥꯎ ꯀꯥꯏꯅ ꯐꯥꯎꯔꯛꯈ꯭ꯔꯤꯕ ꯐꯥꯎꯋꯦ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯦ ꯑꯗꯨꯝ ꯇꯧꯕꯗꯣ ꯑꯣꯖꯥꯗ ꯑꯩ ꯄꯥꯎ ꯐꯥꯎꯋꯦ ꯑꯍꯥꯟꯕ ꯑꯩ MMA ꯁꯥꯟꯅ ꯍꯧꯔꯛꯄꯁꯦ ꯁꯥꯟꯅꯐꯝ ꯂꯩꯇꯦ ꯑꯩ ꯇꯁꯦꯡꯅ ꯑꯩꯗꯤ ꯀꯗꯥꯏꯗ ꯀꯅꯥꯗ ꯍꯥꯏꯔꯒ ꯑꯩ MMA ꯁꯥꯟꯅꯅꯤ ꯀꯅꯥ ꯆꯪꯅꯤ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯑꯗꯨꯕꯨ MMAꯒꯤ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯈꯨꯗꯤꯡꯃꯛꯇ ꯆꯪꯉꯒ ꯑꯩ ꯃꯦꯁꯦꯖ ꯊꯥꯕꯁꯦ ꯑꯩ ꯍꯟꯗꯦ MMA ꯁꯥꯟꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯋꯦ MMAꯁꯤ ꯀꯃꯥꯏꯅ ꯁꯥꯟꯅꯒꯦꯗ꯭ꯔꯥ ꯀꯩꯅꯣꯁꯤ ꯀꯃꯥꯏꯅ ꯁꯥꯟꯅꯒꯦ ꯁꯤ ꯀꯃꯥꯏꯅ ꯆꯪꯒꯅꯤ ꯁꯤ ꯁꯥꯟꯅꯕꯁꯦ ꯀꯩ ꯆꯪꯒꯦ ꯌꯥꯝ ꯇꯣꯏꯅ ꯍꯪꯉꯦ ꯑꯩꯒꯤ ꯁꯦꯅꯤꯌꯥꯔ ꯑꯃ ꯂꯩ ꯃꯦꯅꯥꯎꯅ ꯃꯉꯣꯟꯗ ꯑꯩ ꯃꯦꯁꯦꯖ ꯊꯥꯅꯩ ꯑꯗꯣ ꯑꯣꯖꯥꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯦ ꯑꯩꯅ ꯀꯣꯜ ꯇꯧꯔ ꯍꯪꯉꯦ ꯑꯣꯖꯥ MMAꯁꯤ ꯀꯃꯥꯏꯅ ꯇꯧꯔ ꯆꯪꯗꯣꯏꯅꯣ ꯑꯣꯖꯥ ꯍꯥꯏꯔꯦ ꯅꯪ ꯋꯦꯠ ꯀꯌꯥꯅꯣ 57ꯁꯦ ꯀꯔꯤ ꯀꯦꯇꯦꯒꯣꯔꯤꯅꯣ ꯍꯪꯉꯦ ꯑꯩꯅ ꯈꯨꯝꯕ ꯉꯝꯃꯦ ꯑꯩ ꯄꯨꯔꯥ ꯑꯗꯨ ꯈꯪꯉꯒ ꯂꯥꯛꯑꯣꯅ ꯍꯥꯏꯔꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯔꯦꯕ ꯑꯗꯨꯅ ꯃꯤꯅꯗꯤ ꯁꯨꯡꯊꯥ ꯊꯥꯖꯕꯤꯔꯛꯇꯦ ꯃꯤꯅ ꯊꯥꯖꯗꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯤꯁꯦ ꯁꯤꯐꯧꯗ ꯊꯥꯖꯕꯤꯗꯦ ꯑꯩꯅ ꯁꯨꯡꯊꯥ ꯊꯥꯖꯔꯛꯇꯦ ꯑꯗꯨ ꯑꯩꯗꯤ ꯀꯩꯁꯨ ꯑꯩ ꯅꯥꯀꯣꯡꯗꯗꯤ ꯍꯥꯞꯇꯦ ꯃꯤꯅ ꯊꯥꯖꯕꯤꯗꯕ ꯃꯤꯅ ꯊꯤꯅ ꯉꯥꯡꯕ ꯊꯥꯖꯕꯤꯗꯕ ꯑꯩꯅ ꯊꯥꯖꯕ ꯂꯣꯏꯔꯦ ꯑꯩꯅ ꯊꯥꯖꯕꯗꯨ ꯈꯛꯇꯅꯦꯕ ꯑꯗꯣ ꯀꯩꯅꯣꯒꯤ ꯑꯩꯅ ꯍꯪꯈꯤꯕ ꯅꯪ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏꯗꯅ ꯑꯣꯖꯥ ꯀꯃꯥꯏꯅ MMAꯒꯤ ꯀꯃꯥꯏꯅ ꯁꯥꯟꯅꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯑꯩ ꯍꯪꯉꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦ ꯋꯦꯠ ꯀꯌꯥꯅꯣ ꯍꯥꯏꯔꯦ 57 ꯍꯥꯏꯔꯦꯀꯣ ꯑꯩꯅ ꯅꯪ ꯑꯗꯨ ꯐꯖꯅ ꯈꯪꯉꯒ ꯀꯩ ꯋꯦꯠꯇ ꯅꯪ ꯁꯥꯟꯅꯗꯣꯏꯗꯣ ꯍꯪꯉꯦ ꯑꯗꯨꯅ ꯑꯩꯅ ꯉꯥꯡꯈ꯭ꯔ ꯃꯇꯨꯡꯗ ꯊꯝꯃꯒ ꯀꯩ ꯐꯥꯎꯒꯦ ꯑꯗꯨꯒꯨꯝꯕ
ꯑꯩ ꯀꯅꯥꯗ ꯍꯪꯉ ꯈꯪꯗꯣꯏꯅꯣ ꯋꯥꯈꯜꯁꯦ ꯑꯗꯨ ꯍꯪꯉꯒ ꯂꯥꯛꯑꯣ ꯑꯗꯨ ꯈꯪꯉꯒ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦ ꯃꯇꯝꯗꯨꯗ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯦ ꯃꯅꯤꯄꯨꯔ ꯇꯣꯞ ꯇꯤꯝꯗꯅ ꯌꯥꯝ ꯆꯥꯎꯅ ꯀꯩꯅꯣ ꯇꯧꯋꯦ ꯃꯅꯤꯄꯨꯔ ꯇꯣꯞ ꯇꯤꯝ ꯌꯥꯝ ꯆꯥꯎꯅ ꯂꯤꯡ ꯂꯩꯌꯦ ꯑꯗꯣ ꯑꯩꯁꯦ ꯌꯦꯡꯕꯗꯤ ꯌꯦꯡꯉꯦ ꯃꯅꯤꯄꯨꯔ ꯇꯣꯞ ꯇꯤꯝꯅ ꯈꯪꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯟꯅ ꯍꯪꯉꯦ ꯋꯥꯔꯤ ꯑꯩꯁꯨ ꯆꯪꯉꯦ ꯒꯨꯒꯜꯗ ꯌꯦꯡꯉꯦ ꯑꯗꯨꯒ ꯋꯦꯠꯀꯤ ꯆꯥꯡ ꯑꯩ ꯁꯨꯈꯪ ꯈꯪꯗꯕ ꯍꯥꯏꯗꯤ 52.2ꯁꯤꯅ ꯁ꯭ꯇ꯭ꯔꯣ ꯋꯦꯠꯅꯤ ꯑꯗꯒꯤ 56.7ꯁꯤꯅ ꯐ꯭ꯂꯥꯏ ꯋꯦꯠꯅꯤ ꯕꯟꯇ ꯋꯦꯠꯅ 61 ꯍꯧꯖꯤꯛꯄꯨꯗꯤ ꯈꯪꯉꯦ ꯃꯇꯝꯗꯨꯗꯤ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯅꯣꯂꯦꯖ ꯑꯝꯇ ꯂꯩꯇꯦ ꯑꯗꯣ ꯑꯩ ꯈꯪꯉꯤꯕ ꯍꯥꯏꯕꯨ ꯑꯩꯒꯤ ꯋꯦꯠ ꯃꯦꯆꯤꯟꯗ ꯀꯥꯔꯀꯥꯟꯗ ꯊꯣꯛꯂꯛꯄ ꯋꯦꯠꯁꯦ ꯁꯤ ꯈꯛꯇꯅꯦꯕ ꯑꯩꯅ ꯈꯪꯉꯤꯁꯦ ꯑꯗ ꯑꯩꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯥꯟꯅꯕꯗꯁꯨ MMA ꯍꯥꯏꯔꯒ MMAꯒꯤ ꯔꯨꯜ ꯌꯥꯝ ꯈꯪꯗꯕꯤꯅꯤ ꯑꯩ ꯔꯦꯁꯂꯤꯡ ꯕꯦꯛꯒ꯭ꯔꯥꯎꯟꯗꯩ ꯂꯥꯛꯑꯦꯕ ꯐꯥꯏꯠ ꯆꯪꯉꯁꯨ ꯐꯥꯏꯠ ꯃꯅꯤꯄꯨꯔꯗ ꯆꯩꯅꯕ ꯃꯅꯤꯄꯨꯔ ꯐꯥꯏꯠ ꯂꯩ ꯐꯨꯅꯔꯁꯨ ꯄꯪꯐꯨ ꯐꯨꯅꯕ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯦ ꯐꯨꯅꯕ ꯌꯥꯝ ꯄꯥꯝꯖꯕꯒꯤ ꯆꯪꯉꯕ ꯐꯨꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯀꯩꯝ ꯈꯪꯗꯦꯕ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯁꯥꯟꯅꯔꯤꯁꯤꯗꯤ ꯀꯩ ꯋꯦꯠ ꯗꯤꯕꯤꯖꯟ ꯑꯣꯏꯗꯣꯏꯅꯣ ꯐ꯭ꯂꯥꯏ ꯋꯦꯠ ꯗꯤꯕꯤꯖꯟꯗꯨ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯐꯨꯅꯕꯩꯗ ꯍꯥꯏꯔꯒ ꯁꯤꯒꯤ ꯑꯥꯎꯠꯁꯥꯏꯗ ꯀꯩꯅꯣ ꯁ꯭ꯄꯣꯔꯠꯁꯇ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯗꯨꯃꯥꯏꯅ ꯈꯠꯅ ꯆꯩꯅꯕꯒꯨꯝꯕ ꯃꯤꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯈꯣꯠꯄꯗꯤ ꯑꯗꯨꯝ ꯌꯥꯎꯕ꯭ꯔꯥ MMA ꯁꯥꯟꯅꯗ꯭ꯔꯤꯉꯩꯗꯗꯤ ꯌꯥꯝ ꯐꯨꯅꯩꯌꯦ ꯐꯨꯅꯕꯁꯦ ꯑꯩ ꯐꯨꯅꯗꯕ ꯃꯐꯝ ꯂꯩꯇ꯭ꯔꯦ ꯁ꯭ꯀꯨꯜꯗ ꯑꯗꯒꯤ ꯑꯗꯨꯝ ꯃꯐꯝ ꯑꯃꯗ ꯃꯤꯅ ꯂꯝꯕꯤ ꯆꯠꯄꯗꯒꯁꯨ ꯃꯤꯅ ꯐꯩꯅꯒ ꯌꯦꯡꯉꯛꯄꯁꯦ ꯈꯠꯅꯗꯣꯏꯔ ꯇꯧꯕ ꯑꯗꯒꯤ ꯀꯩꯅꯣ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯩ ꯊꯥꯕꯜꯗ ꯀꯩꯗ ꯑꯗꯒꯤ ꯚꯣꯂꯨꯟꯇꯤꯌꯥꯔꯒ ꯑꯣꯏꯔꯒ ꯍꯦꯛꯇ ꯑꯗꯨꯝ ꯇꯧꯔꯦ ꯑꯩꯅ ꯐꯨꯅꯕꯁꯦ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯐꯨꯅꯕꯁꯦ ꯑꯗꯒꯤ ꯀ꯭ꯂꯕꯇꯁꯨ ꯇꯣꯏꯅ ꯀꯥꯕ ꯀ꯭ꯂꯕꯇꯒꯁꯦ ꯄ꯭ꯔꯁꯤꯗꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤꯅꯒꯁꯦ ꯐꯨꯅꯔꯣꯏ ꯍꯥꯏꯕ ꯀꯥꯏꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯥꯈꯣꯏꯒꯁꯦ ꯀꯥꯅ ꯑꯩꯈꯣꯏ ꯕꯥꯒ ꯁꯥꯎꯗꯅ ꯅꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯑꯩꯈꯣꯏꯗꯤ ꯆꯠꯂꯣꯏ ꯀꯥꯏꯅꯒ ꯌꯨꯝꯗꯒ ꯂꯩꯔ ꯌꯥꯝ ꯇꯧꯔꯛꯑꯦ ꯐꯨꯅꯔꯦ ꯑꯗꯨꯒ MMA ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯏꯚꯦꯟꯁꯦ ꯆꯪꯈꯤꯕꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟꯅꯕ ꯆꯩꯅꯕ ꯑꯗꯨ ꯋꯥꯈꯜꯁꯦ ꯄꯨꯔꯥ ꯂꯝꯕꯤꯗ ꯃꯤ ꯈꯟꯅꯔꯝꯃꯐꯥꯎ ꯆꯪꯅꯤꯡꯗꯕꯒꯤ ꯏꯁꯥꯗ ꯑꯗꯨꯝ ꯇꯟꯕ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯗꯤꯁꯤꯄ꯭ꯂꯤꯟꯗ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯗꯥꯏꯔꯦꯛꯁꯥꯡꯗ ꯑꯃꯨꯛ ꯀꯩꯅꯣꯃ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯗꯥꯝ ꯑꯃꯅꯁꯨ ꯍꯥꯏꯈꯤꯕꯗꯣꯀꯣ ꯃꯥꯗꯣ ꯑꯍꯥꯟꯕ ꯆꯪꯉꯛꯄ ꯃꯇꯝꯗ ꯈꯪꯈꯤꯗꯦꯗꯅ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯤꯕ ꯃꯤ ꯃꯌꯥꯝ ꯃꯔꯛꯇꯁꯨꯀꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯍꯥꯏꯔꯁꯦꯕ ꯑꯩꯁꯨ ꯈꯪꯗꯣꯏꯅꯦ ꯑꯩꯅ ꯁ꯭ꯄꯣꯔꯠꯁꯦ ꯄꯥꯝꯖꯕ ꯑꯣꯏꯇꯥꯔꯗꯤ ꯆꯪꯅꯤꯡꯗꯣꯏꯅꯦꯕ ꯑꯗꯣ ꯆꯪꯅꯤꯡꯕ ꯃꯇꯝꯗ ꯀꯩꯀꯩ ꯃꯌꯥꯝ ꯑꯗꯨꯝ ꯈꯜꯂꯤꯗꯅ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯀꯩꯀꯩ ꯔꯤꯀ꯭ꯋꯥꯌꯔꯃꯦꯟ ꯂꯩꯖꯥꯠꯅꯣꯀꯣ ꯆꯍꯤ ꯁꯤ ꯍꯦꯜꯂꯗꯤ ꯌꯥꯖꯥꯠꯂꯥ ꯋꯦꯠ ꯌꯥꯖꯥꯠꯂꯥ ꯑꯗꯩꯗꯤ ꯀꯩꯀꯩ ꯑꯋꯥꯠꯄ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯌꯨꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ MMA ꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯩꯉꯣꯟꯗꯁꯨ ꯍꯪꯉꯛꯄ ꯌꯥꯎꯋꯦ ꯃꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇ꯭ꯔꯦꯟ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯑꯗꯩ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯑꯇꯣꯞꯄ ꯃꯁꯥꯟꯅ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯕꯣꯛꯁꯤꯡꯒꯨꯝꯕ ꯋꯨꯁꯨꯒꯨꯝꯕ ꯁꯥꯟꯅꯕ ꯃꯤꯁꯤꯡ ꯆꯪꯉꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯉꯣꯟꯗꯁꯨ ꯍꯪꯉꯛꯇꯕꯗꯤ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ ꯗꯦꯟ ꯐꯣꯟ ꯀꯣꯜ ꯇꯧꯔꯛꯑꯦ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗ ꯁꯤꯒꯤꯁꯦ ꯀꯩꯅꯣꯅꯤ MMA ꯁꯦ ꯁ꯭ꯄꯣꯔꯠꯁ ꯑꯃꯅꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯤꯐ꯭ꯔꯦꯟ ꯑꯥꯔꯃꯦꯆꯔ ꯍꯥꯏꯕ ꯑꯃꯅꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯩꯔꯦ ꯑꯗꯨꯗ ꯁꯤꯗ ꯆꯪꯕ ꯃꯇꯝꯗ ꯃꯁꯥꯟꯅ ꯑꯃꯍꯦꯛꯇꯒꯤ ꯆꯪꯉꯛꯄ ꯂꯣꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯔꯤꯝ ꯁꯥꯟꯅꯕꯁꯨ ꯑꯗꯨꯝ ꯆꯪꯉꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯇ꯭ꯔꯦꯅꯤꯡ MMA ꯍꯧꯈꯤ ꯇꯥꯔꯒꯗꯤ ꯃꯁꯥꯗ ꯗꯦꯗꯤꯀꯦꯁꯟ ꯑꯃ ꯆꯪꯉꯦꯕ ꯁꯤ ꯗꯦꯗꯤꯀꯦꯁꯟ ꯌꯥꯎꯗꯕ ꯌꯥꯗꯦꯕ ꯗꯦꯗꯤꯀꯦꯁꯟ ꯑꯃ ꯌꯥꯎꯗ꯭ꯔꯕ ꯁꯤ ꯐꯣꯔ ꯍꯧꯖꯤꯛ ꯕꯕꯥꯅ ꯍꯥꯏꯈꯤꯕ ꯃꯥ ꯁꯥꯟꯅꯗ꯭ꯔꯤꯉꯩꯗ ꯃꯥꯗꯣ ꯀꯩꯅꯣꯅꯦꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯠꯅ ꯆꯩꯅꯕ ꯃꯌꯥꯝ ꯇꯧꯔꯝꯃꯦ ꯑꯗꯣ ꯁꯥꯟꯅꯔꯀꯥꯟꯗꯗꯤ ꯃꯁꯥꯗ ꯀꯟꯁꯤꯁꯇꯦꯟꯁ ꯑꯃ ꯂꯥꯛꯄꯗꯣ ꯃꯁꯥꯗ ꯀꯟꯁꯤꯁꯇꯦꯟꯁ ꯑꯃ ꯂꯥꯛꯏꯁꯦ ꯁꯤ ꯏꯝꯄꯣꯔꯇꯦꯟꯅꯦꯕ ꯑꯩꯈꯣꯏꯒꯤ MMA ꯁꯥꯟꯅꯔꯀꯥꯟꯗ ꯑꯩꯅ ꯍꯥꯏꯁꯦ ꯀꯤꯌꯔ ꯌꯥꯝ ꯂꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯏꯁꯥ ꯀꯤꯌꯔ ꯂꯧꯕ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯦꯛ ꯑꯃ ꯊꯝꯕ ꯇꯥꯏ ꯃꯤꯑꯣꯏꯕ ꯑꯩꯒꯤ ꯑꯣꯄꯣꯅꯦꯟ ꯐꯥꯏꯇꯔꯗꯨꯁꯨ ꯔꯦꯁꯄꯦꯛ ꯊꯝꯕ ꯇꯥꯏ ꯏꯁꯥꯁꯨ ꯔꯦꯁꯄꯦꯛ ꯊꯝꯕ ꯇꯥꯏ ꯀꯣꯆ ꯑꯦꯕ꯭ꯔꯤꯋꯥꯟ ꯂꯩꯕ ꯃꯌꯥꯝ ꯔꯦꯁꯄꯦꯛ ꯊꯝꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯦꯇꯤꯆꯨꯠ ꯑꯃ ꯌꯥꯎꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯦ ꯁꯤ ꯒꯦꯝꯁꯦ ꯇꯧꯔꯒꯗꯤ ꯑꯦꯇꯤꯆꯨꯠ ꯃꯁꯥꯗ ꯑꯦꯇꯤꯆꯨꯠ ꯑꯃ ꯌꯥꯎꯖꯕ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯏꯟꯅꯦꯁ ꯑꯣꯏꯕ ꯃꯤꯉꯣꯟꯗ ꯄꯣꯂꯥꯏꯠ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯌꯥꯝ ꯀꯦꯔꯦꯛꯇꯔ ꯃꯌꯥꯝ ꯆꯪꯉꯦ ꯑꯗꯨꯒ ꯒꯦꯝꯁꯤꯗꯤ ꯄꯥꯔꯇꯤꯀꯨꯂꯔ ꯄꯥꯔꯁꯟ ꯑꯃꯒꯤ ꯃꯥꯒꯤ ꯍꯩꯖꯕꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯥꯅ ꯋꯨꯁꯨꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯣꯏꯔꯒ ꯀꯔꯥꯇꯤꯒꯤ ꯑꯣꯏꯔꯒ ꯕꯣꯛꯁꯤꯡꯒꯤ ꯑꯣꯏꯔꯒ ꯃꯁꯥꯒꯤ ꯍꯩꯖꯕꯤ ꯑꯃ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯁꯤꯗ ꯑꯩꯈꯣꯏꯅ MMA ꯁꯥꯟꯅꯔꯀꯥꯟꯗꯗꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯔꯨꯜ ꯈꯔ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯅꯤꯡ ꯊꯤꯟꯕ ꯑꯩꯈꯣꯏꯒꯤ ꯅꯤ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯅꯤ ꯇꯧꯕ ꯑꯗꯒꯤ ꯑꯦꯜꯕꯣ ꯁꯤꯖꯤꯟꯅꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯈꯔ ꯌꯥꯎꯔꯛꯏ ꯂꯣꯏ ꯃꯤꯛꯁꯑꯞ ꯍꯥꯏꯇꯥꯔꯦ ꯃꯤꯛꯁ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯍꯥꯏꯅ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯃꯌꯥꯝꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯁꯣꯟꯕꯗ ꯒ꯭ꯔꯦꯄ꯭ꯂꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯖꯤꯂꯤꯌꯟ ꯖꯨꯖꯤꯠꯁꯨ ꯃꯈꯥꯗ ꯁꯥꯟꯅꯔꯤꯕ ꯒ꯭ꯔꯦꯄ꯭ꯂꯤꯡꯒꯤ ꯄꯣꯠꯁꯦ ꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯁꯣꯜꯂꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯏꯟꯗꯤꯌꯥꯗꯁꯨ ꯑꯣꯔ ꯃꯅꯤꯄꯨꯔꯗꯁꯨ ꯁꯣꯜꯂꯦ ꯁꯤꯒꯤ ꯑꯣꯖꯥ ꯌꯥꯝꯅ ꯂꯩꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯕꯦꯜ ꯄꯥꯏꯕ ꯑꯣꯖꯥ ꯃꯌꯥꯝ ꯂꯩꯇ꯭ꯔꯤ ꯑꯗꯣ ꯁꯤꯒꯤꯁꯤꯃ ꯏꯟ ꯇꯧꯁꯤꯟ ꯇꯥꯔꯒꯗꯤ MMAꯒꯤ ꯄꯣꯠꯁꯤꯃ ꯂꯣꯏ ꯁꯨꯔꯦ ꯑꯗꯣ ꯁꯥꯟꯅꯕꯒꯤꯗꯤ ꯀꯩꯅꯣꯅꯦ ꯑꯗꯨꯝ
ꯑꯩꯈꯣꯏꯒꯤ ꯖꯤꯝ MMA ꯒꯤ ꯖꯤꯝ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯔꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯃꯃꯤꯡ ꯐꯥꯎꯕꯁꯨ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯑꯦꯁꯇꯦꯛꯁꯤꯁꯨ ꯑꯃꯨꯛ ꯋꯥꯟ ꯑꯣꯐ ꯗ ꯇꯣꯞ ꯖꯤꯝꯅꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯁꯤꯗ ꯁꯨꯝ ꯁꯥꯟꯅꯕ ꯌꯥꯅꯤ ꯃꯣꯏ ꯏꯟꯁꯇ꯭ꯔꯛꯇꯔ ꯃꯌꯥꯝ ꯂꯩꯔꯤ ꯃꯣꯏꯅ ꯒꯥꯏꯗꯦꯟꯁ ꯐꯖꯅ ꯄꯤꯕꯤꯔꯛꯀꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗꯁꯨ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯀꯥꯟꯗꯁꯨ ꯑꯇꯣꯞꯄ ꯇ꯭ꯔꯦꯅꯤꯡꯒ ꯃꯥꯟꯅꯗꯕ ꯁꯤꯗ ꯁ꯭ꯇꯔꯦꯡꯒꯤ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯔꯛꯀꯅꯤ ꯑꯗꯒꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯃꯈꯜꯒꯤ ꯇ꯭ꯔꯦꯅꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯀꯟꯗꯤꯁꯅꯤꯡꯒꯤ ꯌꯥꯎꯔꯛꯀꯅꯤ ꯑꯗꯒꯤꯗꯤ ꯃꯤꯒ ꯁ꯭ꯇꯔꯦꯡ ꯇꯧꯕ ꯈꯣꯠꯄ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯗꯤꯖꯥꯏꯟ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ 7 ꯋꯥꯔꯀꯤꯡ ꯗꯦꯖꯁꯤꯗ 5 days ꯄꯥꯔꯁꯦ 5 daysꯗ ꯑꯩꯈꯣꯏ ꯆꯥꯔꯠ ꯈꯥꯏꯗꯣꯛꯑꯒ ꯃꯟꯗꯦꯁꯤꯗ ꯄꯨꯡ ꯑꯁꯨꯛꯇꯒꯤꯅ ꯑꯁꯨꯛ ꯁꯥꯟꯅꯕ ꯁꯤꯅ ꯕꯣꯛꯁꯤꯡ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯁꯤꯅ ꯒ꯭ꯔꯥꯄ꯭ꯂꯤꯡ ꯇꯧꯕ ꯁꯤꯅ ꯁꯤ ꯁꯥꯟꯅꯕ ꯈꯣꯠꯄ ꯀꯌꯥ ꯃꯣꯏ ꯁꯤꯗ ꯗꯥꯏꯠ ꯆꯥꯕ ꯈꯣꯠꯄ ꯐꯖꯅ ꯈꯥꯏꯗꯣꯛꯑꯒ ꯁꯥꯟꯅꯕ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯃꯁꯥꯟꯅ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯅ ꯁꯤꯅ ꯑꯩꯈꯣꯏ ꯑꯉꯥꯎꯕꯅ ꯁꯥꯟꯅꯒꯗꯕꯅꯤꯒ ꯍꯥꯏꯕꯤꯕ ꯑꯗꯣ ꯈꯪꯗꯕꯒꯤꯅꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯀꯩꯝ ꯍꯥꯏꯗꯦ ꯀꯃꯦꯟꯁꯨ ꯀꯩꯝ ꯄꯤꯗꯦ ꯈꯪꯗꯕꯒꯤꯅꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯃꯤꯁꯦ ꯐꯥꯎꯈ꯭ꯔꯀꯥꯟꯗꯗ ꯑꯦꯛꯁꯦꯞ ꯇꯧꯕ ꯐꯥꯎꯅꯉꯩꯗꯗꯤ ꯍꯣꯠꯅꯔꯤꯕ ꯇꯥꯏꯃꯤꯡꯗꯨꯗꯗꯤ ꯌꯥꯝ ꯋꯥꯕ ꯑꯗ MMA ꯁꯤꯗꯗꯤ ꯌꯥꯝ ꯋꯥꯏꯑꯦꯕ ꯋꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕ ꯄ꯭ꯂꯁ ꯃꯥꯒꯤ ꯁ꯭ꯇꯔꯦꯡ ꯀꯟꯗꯤꯁꯅꯤꯡ ꯇꯧꯔꯛꯄ ꯑꯗꯨꯒꯤ ꯗꯥꯏꯠ ꯆꯥꯔꯛꯄ ꯑꯗꯒꯤꯗꯤ ꯐꯥꯏꯠ ꯆꯠꯄꯒꯤ ꯃꯥꯒꯤ ꯒꯤꯌꯔ ꯃꯌꯥꯝ ꯂꯩꯔꯛꯄꯒꯤ ꯌꯥꯝꯅ ꯃꯣꯗꯔꯅꯥꯏꯖ ꯑꯣꯏꯕ ꯒꯦꯝꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯗꯨꯅ ꯈꯤꯇꯪ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯎꯔꯛꯀꯦ ꯍꯥꯏꯔꯒꯗꯤ ꯃꯦꯟꯇꯦꯜꯂꯤ ꯐꯖꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯤꯔ ꯂꯥꯛꯄ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯎꯒꯗꯧꯔꯤꯕ ꯖꯤꯝ ꯐꯖꯅ ꯈꯟꯕꯤꯕ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯑꯣꯖꯥ ꯐꯖꯅ ꯈꯟꯕ ꯑꯗꯨ ꯑꯣꯏꯀꯥꯟꯗ ꯑꯗꯨꯝ ꯌꯥꯅꯤ ꯆꯍꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯗꯤ ꯈꯤꯇꯪ ꯆꯍꯤ ꯑꯗꯨꯝ 10 ꯃꯌꯥ ꯅꯛꯁꯜꯂꯛꯄ 7, 8, 9 ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯀ꯭ꯂꯥꯁ 5, 6 ꯀꯥꯔꯛꯄ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯇꯞ ꯇꯧꯔꯛꯄ ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯍꯌꯦꯡ ꯇꯨꯡ ꯀꯣꯟꯅ ꯂꯣꯡ ꯂꯥꯁꯇꯤꯡ ꯐ꯭ꯌꯨꯆꯔꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯩꯕ ꯒꯦꯝ ꯑꯣꯏꯔꯛꯈꯤꯅꯤ ꯏꯟꯗꯤꯌꯥꯗꯁꯨ ꯃꯄꯥꯟ ꯂꯝꯗ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯆꯥꯎꯅ ꯑꯣꯏꯅꯔꯤ ꯑꯗꯣ ꯑꯣꯏꯁꯨ ꯑꯣꯏꯔꯛꯈꯤꯅꯤ ꯑꯆꯧꯕ ꯒꯦꯝ ꯑꯃ ꯗꯥꯎꯃꯝ ꯂꯥꯛꯑꯒꯀꯣ ꯗꯥꯎꯃꯝꯒꯤ ꯅꯍꯥꯟ ꯑꯩꯅ ꯊꯦꯡꯅꯕ ꯀꯥꯟꯗ ꯅꯤꯛꯅꯦꯝ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯁꯇꯦꯛ ꯋꯥꯔꯤꯌꯔꯅ ꯑꯗꯨꯗꯣ ꯏꯁꯥꯅ ꯊꯣꯟꯕꯗꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯁꯦ ꯄꯤꯕꯗ ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯁꯦ ꯑꯦꯁꯇꯦꯛꯇꯤ ꯌꯥꯝ ꯉꯥꯎꯖꯩ ꯍꯥꯏꯗꯤ ꯑꯩꯒꯤ MMA ꯒꯤ ꯖꯔꯅꯤꯁꯤꯗ ꯑꯦꯁꯇꯦꯛ ꯂꯩꯔꯝꯕꯒꯤꯀꯣ ꯑꯩ ꯉꯁꯤ MMA ꯐꯥꯏꯇꯔ ꯑꯃ ꯑꯣꯏꯅ ꯂꯦꯞꯄ ꯉꯝꯖꯔꯤꯅꯦ ꯍꯣꯏ ꯌꯥꯝ ꯋꯥꯡꯕ ꯄ꯭ꯂꯦꯠꯐꯣꯝ ꯅꯠꯇ꯭ꯔꯒꯁꯨ ꯐꯥꯏꯇꯔ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯈꯪꯕꯤꯗꯕ ꯑꯩꯅ ꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯁꯤꯗ ꯉꯥꯎꯁꯟ ꯆꯠꯄ ꯃꯇꯝꯗ ꯐꯥꯏꯇꯔ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯃꯨꯛꯇꯅ ꯂꯦꯞꯄ ꯉꯝꯖꯔꯤꯁꯦ ꯑꯩꯒꯤ ꯑꯦꯁꯇꯦꯛꯁꯦ ꯂꯩꯔꯝꯕꯒꯤꯅꯦ ꯑꯗꯨꯅ ꯑꯦꯁꯇꯦꯛꯁꯦ ꯂꯩꯔꯝꯗꯕꯗꯤ ꯑꯩ ꯐꯥꯏꯇꯔ ꯍꯥꯏꯗꯅ ꯐꯥꯏꯇꯔꯅ ꯃꯌꯥꯝ ꯀꯧꯕꯤꯔꯤꯁꯤꯕ ꯁꯤꯁꯨ ꯐꯪꯉꯝꯗꯕ ꯌꯥꯏ ꯑꯗꯒꯤ MMA ꯒꯤ ꯂꯝꯕꯤꯁꯤꯗ ꯁꯤ ꯌꯧꯅ ꯆꯠꯂꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯦꯁꯇꯦꯛꯁꯤꯅ ꯑꯩꯒꯤꯗꯤ ꯀꯩꯅꯣꯅꯦ ꯄꯨꯔꯥ ꯍꯥꯏꯗꯤ ꯃꯥꯅ ꯄꯥꯏꯔꯒ ꯑꯩꯁꯦ ꯁꯦꯝꯕꯤꯔꯛꯄꯅꯦ ꯑꯗꯨꯅ ꯑꯩꯗꯤ ꯑꯇꯣꯞꯄ ꯃꯃꯤꯡꯗꯤ ꯊꯣꯟꯗꯦ ꯑꯗꯨꯅ ꯑꯦꯁꯇꯦꯛꯀꯤ ꯀꯩꯅꯣꯅꯦ ꯂꯥꯟꯃꯤꯅꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯄ꯭ꯔꯦꯃꯥꯅꯟꯗ ꯃꯥꯅ ꯇꯧꯔꯒ ꯇꯥꯟꯅꯔꯒ ꯃꯥꯅ ꯑꯦꯁꯇꯦꯛ ꯋꯥꯔꯤꯌꯔꯅ ꯊꯣꯟꯕꯤꯕꯅꯦ ꯑꯗꯒꯤ ꯁꯤꯒꯤ ꯁ꯭ꯄꯣꯔꯠꯁꯦ ꯑꯗꯨꯝ ꯗꯦꯟꯖꯔꯁ ꯑꯣꯏꯕ ꯐꯅꯌꯥꯝ ꯍꯥꯏꯗꯤ ꯁꯣꯛꯄ ꯌꯥꯕ ꯑꯗꯩ ꯏꯚꯟ ꯁꯤꯕ ꯐꯥꯎꯕ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯕꯒꯤ ꯀꯩꯅꯣ ꯑꯣꯏꯌꯦꯕ ꯑꯗꯣ ꯑꯦꯛꯁꯇ꯭रीमꯂꯤ ꯗꯦꯟꯖꯔꯁ ꯑꯣꯏꯕ ꯁꯤꯒꯤ ꯁ꯭ꯄꯣꯔꯠꯁꯦ ꯑꯗꯨꯝ ꯇꯧꯔꯤꯁꯦꯀꯣ ꯄꯥꯝꯕꯩꯕꯨꯗꯤ ꯑꯣꯏꯔꯦꯗꯅ ꯑꯗꯣ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯔꯤꯖꯟꯒꯨꯝꯕꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯁ꯭ꯄꯣꯔꯠꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯤꯗꯩꯗꯤ ꯊꯕꯛ ꯆꯪꯕ ꯌꯥꯏ ꯑꯗꯩꯗꯤ ꯁꯤ ꯁꯨꯃꯥꯏꯅ ꯊꯕꯛ ꯍꯥꯞꯄꯤ ꯈꯣꯠꯂꯤ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯣ ꯁꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅꯗꯤ ꯇꯥꯎꯟꯒꯤ ꯑꯣꯏꯅꯗꯤ ꯀꯩ ꯈꯜꯂꯤ ꯊꯕꯛꯀꯤꯗꯃꯛꯇꯗꯤ ꯑꯩ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦ ꯍꯥꯏꯗꯤ ꯍꯣꯏ ꯑꯩꯁꯨ ꯁꯥꯟꯅꯔꯝꯃꯦ ꯋꯨꯁꯨ ꯁꯥꯟꯅꯔꯝꯃꯦ ꯕꯣꯛꯁꯤꯡ ꯁꯥꯟꯅꯔꯝꯃꯦ ꯑꯗꯒꯤ ꯇꯥꯏꯀꯨꯟꯗꯣ ꯁꯥꯟꯅꯔꯝꯃꯦ ꯕꯣꯛꯁꯤꯡꯁꯨ ꯁꯥꯟꯅꯔꯦ ꯃꯨꯏ ꯊꯥꯏꯁꯨ ꯁꯥꯟꯅꯔꯦ ꯏꯚꯦꯟ ꯃꯌꯥꯝ ꯁꯥꯟꯅꯔꯦ ꯔꯦꯁꯂꯤꯡ ꯁꯥꯟꯅꯔꯦ ꯃꯌꯥꯝ ꯂꯣꯏ ꯇꯆ ꯇꯧꯔꯦ ꯑꯗꯣ ꯑꯩ ꯃꯣꯏ ꯑꯝꯇ ꯄꯥꯝꯗꯦ ꯃꯈꯣꯏ ꯀꯔꯤꯒꯤꯗꯃꯛꯇ ꯃꯣꯏ ꯁꯤꯟꯅꯔꯨꯕꯅꯣ ꯑꯩ ꯆꯪꯉꯨꯕꯅꯣ ꯍꯥꯏꯗꯤ ꯑꯩꯒꯤ MMA ꯁꯦ ꯁꯥꯒꯠꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯂꯧꯕ ꯑꯗꯨꯒ MMA ꯁꯦ ꯑꯣꯏꯔꯛꯄꯅꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯩ ꯊꯕꯛꯀꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯅ ꯑꯩꯒꯤ MMA ꯁꯤꯅ ꯍꯤꯡꯒꯅꯤ MMA ꯁꯤꯅ ꯁꯤꯒꯅꯤ ꯑꯗꯩ ꯍꯧꯖꯤꯛꯁꯦ ꯀꯦꯟꯗꯥꯋꯥꯡꯒꯤ ꯗ꯭ꯔꯤꯝꯁ ꯑꯃꯗꯤ ꯐꯨꯜꯐꯤꯜ ꯇꯧꯔꯦꯀꯣ ꯍꯥꯏꯗꯤ MMA ꯒꯤ ꯄ꯭ꯔꯣ ꯐꯥꯏꯇꯔ ꯆꯦꯝꯄꯤꯌꯟꯁꯨ ꯑꯣꯏꯔꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯁ꯭ꯄꯣꯔꯠꯁꯤꯒꯤꯗꯃꯛꯇꯀꯣ ꯗꯥꯋꯥꯡꯕꯝ ꯑꯗꯩ ꯗꯥ ꯆꯥꯟꯗꯨꯁꯨꯀꯣ ꯑꯗꯨꯝ ꯀꯩꯒꯨꯝꯕ ꯂꯤꯃꯤꯠ ꯑꯝꯇ ꯂꯩꯇꯕꯤꯗꯀꯣ ꯂꯤꯃꯤꯇꯦꯁꯟꯁ ꯑꯝꯇ ꯂꯩꯇꯕ ꯃꯇꯝꯗ ꯁꯤ ꯁ꯭ꯄꯣꯔꯠꯁꯦ ꯆꯥꯎꯈꯠꯅꯕ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯄ ꯌꯥꯏ ꯀꯥꯏꯅꯒ ꯍꯥꯏꯔꯁꯦꯕ ꯄꯩꯁꯥꯁꯦ ꯃꯤ ꯑꯃꯅ ꯂꯣꯏ ꯐꯟꯗꯤꯡ ꯇꯧꯕꯤꯔꯅꯤ ꯅꯣꯏ ꯑꯄꯥꯝꯕ ꯂꯣꯏ ꯍꯥꯏꯌꯣ ꯁꯤ ꯇ꯭ꯔꯦꯅꯔ ꯄꯥꯝꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯅꯣꯏ ꯑꯄꯥꯝꯕ ꯂꯣꯏ ꯄꯤꯔꯒꯦ ꯅꯣꯏ ꯑꯥꯏꯗꯤꯌꯥꯗꯨꯅ ꯅꯣꯏ ꯄꯨꯊꯣꯛꯄꯤꯔꯛꯑꯣꯅ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯂꯧꯈꯠꯄ ꯌꯥꯏ ꯃꯅꯤꯄꯨꯔꯒꯤꯗꯪ ꯅꯠꯇꯅꯀꯣ ꯑꯗꯨꯃꯥꯏꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ UFC ꯇꯣꯔꯅꯥꯃꯦꯟ ꯇꯧꯔꯤꯗ ꯑꯩꯈꯣꯏ UFC ꯑꯜꯇꯤꯃꯦꯠ ꯐꯥꯏꯇꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞ ꯂꯩꯔꯤ ꯋꯥꯟ ꯆꯦꯝꯄꯤꯌꯟꯁꯤꯞ ꯂꯩꯔꯤꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯇꯧꯕ ꯌꯥꯏꯕ ꯃꯣꯏꯗ ꯄ꯭ꯔꯥꯏꯁ ꯑꯦꯃꯥꯎꯟ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ 1 crore ꯄꯤꯔꯛꯑꯣ 2 crore ꯄꯤꯔꯛꯑꯦꯅ ꯈꯜꯂꯣꯕ ꯑꯩꯈꯣꯏꯅ 100 crore ꯊꯝꯕꯁꯨ ꯌꯥꯏꯕ ꯑꯗꯨꯒ ꯑꯗꯒꯤꯗꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯅꯤꯕꯨ ꯍꯥꯏꯔꯒꯗꯤ ꯆꯥꯎꯅ ꯑꯗꯨꯃꯥꯏꯅ ꯑꯟꯂꯤꯃꯤꯇꯦꯠꯇ ꯂꯤꯃꯤꯠ ꯂꯩꯇ꯭ꯔꯦꯅ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯍꯥꯏꯔꯗꯤ ꯑꯆꯧꯕ ꯆꯦꯝꯄꯤꯌꯟꯁꯤꯞ ꯁꯤꯜꯂꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯅꯤꯈꯛ
amana men fight sanan lore amana fight ahon lore adum lore ai da bai phang yare ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕꯁꯤꯡ ꯐꯥꯏꯇꯔꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯗꯨꯗ ꯀꯝꯄꯤꯠ ꯇꯧꯕꯗꯤ moi competition ni thena tare without competition moi exam bodi yar competition thena tare overall world gi la ni na competition thena tare ado akhoi adu ama tournament ama manipur sin ba se manipur su phawrani plus manipur su potential level player me am thola ne for example long so ai nang je si phai su sana da si mi je phu dai karo sa phang nei dai na thawak am daw roi da yum da si mo nang si sai je sana ro karim daw na hai roi da ba hai aduna adu le target taw ne me am se si ju chong mo yak ne phang aduna taw da ma te tong phang di me am taw di ko se kap kap ni chong chong taw me am sang na ho na ri ko manipur da na opportunity chong pi ni me te ba sa am sei bu ding ya hon ni hai ra ga di adum training tar ko ne ba na akhoi haina dro su masa akhoi gi lei je ba ge le ka to khoi government thabak taw na ba gi ke no taw ri da na low ising jo taw ri da MMA san na low hin khon jo la ga ai mo nang like khare class 12 phok ta ba man progression ro loss MMA san lo hai da ra ne ba adum ba le na tar ngai sa aduga sisu opportunity lakani su khalle ai mo dai tam tam na kai na manipur je power of sport ni ba player apa apa ma am lai ba mo hoi mo ma am lai ma gi ji yang ga ato player me am du su hena puning thogat na ba mo ju hena sang ngo phau na ba nusi da ba na ta ba mo na du yo re ne ai wo re ne su ki de ha da mo ma si yo ngo ga na mo da hen yo no ju ho na ge mo ju ma teng la ro ka ga da ba ne ba mo ju ma teng la ro ka ga da ba ni ma ju ta pi ga da ba ni ma ju ta ka na ga da wi ha ga da asing ai je ngon hen thage train sinu pa je ngon ne thage train ai mon de heina be na sana ga training tar ka do ne sigu mo gi culture am thamu dam ne ba akhoi di ai any profession da any ai gi chali ba profession me am da ai gi taw me am le loi hai ba ai gi hai jo me am loi tai ba ai na e dang ha e ai smai gi da ni ba ha ai na mo ta ga ta de ma de smai khang ge ta de ai mo de hen hai na ba mo hana ke han ma so hana hana khala ni amai hana ta de be ma upgrade la oi la adu gi culture am lai da ba khoi se di amana phag ha ga di pa pa kala ching thara ga ko hekta kari da sui ga da ge na ta na le ko ta we ko adu ko boi khara le hoi ga no gi da ꯗꯥꯃꯪꯒꯤꯗꯤ ꯑꯍꯦꯟꯕ ꯀꯩ ꯊꯝꯅꯤꯡꯉꯤ ꯁꯤꯗ ꯑꯩꯁꯤ ꯊꯝꯗ꯭ꯔꯦ ꯑꯣꯖꯥꯅ ꯍꯥꯏ ꯐꯖꯅ ꯍꯩꯇ ꯌꯥꯔꯦ ꯑꯗꯒꯤ ꯗꯥꯃꯪ ꯈꯤꯇꯪ ꯄꯔꯁꯅꯦꯜ ꯑꯣꯏꯕꯀꯣ ꯁꯨꯝ ꯋꯥꯔꯤꯅꯦ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯒꯤ ꯂꯥꯛꯄ ꯅꯨꯃꯤꯠꯁꯦ ꯅꯍꯥꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯗꯥꯃꯪꯒ ꯊꯦꯡꯅꯔꯛꯄꯁꯦ ꯀꯩꯅꯣꯁꯦ ꯁꯤ ꯕꯦꯜꯁꯦ ꯑꯗꯨꯝ ꯗꯥꯃꯪꯒ ꯑꯗꯨꯝ ꯂꯣꯏꯅꯔ ꯑꯗꯨꯝ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯔꯤꯖꯟꯁꯀꯨꯝꯕ ꯂꯩꯕ꯭ꯔꯥ ꯖꯁ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒꯤ ꯑꯣꯏꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯠꯇꯦ ꯑꯩ ꯈꯪꯗꯦ ꯑꯩꯁꯦ ꯕꯦꯜꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯇꯥꯏꯇꯜ ꯐꯥꯏꯠꯁꯦ ꯑꯩ ꯁꯥꯟꯅꯗ꯭ꯔꯤ ꯁꯤꯅ ꯑꯍꯥꯟꯕꯗꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨ ꯑꯍꯥꯟꯕ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯃꯥꯡꯖꯕ ꯑꯩ ꯁꯤ ꯃꯃꯥꯡꯗ ꯕꯦꯜ ꯃꯌꯥꯝ ꯑꯃ ꯎꯔꯦ ꯑꯗꯩ ꯑꯩꯒꯤ ꯃꯥꯡꯗ ꯑꯗꯒꯤ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯇꯣꯞꯄ ꯆꯠꯄꯗ ꯐꯥꯏꯅꯦꯜ ꯑꯇꯣꯞꯄ ꯆꯠꯄꯗ ꯃꯦꯟ ꯏꯚꯦꯟ ꯀꯣꯃꯦꯟ ꯏꯚꯦꯟꯒꯤ ꯊꯝꯕ ꯕꯦꯜ ꯎꯔꯦ ꯑꯗꯩ ꯄ꯭ꯂꯁ UFC ꯖꯤꯝꯗ ꯆꯠꯄꯗ UFC ꯕꯦꯜ ꯃꯌꯥꯝ ꯑꯃ ꯎꯔꯦ ꯑꯗꯩ ꯑꯩ ꯃꯥꯡꯗ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯅꯣꯡꯃꯇ ꯊꯦꯡꯉꯨꯗꯦ ꯁꯣꯛꯎꯗꯦ ꯑꯩ ꯃꯤꯉꯣꯟꯗ ꯃꯥꯡꯖꯕ ꯑꯩꯒꯤ ꯂꯥꯛꯄ ꯕꯦꯜꯗꯣ ꯑꯗꯨ ꯈꯛꯇꯪ ꯑꯩꯅ ꯑꯗꯨꯅ ꯑꯩꯒꯤ ꯕꯦꯜ ꯂꯥꯛꯑ ꯃꯇꯝꯗꯗꯤ ꯃꯥꯅ ꯑꯗꯨꯝ ꯊꯥꯗꯦ ꯍꯣꯇꯦꯜꯗ ꯑꯃ ꯑꯗꯨꯒꯤ ꯚꯥꯏꯔꯦꯜ ꯐꯦꯁꯕꯨꯛꯇ ꯑꯃ ꯆꯠꯄꯗꯣ ꯍꯣꯇꯦꯜꯗ ꯇꯨꯝꯃꯤꯀꯥꯟꯗ ꯕꯦꯜ ꯂꯩ ꯃꯃꯥꯡꯗ ꯍꯦꯛ ꯑꯩꯈꯣꯏ ꯁꯤꯗꯩ ꯊꯣꯛꯈꯤꯕꯗꯒꯤ ꯕꯦꯜꯁꯦ ꯄꯥꯏꯗ꯭ꯔꯤꯉꯩꯗꯤ ꯑꯣꯖꯥ ꯑꯩꯅ ꯂꯧꯕ ꯕꯦꯜꯁꯦ ꯁꯤꯅꯤꯀꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯊꯥ ꯂꯩꯔꯝꯅꯦꯕ ꯑꯗꯨꯝ ꯂꯩꯔꯝꯅꯦꯕ ꯑꯩ ꯉꯥꯏꯍꯥꯛꯀ ꯄꯣꯊꯥꯕꯒꯁꯦ ꯍꯧꯗꯣꯛꯏ ꯑꯣꯖꯥ ꯑꯩꯅ ꯂꯧꯕ ꯕꯦꯜꯁꯦ ꯁꯤꯅꯤꯀꯣ ꯑꯩ ꯂꯧꯗꯣꯏꯅꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯄꯨꯔ ꯂꯥꯛꯑꯕꯅꯦꯕ ꯃꯥꯅ ꯍꯥꯏꯃꯟꯗꯅ ꯂꯧꯋꯦ ꯑꯗꯨ ꯅꯠꯇ꯭ꯔꯕ ꯕꯦꯜ ꯍꯦꯛ ꯂꯧꯈꯤꯕꯗꯩ ꯑꯗꯨꯝ ꯄꯣꯟꯕꯅꯤꯅꯀꯣ ꯍꯧꯖꯤꯛꯃꯛꯇꯗꯁꯨ ꯁꯤꯗ ꯂꯥꯛꯄꯗ ꯑꯩ ꯈꯥꯎꯗ ꯍꯥꯞꯄ ꯄꯣꯛꯄ ꯍꯥꯞꯇꯦ ꯑꯩꯗꯤ ꯀꯩꯅꯣ ꯑꯗꯨꯝ ꯑꯩ ꯅꯨꯡꯉꯥꯏꯖꯕꯤꯗꯣ ꯂꯦꯡꯖꯨꯝꯗ ꯑꯁꯤꯃ ꯌꯥꯜꯂꯒ ꯑꯁ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯏꯁꯥꯗ ꯐꯥꯎꯕ ꯃꯤꯅ ꯎꯕꯗ ꯅꯣꯛꯅꯔꯝꯕ ꯌꯥꯏ ꯑꯃ ꯇꯧꯔꯝꯕ ꯌꯥꯏ ꯑꯩ ꯀꯩꯝ ꯈꯟꯗꯦ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕ ꯑꯩꯉꯣꯟꯗ ꯐꯥꯎꯖꯕꯗꯣ ꯑꯗꯨꯅꯦꯕ ꯑꯩ ꯄꯥꯝꯃꯤ ꯑꯩ ꯃꯤꯅ ꯌꯦꯡ ꯈꯣꯠꯄ ꯀꯩꯝ ꯎꯗꯦ ꯑꯗꯨꯒ ꯑꯗꯩ ꯗꯥꯃꯪꯅ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯊꯥꯏꯅ ꯁꯤ ꯁ꯭ꯄꯣꯔꯠꯁꯤ ꯆꯪꯗ꯭ꯔꯤꯀꯥꯟꯗ ꯈꯟꯅꯈꯤꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦꯗꯅꯀꯣ ꯆꯪꯉꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯊꯥꯖꯕꯤꯗꯕ ꯑꯗꯩ ꯗꯥꯎꯠ ꯂꯩꯕ ꯃꯌꯥꯝ ꯌꯥꯎꯋꯤꯗꯅ ꯑꯗꯨꯝ ꯍꯦꯇꯔꯁ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯤꯒꯨꯝꯕꯁꯤꯡꯗꯗꯤ ꯑꯦꯅꯤ ꯍꯥꯏꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯍꯧꯖꯤꯛ ꯀꯩ ꯂꯩ ꯑꯩꯗꯤ ꯀꯩꯁꯨ ꯑꯍꯦꯟꯕꯗꯤ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃꯅ ꯍꯣꯏ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯩ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕꯤꯗꯕ ꯌꯥꯝ ꯊꯤ ꯍꯥꯏꯔꯛꯑꯦ ꯌꯥꯝ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯁ ꯕꯤꯗ꯭ꯌꯥ ꯂꯝ ꯁꯤꯅꯤ ꯅꯪ ꯁꯥꯟꯅꯩꯗꯣ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯣꯏꯅ ꯑꯩ ꯅꯨꯡꯁꯤꯕꯩꯅꯦ ꯑꯩꯈꯣꯏ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯩ ꯏꯅꯥꯎꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯗꯒ ꯍꯥꯏꯔꯝꯕ ꯑꯩꯈꯣꯏ ꯕꯣꯛꯇ ꯍꯥꯏꯔꯝꯕ ꯅꯆꯥꯅꯨꯄꯥꯁꯦ ꯍꯥꯠꯇꯣꯛꯑꯒꯦ ꯍꯥꯏꯔꯣ ꯀꯥꯏꯅ ꯇꯧꯔ
ꯊꯤꯅ ꯉꯥꯡꯉꯝꯕ ꯑꯗꯩ ꯂꯝꯕꯤ ꯆꯠꯂꯒꯁꯨ ꯅꯨꯡꯊꯤꯟ ꯇꯥꯔꯛꯇꯒ ꯑꯩ ꯂꯝꯖꯦꯟ ꯆꯦꯟꯕꯁꯦ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯊꯕꯛ ꯐꯪꯒꯗꯕ ꯁꯥꯟꯅꯒꯦꯗꯤ ꯍꯥꯏꯗꯕ ꯌꯥꯝ ꯊꯤꯅ ꯉꯥꯡꯕ ꯑꯗꯒꯤ ꯑꯩꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗ ꯈꯣꯠꯄꯗ ꯊꯤꯅ ꯉꯥꯡꯕ ꯑꯗꯣ ꯑꯩ ꯋꯥꯈꯜꯁꯤꯗ ꯑꯩꯅ ꯈꯟꯖꯩ ꯃꯣꯏ ꯉꯥꯡꯕ ꯑꯩ ꯇꯥ ꯃꯊꯧ ꯇꯥꯗꯦ ꯄ꯭ꯂꯁ ꯑꯩꯒꯤ ꯑꯣꯖꯥ ꯑꯩꯒꯤ ꯐꯥꯎꯟꯗꯔ ꯍꯧꯖꯤꯛ ꯑꯣꯖꯥ ꯄ꯭ꯔꯦꯃꯥꯅꯟꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯋꯥꯁꯦ ꯍꯥꯏꯐꯝꯁꯦ ꯂꯩꯇꯦ ꯑꯗꯨꯅ ꯑꯩ ꯋꯥꯁꯦ ꯍꯥꯏꯐꯝꯁꯦ ꯂꯩꯇꯦ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯩ ꯍꯥꯏꯔꯦ ꯑꯣꯖꯥ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯃꯤ ꯑꯃꯅ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯩ ꯗꯣꯡ ꯇꯝꯃꯦ ꯃꯉꯣꯟꯗ ꯑꯩ ꯕꯕꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯃꯉꯣꯟꯗ ꯁꯦꯠꯇꯧꯕꯅꯤ ꯑꯩ ꯄꯩꯁꯥ ꯂꯩꯇ꯭ꯔꯁꯨ ꯑꯣꯖꯥ ꯄꯩꯁꯥ ꯂꯩꯇꯦ ꯁꯤ ꯄꯤꯌꯨ ꯁꯤ ꯄꯤꯌꯨ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯐꯝꯅꯦꯕ ꯑꯩ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯍꯥꯏ ꯃꯥꯅ ꯁꯥꯃꯨꯒꯤ ꯃꯅꯤꯡꯗ ꯂꯝꯕꯣꯏꯅ ꯈꯣꯡꯉꯒ ꯁꯥꯃꯨꯗꯨ ꯇꯥꯗꯕꯅꯦ ꯍꯥꯏ ꯅꯪꯗꯤ ꯁꯥꯃꯨ ꯑꯣꯏꯌꯨ ꯍꯥꯏ ꯃꯥ ꯅꯪꯗꯤ ꯁꯥꯃꯨ ꯑꯣꯏꯌꯨ ꯂꯦꯡꯗꯕꯤ ꯁꯥꯃꯨ ꯑꯣꯏꯌꯨ ꯅꯪ ꯁꯥꯃꯨꯒꯤ ꯋꯥꯈꯜꯗꯣ ꯈꯜꯂꯒ ꯂꯩꯌꯣ ꯀꯅꯥꯝꯇꯅ ꯉꯥꯡꯕ ꯂꯥꯎ ꯈꯣꯡꯕ ꯑꯝ ꯇꯥꯕ ꯃꯊꯧ ꯇꯥꯗꯦ ꯅꯪꯒꯤ ꯆꯠꯈ꯭ꯔꯒ ꯊꯣꯡꯒꯥꯏꯔꯒ ꯆꯠꯂꯣ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯑꯩꯉꯣꯟꯗ ꯑꯩꯅ ꯋꯥꯈꯜ ꯁꯣꯟꯗꯔ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯄꯤ ꯃꯥ ꯑꯩꯅ ꯋꯥꯈꯜ ꯐꯥꯏꯠ ꯂꯣꯁ ꯑꯣꯏꯕꯒꯁꯦ ꯑꯩꯅ ꯑꯣꯖꯥ ꯐꯥꯏꯠ ꯂꯣꯁ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯊꯪ ꯂꯩ ꯃꯊꯪ ꯀꯟꯅ ꯍꯣꯠꯅ ꯂꯣꯏꯔꯦ ꯀꯩꯗꯧꯅꯨꯡꯗ ꯑꯩ ꯕꯦꯛ ꯆꯠꯍꯟꯗꯦꯕ ꯋꯥꯈꯜꯁꯦ ꯑꯗꯨꯅ ꯃꯥꯅ ꯄꯨꯔꯥ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯗꯨꯅ ꯑꯩ ꯀꯩꯝ ꯈꯟꯗꯦ ꯑꯩꯗꯤ ꯑꯗꯨꯝ ꯏꯁꯥ ꯑꯗꯨꯝ ꯀꯩꯅꯣ ꯂꯩꯖꯩ ꯑꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯅꯤꯡꯕ ꯑꯃ ꯉꯥꯡꯕꯤꯔꯛꯎ ꯆꯩꯕꯤꯔꯛꯎ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦ ꯑꯗꯨꯝ ꯊꯤꯅ ꯑꯗꯨꯝ ꯉꯥꯡꯕꯤꯌꯨ ꯑꯩꯗꯤ ꯍꯟꯊꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯩꯗꯤ ꯀꯩꯁꯨ ꯍꯥꯏꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯥꯄꯜꯁꯨ ꯂꯩ ꯇꯧꯖꯔꯣꯏ ꯕꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯆꯦꯝꯄꯤꯌꯟ ꯑꯗꯣ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯊꯥꯖꯕꯤꯗꯕ ꯃꯌꯥꯝꯗꯨꯅ ꯑꯩ ꯉꯁꯤ ꯃꯥꯏ ꯄꯥꯛꯆꯔꯛꯏꯅꯤ ꯍꯥꯏꯗꯤ ꯊꯥꯖꯗ꯭ꯔꯤꯁꯦ ꯑꯃꯨꯛꯇ ꯊꯥꯖꯍꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯑꯗꯨꯝ ꯄꯣꯛꯄꯅꯤꯅ ꯑꯗꯨꯝ ꯊꯥꯖꯕꯤꯅꯨꯁꯦ ꯁꯤ ꯀꯩꯅꯣꯒꯤ ꯗꯥꯋꯥꯡꯕꯝꯒꯤ ꯐꯥꯗꯔꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯂꯩꯔꯝꯃꯦꯅ ꯈꯜꯂꯒꯗꯤꯀꯣ ꯗꯥꯋꯥꯡꯕꯝꯅ ꯑꯦꯅꯤ ꯃꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥꯒꯨꯝꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯇꯥꯔꯝꯗꯣꯏꯅꯤꯅꯀꯣ ꯑꯗꯨꯅ ꯍꯥꯏꯅꯤꯡꯕ ꯋꯥꯒꯨꯝꯕ ꯑꯩꯈꯣꯏ ꯑꯣꯖꯥꯗ ꯀꯩꯅꯣꯗ ꯗꯥꯋꯥꯡꯕꯝꯒꯤ ꯐꯥꯗꯔ ꯍꯥꯏꯗꯤ ꯁꯤꯗ ꯂꯩꯔꯝꯃꯦꯅ ꯈꯜꯂꯁꯦꯕ ꯑꯩꯈꯣই ꯃꯌꯥꯝ ꯃꯔꯛꯁꯤꯗꯀꯣ ꯇꯤꯜꯂꯝꯃꯒ ꯃꯥꯗꯣ ꯌꯥꯝ ꯑꯦꯛꯁꯇ꯭रीमꯂꯤ ꯄ꯭ꯔꯥꯎꯠ ꯑꯣꯏꯗꯣꯏꯅꯦꯕ ꯗꯥꯋꯥꯡꯕꯝꯅ ꯁꯨꯃꯥꯏꯅ ꯐꯪꯉꯛꯄꯁꯤꯡꯗꯣ ꯑꯗꯨꯗꯣ ꯀꯩ ꯍꯥꯏꯅꯤꯡꯕ ꯑꯩ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯕꯥꯁꯨ ꯂꯩꯈꯤꯗꯕꯁꯤ ꯀꯨꯏꯔꯦ ꯑꯗꯨ ꯑꯩ ꯅꯍꯥꯟ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯊꯣꯛꯂꯛꯄꯗꯀꯣ ꯍꯦꯛ ꯊꯣꯛꯂꯛꯄ ꯑꯩ ꯕꯦꯜ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄꯗ ꯑꯩ ꯋꯥꯈꯜꯁꯤꯗ ꯕꯕꯥ ꯍꯥꯟꯅ ꯅꯤꯡꯁꯤꯡꯉꯦ ꯕꯦꯜ ꯄꯥꯏꯔꯒ ꯍꯥꯏꯗꯤ ꯃꯌꯥꯝ ꯂꯩ ꯄꯔꯤꯉꯩꯗ ꯈꯨꯕꯥꯛ ꯈꯨꯔꯦ ꯑꯩ ꯃꯤꯡ ꯂꯥꯎꯔꯦ ꯑꯩ ꯕꯕꯥ ꯍꯥꯟꯅ ꯅꯤꯡꯁꯤꯡꯉꯦ ꯑꯩ ꯍꯜꯂꯛꯑꯦ ꯆꯪꯉꯦ ꯑꯩ ꯕꯕꯥꯒꯤ ꯐꯣꯇꯣꯗ ꯈꯣꯏꯔꯝꯃꯦ ꯑꯩꯗꯤ ꯕꯕꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯉꯣꯟꯗ ꯆꯩꯕꯤꯕ ꯉꯥꯡꯕꯤꯕ ꯑꯗꯒꯤ ꯑꯩ ꯑꯩꯈꯣꯏ ꯕꯥꯒ ꯑꯩꯈꯣꯏ ꯅꯤꯒ ꯂꯣꯏꯅꯔꯛꯄꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯔ ꯂꯣꯏꯅꯔꯛꯑꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯥꯅ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗ ꯑꯩꯅ ꯄꯨꯔꯥ ꯉꯥꯎꯕꯩ ꯇꯥꯏꯞ ꯇꯧꯏ ꯋꯥꯈꯜꯁꯦ ꯑꯗꯨꯅ ꯍꯣꯏ ꯃꯃꯥꯁꯨ ꯅꯨꯡꯁꯤ ꯕꯕꯥꯁꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯕꯕꯥꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯋꯥꯠꯂꯦꯕ ꯐꯪꯉꯛꯇꯦꯕ ꯍꯧꯖꯤꯛꯁꯨ ꯕꯕꯥꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯈꯧꯔꯥꯡꯉꯦꯕ ꯑꯗꯨꯅ ꯍꯦꯛ ꯑꯩꯅ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯊꯣꯛꯂꯛꯄꯗ ꯕꯦꯜ ꯄꯥꯏꯔ ꯊꯣꯛꯄꯗ ꯕꯕꯥꯗꯤ ꯑꯗꯨꯝ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯝ ꯐꯥꯎꯋꯦ ꯅꯤꯡꯁꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨ ꯕꯕꯥ ꯂꯩꯔꯝꯃꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯕꯕꯥꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯂꯝꯕꯤ ꯑꯣꯏ ꯕꯕꯥꯁꯨ ꯃꯥꯔꯁꯦꯜ ꯑꯥꯔꯠꯀꯤ ꯍꯧꯔꯛꯑꯦ ꯑꯗꯨꯅ ꯕꯕꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯂꯝꯕꯤꯅꯤ ꯑꯩꯅ ꯆꯠꯂꯤꯁꯦ ꯕꯕꯥ ꯂꯩꯔꯝꯃꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯔꯥꯎ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯗꯥꯋꯥꯡꯕꯝꯁꯦ ꯃꯊꯪ ꯐꯥꯏꯠꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯍꯧꯔꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯩꯁꯦ ꯑꯩꯅ MMA ꯁꯥꯟꯅꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯏꯔꯥꯡ ꯄꯂꯥꯡ ꯀꯣꯏꯕ ꯂꯥꯡꯕ ꯑꯃꯐꯥꯎ ꯆꯠꯇ꯭ꯔꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯟꯇꯤꯅ꯭ꯌꯨꯁ ꯇ꯭ꯔꯦꯅꯤꯡ ꯍꯔꯥꯎ ꯇꯧꯋꯦ ꯀꯨꯝꯍꯩ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯅ ꯑꯩ 15 days 10 days ꯐꯥꯎꯗꯤ ꯑꯩ ꯂꯥꯡꯊꯣꯛꯀꯦꯅ ꯂꯩ ꯍꯥꯏꯗꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯂꯥꯡꯉꯛꯇ꯭ꯔꯕꯅꯤ나 ꯁꯤ 10 days ꯐꯥꯎꯗꯤ ꯆꯥꯛ ꯀꯧꯕ ꯂꯦꯞꯇ꯭ꯔꯤ ꯍꯧꯖꯤꯛ 10 days ꯐꯥꯎꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯀꯦꯁꯤꯅꯦ ꯑꯩ ꯗꯥꯋꯥ ꯆꯥꯡ ꯀꯣꯁ ꯑꯣꯏꯕꯅꯤꯅ ꯌꯥꯅꯤꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯚꯥꯏ ꯃꯥ ꯈꯔ ꯀꯩꯅꯣ ꯇꯧꯋꯦ ꯃꯌꯥꯝꯅ ꯆꯥꯛ ꯀꯧꯕꯗꯣ ꯍꯧꯖꯤꯛ ꯂꯦꯞꯇ꯭ꯔꯤ ꯍꯧꯖꯤꯛꯁꯦ ꯑꯩꯁꯨ ꯍꯥꯏ ꯉꯁꯥꯏ ꯑꯉ ꯐꯣꯟ ꯇꯧ ꯍꯥꯏ ꯑꯁ ꯑꯩ ꯗꯦꯠ 12 ꯐꯥꯎꯗꯤ 12 ꯐꯥꯎ ꯃꯅꯨꯡꯗ ꯑꯩ 12ꯒꯤ ꯃꯇꯨꯡꯗ ꯑꯩ ꯆꯥꯛꯀꯧꯕ ꯆꯥꯔꯣꯏ ꯑꯩ ꯍꯥꯏ ꯑꯩ ꯂꯤꯃꯤꯠ ꯑꯃ ꯂꯩꯖꯩ ꯑꯗꯨꯅ ꯁꯤ ꯃꯅꯨꯡꯗ ꯀꯧꯁꯜꯂꯣꯅ ꯉꯁꯤ ꯆꯥꯛ 2 3 ꯀꯧꯏ ꯑꯌꯨꯛꯇ ꯆꯥꯛ 3 ꯀꯧꯏ ꯃꯆꯤꯠ ꯆꯥꯔꯦ ꯑꯃꯨꯛꯇꯁꯨ ꯅꯣꯡꯃꯗ ꯆꯥꯛ 3 ꯀꯧꯔ ꯂꯩꯁꯦ ꯑꯃꯗ ꯑꯃꯨꯛ ꯆꯥꯎꯔꯦ ꯑꯥꯗ ꯈꯣꯡꯖꯣꯝꯗ ꯑꯃꯨꯛ ꯆꯥꯎꯔꯦ ꯀꯩꯅꯣ ꯑꯃꯨꯛ ꯆꯥꯎꯔꯦ 3 ꯊꯣꯡ ꯆꯥꯔꯤꯅꯦ ꯑꯗꯣ ꯀꯩ ꯍꯥꯏ ꯃꯇꯝꯗꯣ ꯐꯪꯗꯕꯅꯤꯅ ꯑꯩꯒꯤꯗꯤ ꯁꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯋꯦꯠ ꯁꯦꯝꯃꯒ ꯁꯥꯟꯅꯗ꯭ꯔꯣꯃꯦꯕ ꯑꯗꯨꯅ ꯊꯥꯎ ꯆꯥꯁꯤꯟꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯁꯤ ꯃꯅꯨꯡꯗ ꯀꯧꯁꯜꯂꯣ ꯍꯧꯖꯤꯛꯁꯨ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯆꯥꯔꯨꯗꯣꯏꯅꯦ ꯑꯗ ꯍꯧꯖꯤꯛ ꯅꯪ ꯋꯦꯠ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗ ꯇꯧꯔꯤꯅ ꯇꯝꯕ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯗꯣꯏꯔꯥ ꯁꯦꯝ ꯋꯦꯠ ꯗꯤꯕꯤꯖꯟꯗ ꯑꯗꯨꯝ ꯇꯧꯗꯣꯏꯔꯥ ꯑꯇꯣꯞꯄ ꯇꯧꯗꯣꯏꯔꯥ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯤꯇꯪ ꯈꯟꯅꯈꯤꯒꯦ ꯋꯦꯠꯁꯦ 52.2 ꯁ꯭ꯇ꯭ꯔꯣꯛ ꯋꯦꯠꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯦꯠꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯁꯥꯟꯅꯩꯁꯤꯅ ꯃꯣꯏꯒꯤ 52.2 ꯁ꯭ꯇ꯭ꯔꯣꯛ ꯋꯦꯠꯁꯦ ꯌꯥꯎꯗꯕꯒꯤ 57 ꯁꯥꯟꯅꯕ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯅ ꯔꯁꯤꯌꯥꯒꯤꯁꯤ나 ꯑꯗꯨꯒ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯦꯠꯇꯤ 52.2 ꯋꯦꯠꯅꯦ ꯑꯗꯣ 50ꯒ 5-6 ꯁꯥꯏ ꯂꯩꯕꯅꯦ ꯑꯩ ꯋꯦꯠꯁꯦ ꯑꯁꯦꯡꯕ ꯑꯗꯨꯗ ꯔꯁꯤꯌꯥꯗ 57 ꯁꯥꯟꯅꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩ ꯖꯤꯝ ꯈꯔ ꯄꯥꯏꯒꯦꯅ ꯗꯥꯏꯠ ꯆꯥꯔ ꯄꯥꯏꯔꯨꯔꯦ ꯑꯗꯨꯗꯒꯤ ꯋꯦꯠꯁꯦ 64 ꯌꯧꯊꯣꯛꯈꯤꯕꯅꯤꯅ ꯍꯦꯟꯗꯣꯛꯈꯤꯕ 64 ꯌꯧꯔꯦ ꯑꯗꯨꯗꯒꯤ ꯍꯦꯟꯈ꯭ꯔꯦꯅ ꯑꯩꯈꯣꯏꯁꯦ ꯂꯥꯛꯑꯦ ꯌꯨꯝꯗꯒꯤ ꯑꯃꯨꯛ ꯆꯤꯡꯉ ꯆꯠꯂꯦ
ꯌꯨꯝꯗꯒꯤ ꯌꯨꯝꯗ ꯑꯃꯨꯛꯀ ꯆꯤꯡꯉꯒ 58ꯇ ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯤꯜꯂꯤ ꯌꯧꯀꯥꯟꯗ ꯀꯩꯅꯣ ꯇꯧꯁꯟꯕꯗꯒꯤ ꯆꯥꯁꯟꯕꯗꯒꯤ ꯀꯩꯅꯣ ꯌꯧꯈ꯭ꯔꯦ ꯋꯦꯠ 61 ꯂꯣ ꯆꯠꯂꯤꯗꯣ 61.9 ꯂ ꯀꯩꯅꯣ ꯂꯩ ꯑꯗꯩ ꯉꯥꯎꯔꯦ ꯑꯣꯖꯥ ꯆꯠꯂꯦ ꯑꯗꯨꯒ ꯑꯥꯗ ꯔꯁꯤꯌꯥ ꯌꯧꯕꯒ ꯋꯦꯠ ꯀꯠ ꯇꯧꯋꯦ ꯋꯦꯠ 50ꯒ 6 ꯄꯣꯏꯟ ꯀꯌꯥ ꯇꯧꯋꯦ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯑꯩ ꯋꯦꯠ ꯀꯠ ꯇꯧꯕꯗꯤ ꯋꯥꯔꯤ ꯂꯤꯔꯛꯑꯒꯦ ꯃꯥꯁꯦ ꯗꯤꯜꯂꯤ ꯌꯧꯔꯦ ꯗꯤꯜꯂꯤꯗ ꯑꯩꯈꯣꯏ ꯋꯦꯠ ꯑꯃꯨꯛ ꯆꯪꯉꯦ ꯑꯩꯈꯣꯏꯗꯤ ꯊꯤꯔꯦ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯃ ꯐꯪꯉꯦ ꯑꯣꯜꯂꯦ ꯑꯗ ꯖꯤꯝ ꯑꯃ ꯆꯪꯀꯥꯟꯗ 61.9 ꯂꯥ 62 nearly 62 ꯂꯩꯔꯝꯃꯤꯁꯦ ꯑꯗꯩ ꯃꯣꯝꯁꯦ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯦ ꯑꯩꯁꯦ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯦ ꯑꯗꯩ ꯑꯩꯅ ꯃꯊꯥ ꯁꯥꯔꯅ ꯂꯥꯎ ꯐꯔꯦ ꯑꯗꯩ ꯃꯥꯁꯦ ꯑꯗꯩ ꯆꯔꯥ ꯍꯦꯟꯈꯤꯕꯁꯤꯅ ꯏꯁꯤꯡꯗꯩ ꯀꯩꯝ ꯊꯛꯈꯤꯗ꯭ꯔꯦ ꯃꯥꯁꯦ ꯑꯗꯩ ꯑꯩꯈꯣꯏ ꯐ꯭ꯂꯥꯏꯠ ꯇꯣꯡꯉꯦ ꯑꯩꯅ ꯍꯥꯏ ꯐ꯭ꯂꯥꯏꯠ ꯖꯔꯅꯤꯁꯦ ꯅꯪ ꯑꯁꯥꯡꯕꯗꯤ ꯆꯠꯇꯣꯏꯁꯦ ꯈꯤꯇꯪꯗꯤ ꯆꯥꯁꯜꯂꯣ ꯍꯥꯏ ꯃꯥꯁꯦ ꯆꯥꯗ꯭ꯔꯦ ꯁꯨꯒꯥꯏ ꯌꯥꯔꯦ ꯏꯁꯤꯡ ꯊꯛꯑꯔꯣꯏ ꯇꯧꯔꯦ ꯆꯠꯂꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯖꯔꯕꯥꯏꯖꯥꯟ ꯌꯧꯕꯁꯤꯗ ꯃꯥꯁꯦ ꯇꯥꯍꯜ ꯂꯩꯔꯦ ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯉꯦ ꯆꯥꯛꯂꯥꯝꯕ꯭ꯔꯣ ꯋꯦꯠ ꯊꯣꯛꯄꯩ ꯀꯣꯟꯅ ꯇꯧꯔꯒꯦ ꯀꯩꯅꯣꯝ ꯆꯥꯅꯕ ꯊꯤꯕꯁꯦ ꯆꯥꯅꯕ ꯊꯤꯕꯁꯤꯗ ꯑꯩꯒ ꯇꯧꯔꯛꯀꯦ ꯀꯩ ꯆꯥꯅꯤꯡꯉꯦ ꯑꯩ ꯆꯪꯉꯦ ꯈꯜꯂꯦ ꯈꯜꯂꯦ ꯍꯥꯎꯕ ꯍꯥꯎꯇꯕꯤꯅꯦꯕ ꯐꯅꯌꯥꯝꯗꯤ ꯂꯩꯈꯤꯕꯅꯦ ꯑꯗꯨꯒ ꯑꯗꯨ ꯂꯨꯄꯥ 9,000 ꯂꯣꯏ ꯑꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯦ ꯑꯖꯔꯕꯥꯏꯖꯥꯟꯒꯤ ꯈꯪꯍꯧꯗ꯭ꯔꯣ ꯍꯥꯏꯇꯥꯔꯦ ꯔꯁꯤꯌꯥꯒ ꯃꯥꯟꯅꯕ ꯌꯦꯡꯕ ꯔꯁꯤꯌꯥꯒ ꯑꯩꯈꯣꯏ ꯑꯣꯜꯃꯣꯁ ꯃꯥꯟꯅꯩꯑꯕ ꯑꯖꯔꯕꯥꯏꯖꯥꯟꯒꯤꯁꯤꯅ ꯃꯣꯏꯒꯤ ꯂꯨꯄꯥ ꯃꯣꯏꯒꯤ ꯂꯨꯄꯥ ꯑꯃ ꯑꯩꯈꯣꯏ ꯂꯨꯄꯥ ꯁꯨꯝ 50ꯒ ꯁꯝꯊꯤꯡ 60ꯒꯤ ꯅꯤꯌꯔꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯋꯥꯏꯒ ꯃꯥꯟꯅꯩꯑꯕ ꯏꯕꯥꯅꯤ ꯂꯩꯁꯜꯂꯦ ꯍꯥꯎꯕ ꯍꯥꯎꯇ꯭ꯔꯦ ꯐꯖꯅ ꯆꯥꯁꯜꯂꯦ ꯑꯗꯒꯤꯗꯤ ꯑꯗꯨ ꯂꯣꯏꯔꯒ ꯆꯠꯂꯦ ꯔꯁꯤꯌꯥ ꯌꯧꯔꯦ ꯔꯁꯤꯌꯥꯗꯁꯨ ꯑꯃꯨꯛ ꯈꯔ ꯆꯥꯔ ꯈꯣꯠꯇ ꯋꯦꯠ ꯑꯣꯜꯂꯒ ꯑꯗꯨꯝ 61 ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯎꯄꯥꯏ ꯂꯩꯔꯣꯏꯅ ꯇꯧꯕ ꯑꯩꯈꯣꯏꯁꯦ ꯖꯤꯝ ꯆꯪꯉꯦ ꯖꯤꯝꯗ ꯍꯥꯏꯅꯔꯦ ꯃꯥꯁꯦ ꯆꯦꯟꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯃꯥꯏ ꯗꯥꯏꯠ ꯄꯨꯔꯥ ꯀꯛꯈ꯭ꯔꯦ ꯄꯨꯔꯥ ꯗꯥꯏꯠ ꯑꯩꯅ ꯆꯥꯕ ꯑꯩ ꯑꯣꯏꯅ ꯈꯜꯂꯦ ꯁꯣꯝ ꯅꯥꯀꯟꯗ ꯕ꯭ꯔꯦꯛꯐꯥꯁ ꯀꯩꯀꯥ ꯃꯌꯥꯝꯗꯣ ꯃꯥ ꯑꯃꯨꯛ ꯆꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯗꯕꯜꯒꯤ ꯇꯥꯏꯞꯇ ꯆꯥꯈꯠꯂꯦ ꯑꯩꯅ ꯑꯩ ꯑꯣꯏꯅ ꯐꯖꯔꯦ ꯑꯗꯒꯤꯗꯤ ꯏꯁꯇꯤꯝ ꯇꯧꯔꯦ ꯃꯣꯏ ꯔꯁꯤꯌꯥꯒꯤ ꯅꯨꯄꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯒꯥꯏꯗ ꯇꯧꯋꯤ ꯅꯨꯄꯥ ꯑꯃ ꯑꯈꯥꯂꯦꯁꯅ ꯗꯣꯛꯇꯔ ꯑꯈꯥꯂꯦꯁꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯑꯦ ꯔꯁꯤꯌꯥ ꯃꯆꯥ ꯑꯃ ꯃꯥꯅ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯌꯥꯎꯕꯅꯦ ꯃꯥꯅ ꯆꯦꯟꯅ ꯏꯁꯇꯤꯝꯒ ꯇꯧꯗꯅ ꯑꯗꯒꯤꯗꯤ ꯀꯟꯅ ꯍꯣꯠꯅꯔꯀꯥꯟꯗ ꯃꯥ ꯋꯦꯠꯁꯦ ꯑꯗꯨꯝ ꯌꯥꯝ ꯅꯛꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯥꯟꯅꯒꯗꯕ ꯅꯨꯃꯤꯠꯁꯤda 56.64 ꯂꯩꯈꯤꯕ ꯁꯥꯟꯅꯒꯗꯕ ꯅꯨꯃꯤꯠꯁꯤꯗ ꯋꯦꯠ ꯑꯣꯟꯕ ꯅꯨꯃꯤꯠꯁꯦ ꯑꯍꯤꯡ ꯑꯃ ꯇꯨꯝꯈꯤꯕ ꯑꯗꯨꯒꯤ ꯀꯥꯎꯔꯦ ꯋꯥꯔꯤ ꯍꯥꯏꯕ ꯑꯍꯤꯡ ꯑꯃ ꯇꯨꯝꯗ꯭ꯔꯦ ꯃꯥꯁꯦ ꯇꯨꯝꯗꯕꯁꯦ ꯋꯦꯠ ꯀꯟꯊꯩꯕ ꯑꯩꯈꯣꯏ ꯇꯨꯝꯗꯕꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯁ ꯃꯥꯅ ꯇꯨꯝꯗꯕꯁꯦ ꯀꯣꯛ ꯁꯥꯕꯅꯦꯕ ꯃꯍꯥꯚꯥꯔꯠ ꯆꯦꯛꯊꯔꯣꯏꯒꯤ ꯊꯥꯗꯔꯒ ꯇꯤꯚꯤꯗ ꯃꯍꯥꯚꯥꯔꯠ ꯇꯥꯔ ꯚꯤꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯩꯅꯣ ꯇꯧꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯇꯥꯔꯒ ꯆꯠꯂꯣꯏꯒꯦ ꯑꯩꯁꯨ ꯃꯊꯥ ꯁꯥꯔꯒ ꯌꯥꯝ ꯐꯃꯨꯡꯗ ꯇꯨꯝꯃꯤꯅꯦꯕ ꯑꯁ ꯚꯤꯝꯅ ꯚꯤꯝ ꯑꯩꯈꯣꯏꯒꯤ ꯍꯥꯠꯄ ꯒꯇꯣꯀꯁꯀ ꯇꯧꯔꯒ ꯃꯥ ꯑꯇꯩ ꯅꯨꯡꯉꯥꯏꯅ ꯇꯥ ꯂꯩꯔꯦ ꯅꯪ ꯑꯩꯁꯤꯗ ꯇꯨꯝ ꯌꯥꯗ꯭ꯔꯕ ꯑꯗꯒꯤ ꯃꯥꯒꯤ ꯌꯥꯝ ꯐꯛꯇꯥꯛ ꯂꯩꯌꯦ ꯄꯨꯡ 3ꯒꯤ ꯑꯂꯥꯔꯝ ꯑꯃ ꯂꯩꯔꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏ ꯄꯨꯡ 1 ꯁ꯭ꯋꯥꯏ ꯇꯨꯝꯊꯔꯛꯑꯗꯤꯀꯣ ꯄꯨꯡ 3ꯒꯤ ꯑꯂꯥꯔꯝ ꯇꯥꯗ ꯈꯣꯏꯅ ꯐꯣꯟꯁꯦ ꯀꯗꯥꯏꯗ ꯊꯤꯗꯣꯏꯅꯦꯕ ꯑꯁ ꯃꯥꯏ ꯁꯥꯏꯂꯦꯟ ꯊꯝꯅꯕ ꯍꯣꯠꯅꯕꯁꯦ ꯈ꯭ꯋꯥꯡꯅꯦ ꯐ꯭ꯂꯥꯏꯠ ꯃꯣꯠ ꯊꯝꯅꯕ ꯈꯣꯡꯕꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨ ꯂꯣꯏꯔꯦꯗ ꯃꯊꯛꯇ ꯊꯝꯊꯔꯦ ꯑꯃꯨꯛ ꯈꯣꯡꯊꯔꯛꯄꯤꯅꯦꯕ ꯑꯗꯨꯅ ꯄꯨꯡ 3:30ꯒꯤꯔ ꯃꯔꯤꯒꯤꯔ ꯄꯨꯡ 4ꯒꯤ ꯑꯃꯨꯛ ꯈꯣꯡꯊꯔꯛꯄꯤꯅꯦꯕ ꯐꯣꯟꯁꯦ ꯀꯔꯝꯕꯗ ꯊꯤꯈꯪꯗꯕꯤꯅꯦꯕ ꯑꯗ ꯌꯥꯝ ꯋꯥꯒꯦ ꯍꯥꯏꯇꯥꯔꯦ ꯂꯩꯕꯗ ꯑꯗꯩ ꯃꯥꯅ ꯇꯨꯝꯗꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯃꯊꯥ ꯁꯥꯏ ꯑꯗꯒꯤꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯃꯥꯁꯦ ꯑꯗꯨꯒ ꯑꯥꯗ ꯊꯥꯗꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯨꯛꯕꯪ ꯊꯥꯕꯤꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃ ꯌꯥꯝ ꯆꯥꯕ ꯂꯩꯕꯗꯣ ꯑꯁ ꯑꯣꯖꯥ ꯃꯥꯅ ꯆꯥꯏ ꯍꯧꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯆꯥꯛ ꯂꯥꯝꯃꯤꯒ ꯗꯥꯏꯠ ꯀꯩꯅꯣ ꯇꯧꯅꯤꯀꯣ ꯋꯦꯠ ꯀꯠ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡꯗꯅꯤꯀꯣ ꯑꯁ ꯑꯩ ꯑꯣꯏꯅ ꯀꯣꯛ ꯈꯨꯠꯂꯛꯄꯤꯅꯦꯕ ꯑꯩꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯅꯨꯡꯗꯥꯡꯗ ꯑꯣꯏꯔꯀꯥꯟꯗ ꯑꯗꯩ ꯃꯥ ꯄꯨꯡ 3 ꯆꯥꯛ ꯂꯥꯝꯃꯦꯅ ꯇꯧꯔꯛꯄ ꯑꯃ ꯌꯥꯎꯔꯤ ꯃꯥꯒꯤ ꯑꯗꯨꯅ ꯃꯊꯥ ꯌꯥꯝ ꯊꯤꯅ ꯁꯥꯏ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩ ꯑꯗ ꯑꯩꯈꯣꯏ ꯁꯥꯟꯅ ꯆꯠꯂꯝꯕꯗ ꯑꯆꯥꯄꯣꯠꯇꯤ ꯃꯌꯥꯝ ꯂꯩꯕ ꯑꯆꯥꯗꯤ ꯑꯃꯨꯛ ꯆꯥꯈꯤꯗ꯭ꯔꯦ ꯑꯗ ꯑꯩꯅ ꯈꯤꯇꯪ ꯁꯣꯏꯗꯅꯕ ꯑꯃ ꯇꯧꯗꯅꯕ ꯃꯁꯥꯗꯣ ꯀꯩꯅꯣ ꯇꯧꯗꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯋꯦꯠꯀꯤꯗꯤ ꯐꯖꯅ ꯍꯣꯠꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯥꯗꯅ ꯈꯣꯠꯇꯅ ꯈꯔ ꯇꯧꯔꯦ ꯈꯔ ꯗꯥꯏꯠ ꯆꯥꯁꯟꯕꯁꯨ ꯍꯌꯦꯡ ꯐꯥꯏꯠ ꯂꯩꯕꯅꯤ ꯐꯖꯅ ꯍꯦꯛꯇ ꯐꯖꯅ ꯆꯥꯁꯟ ꯌꯥꯄꯣꯟꯇꯦꯕ ꯑꯗꯨꯒꯤ ꯐꯖꯅ ꯆꯥꯔ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯐꯥꯏꯠ ꯁꯥꯟꯅꯕ ꯑꯩꯈꯣꯏ ꯄꯨꯡ 9ꯗ ꯀꯧꯔꯛꯑꯦ 9ꯗ ꯀꯧꯔꯒ ꯐꯥꯏꯠꯁꯤꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯇꯥꯕ 9ꯗ ꯑꯩꯈꯣꯏ ꯀꯨꯏꯅ ꯉꯥꯏꯔꯦ ꯑꯗꯩ ꯃꯣꯏꯅ ꯄꯣꯊꯥ ꯃꯥ ꯌꯥꯝ ꯊꯤꯕ ꯑꯃ ꯂꯩꯌꯦ ꯑꯦꯅꯤ ꯖꯒꯥ ꯇꯨꯝꯕꯤꯅꯦꯕ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗ ꯉꯥꯊꯔꯦ ꯇꯨꯝ ꯂꯩꯔꯝꯒꯅꯤ ꯃꯤ ꯐꯨꯅꯕꯒꯤ ꯉꯥꯏꯔꯦ ꯇꯨꯝ ꯂꯩꯔꯝꯒꯅꯤ ꯐꯨꯅꯕ ꯒ꯭ꯂꯣꯞꯁ ꯉꯥꯏ ꯇꯨꯝ ꯂꯩꯔꯝꯒꯅꯤ ꯑꯗ ꯃꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯤꯗꯨꯅ ꯅꯪ ꯉꯥꯛꯇꯪ ꯃꯣꯏꯅ ꯈꯟꯕꯗ ꯋꯥꯔꯦꯅ ꯈꯟꯕ ꯍꯣꯇꯦꯜꯗ ꯉꯥꯛꯇꯪ ꯄꯣꯊꯥꯔꯣ ꯍꯥꯏꯔ ꯊꯥꯗꯣꯔꯛꯑꯦ ꯑꯗꯨꯁꯨ ꯇꯨꯝ ꯂꯩꯔꯝꯃꯤꯅꯦ ꯃꯑꯣꯡꯗ ꯑꯗꯒꯤ ꯃꯥ ꯇꯨꯝꯕꯁꯦ ꯍꯧꯖꯤꯛꯁꯨ ꯁꯤ ꯇꯧꯅ ꯈꯤꯇꯪ ꯑꯩꯈꯣꯏ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯨꯝ ꯂꯩꯔꯝꯗꯣꯏꯅꯦꯕ ꯌꯥꯝ ꯁꯥꯊꯤꯕ ꯀꯩꯅꯣꯅꯦꯕ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯕꯦꯜꯁ ꯂꯧꯔꯦ ꯕꯦꯜ ꯂꯧꯔꯀꯥꯟꯗ ꯕꯦꯜ ꯍꯦꯛ ꯂꯧꯕꯗꯗꯤ ꯊꯥꯎ ꯁꯨꯡꯌꯥ ꯌꯥꯒꯗ꯭ꯔꯦ ꯕꯦꯜꯒ ꯑꯗꯩ ꯐꯣꯟ ꯂꯥꯛꯄꯁꯦ ꯑꯃꯨꯛ ꯑꯁ ꯑꯩꯈꯣꯏ ꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯍꯦꯛ ꯕꯦꯜ ꯂꯧꯈꯤꯕꯗꯩꯗꯤ ꯃꯌꯥꯝꯁꯦ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯑꯗꯩ ꯃꯤ ꯐꯣꯟ ꯄꯥꯏꯗꯕꯁꯨ ꯁꯥꯎꯕꯁꯨ ꯌꯥꯎꯏ ꯑꯗꯩ ꯁꯤꯗꯁꯨ ꯑꯝꯇꯪ ꯁꯦꯡꯗꯣꯛꯆꯔꯛꯀꯦꯕ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯁꯦ ꯖꯔꯅꯤꯅꯤ ꯂꯥꯛꯏꯁꯦ ꯂꯝꯕꯤ ꯑꯁꯥꯡꯕ ꯖꯔꯅꯤꯅꯦꯕ
ꯐꯣꯟ ꯄꯥꯏꯔꯛꯇꯅ ꯁꯧꯖꯜꯂꯛꯄꯁꯨ ꯌꯥꯎꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯧꯖꯜꯂꯦꯕ ꯈꯪꯉꯕ ꯑꯩꯈꯣꯏ ꯖꯔꯅꯤ ꯆꯠꯄ ꯑꯃ ꯇꯧꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯐꯣꯟ ꯇꯧꯕ ꯌꯥꯗꯕ ꯑꯃ ꯇꯧꯕ ꯌꯥꯗꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯁꯧꯕꯤꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯇꯥꯏꯃꯤꯡ ꯀꯩꯅꯣ ꯇꯧꯅ ꯍꯥꯏꯇꯥꯔꯦ ꯐꯔꯛ ꯇꯥꯅꯕꯒꯤ ꯄꯥꯏꯗꯕꯅꯤꯅ ꯃꯦꯛꯁꯤꯃꯝꯗꯤ ꯄꯥꯏꯕꯅꯦ ꯑꯅꯝꯕꯅꯗꯤ ꯕꯪꯕꯝꯗ ꯂꯥꯛꯄꯈꯩꯀꯣ ꯍꯧꯖꯤꯛꯀꯤ ꯗꯥꯎꯟꯕꯝꯒꯤ ꯑꯂꯥꯔꯝꯁꯦ 3 AM ꯒꯤ ꯑꯂꯥꯔꯝꯁꯦ ꯑꯗꯨꯝ ꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯊꯣꯛꯑꯦ ꯑꯗꯣ ꯁꯤꯁꯦ ꯋꯥꯛꯀꯤꯡ ꯆꯦꯟꯕ ꯈꯣꯠꯄ ꯀꯩꯗꯧꯕ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯦꯁꯇꯦꯛ ꯐꯥꯏ ꯁ꯭ꯇꯨꯗꯤꯑꯣꯗ ꯇ꯭ꯔꯦꯅꯔ ꯑꯣꯏ ꯂꯩꯔꯤ ꯑꯦꯝꯑꯦꯒꯤ ꯑꯗꯨꯗ ꯑꯩꯒꯤ ꯇ꯭ꯔꯦꯅꯤꯡ ꯀ꯭ꯂꯥꯁꯁꯦ ꯑꯉꯥꯡ ꯀ꯭ꯂꯥꯁ ꯂꯧꯕꯁꯦ 6:30ꯗꯒꯤ ꯍꯧꯋꯦ ꯑꯌꯨꯛꯀꯤ ꯑꯗꯨꯒꯤ ꯃꯗꯨ ꯃꯣꯏ ꯀ꯭ꯂꯥꯁ ꯂꯧꯗ꯭ꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯌꯨꯛꯁꯦ ꯑꯩꯒꯤ ꯂꯝꯖꯦꯟ ꯆꯦꯟꯕ ꯑꯩꯒꯤ ꯇ꯭ꯔꯦꯅꯤꯡ ꯃꯇꯝꯅꯤ ꯑꯗꯩ ꯑꯩ ꯇ꯭ꯔꯦꯅꯤꯡ ꯃꯇꯝ ꯐꯪꯗꯕꯅꯤꯅ ꯑꯌꯨꯛꯁꯨ ꯅꯨꯡꯊꯤꯟꯁꯨ ꯇꯥꯛꯄꯅꯤꯅ ꯑꯩꯗꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯇꯝ ꯀꯥꯏꯊꯣꯛꯎꯗ꯭ꯔꯗꯤ ꯑꯗꯨꯅ ꯑꯗꯨ ꯇꯥꯏꯃꯤꯡꯗꯨꯗ ꯍꯧꯒꯠꯂꯒ ꯑꯩ ꯁꯥꯟꯅꯩ ꯇꯨꯝꯕꯗꯤ ꯑꯗꯨꯗꯤ ꯄꯨꯡ ꯀꯌꯥꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯇꯨꯝꯃꯦ ꯇꯨꯝꯕꯁꯦ ꯑꯩꯁꯦ ꯄꯨꯡ 3ꯀ ꯀꯩꯅꯣꯁꯤꯗ ꯍꯧꯒꯠꯂꯒ ꯁꯥꯟꯅꯔꯨꯔꯅꯤ ꯁꯥꯟꯅ ꯂꯣꯏꯔꯒ 3ꯇꯒꯤ ꯂꯣꯏꯁꯤꯜꯂꯒ ꯁꯥꯟꯅꯕ ꯆꯠꯂꯦ 8 3:30ꯗꯒꯤ ꯑꯉꯥꯡ ꯂꯣꯏꯔꯅꯤ 10ꯗ ꯍꯜꯂꯛꯑꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯌꯨꯝ ꯍꯜꯂꯒ ꯆꯥꯛ ꯆꯥꯔꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯅꯤ ꯑꯗꯨꯒ ꯅꯨꯡꯊꯤꯟ ꯇꯥꯔꯛꯁꯦ ꯑꯃꯨꯛ ꯂꯝꯖꯦꯟ ꯆꯦꯟꯒꯅꯤ ꯑꯗꯨ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯅꯨꯡꯊꯤꯟꯒꯤ ꯑꯃꯨꯛ ꯑꯉꯥꯡ ꯀ꯭ꯂꯥꯁ ꯂꯧꯔꯅꯤ ꯍꯜꯂꯛꯑꯅꯤ ꯑꯗꯨ ꯂꯣꯏꯔꯅꯤ ꯅꯨꯡꯗꯥꯡ ꯁꯥꯡꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯅꯤ ꯐꯣꯟ ꯉꯥꯏꯍꯥꯛ ꯄꯥꯏꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯨꯡ 9:30 ꯃꯥꯄꯟ ꯁ꯭ꯋꯥꯏꯗ ꯆꯥꯛ ꯆꯥꯔꯅꯤ ꯑꯗꯨꯝ ꯂꯣꯏꯔꯅꯤ ꯑꯍꯤꯡꯗ ꯑꯃꯨꯛ ꯁꯥꯟꯅꯔꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯅꯤ ꯆꯥꯛꯊꯣꯛꯑꯒ ꯆꯦꯟꯖꯟꯕ ꯌꯥꯗꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯁꯥꯟꯅꯔꯅꯤ ꯄꯨꯡ 11 12 ꯑꯃꯨꯛ ꯁꯥꯟꯅꯔꯅꯤ ꯑꯗꯨꯗꯩ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯦꯂꯥꯔꯝꯗꯨ ꯑꯗꯨꯝ ꯔꯣꯇꯦꯠ ꯇꯧꯗꯣꯏꯅꯦ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯗꯤ ꯑꯉꯥꯡ ꯉꯥꯛꯇ ꯇꯥꯔ ꯂꯩꯕꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝ ꯁꯣꯏꯗꯦꯕ ꯑꯗꯩ ꯑꯉꯥꯡ ꯇꯥꯛꯇ꯭ꯔꯒꯅ ꯑꯃꯨꯛ ꯏꯃꯨꯡꯁꯨ ꯑꯃꯨꯛ ꯄꯨꯕ ꯐꯔꯛ ꯇꯥꯔꯛꯇꯣꯏꯕ ꯑꯗꯨꯅ ꯑꯉꯥꯡꯁꯨ ꯇꯥꯛꯇ ꯌꯥꯗꯕ ꯑꯗꯩ ꯑꯩꯁꯨ ꯇ꯭ꯔꯦꯅꯤꯡ ꯇꯧꯗ ꯌꯥꯗꯕ ꯑꯅꯤꯗꯨ ꯄꯥꯁꯜꯂꯛꯄꯗ ꯑꯗꯩ ꯗꯥ ꯆꯥꯟꯒꯤ ꯀꯣꯏꯁꯟ ꯑꯃꯨꯛꯀꯣ ꯀꯩꯅꯣꯅꯦ ꯗꯥ ꯆꯥꯟꯁꯦ ꯑꯇꯣꯞꯄ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯋꯤꯗꯅꯀꯣ ꯁꯦꯟ ꯇꯤꯚꯤꯒꯤꯁꯨ ꯑꯩꯈꯣꯏ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯗꯤꯇꯔ ꯑꯣꯏꯅ ꯈꯣꯠꯇꯅ ꯑꯗꯣ ꯁꯤꯒꯤ ꯑꯇꯣꯞꯄ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯃꯦꯅꯦꯖ ꯇꯧꯋꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯗꯥꯎꯟꯕꯝꯒꯤ ꯁꯨꯃꯥꯏꯅ ꯀꯣꯆ ꯑꯣꯏꯔ ꯃꯦꯅꯦꯖꯔꯁꯨ ꯑꯣꯏꯔ ꯍꯟꯗꯛ ꯑꯃꯨꯛ ꯆꯠꯂꯝꯕꯁꯦ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯑꯗꯨꯒꯤ ꯇꯥꯏꯝ ꯃꯤ ꯈꯥꯏꯗꯣꯛꯄꯗꯤ ꯑꯗꯨꯝ ꯉꯛꯄꯁꯨ ꯌꯥꯎꯋꯦ ꯉꯛꯄ ꯌꯥꯎꯋꯦꯗꯤ ꯑꯩ ꯍꯥꯟꯅ ꯈꯪꯗꯕꯀꯣ ꯀꯩꯅꯣ MMA ꯑꯩ ꯀꯨꯏꯔꯦ ꯁꯥꯟꯅꯔꯛꯄ ꯑꯗꯒꯤ ꯑꯩ ꯀꯩꯅꯣ ꯑꯣꯏꯅꯁꯨ ꯀꯩꯅꯣ ꯑꯥꯔꯃꯦꯆꯔꯗꯒ ꯊꯣꯛꯑꯝꯃꯦ ꯐꯥꯏꯠ ꯑꯗꯒꯤꯗꯤ ꯖꯤꯝ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯇꯧꯕ ꯇꯣꯔꯅꯥꯃꯦꯟ ꯃꯆꯥ ꯃꯆꯥꯒ ꯂꯩ ꯕꯦꯡꯒ꯭ꯂꯣꯔꯗꯒ ꯑꯗꯨꯝ ꯊꯣꯛꯑꯝꯃꯦ ꯑꯗ ꯑꯩ ꯁꯤꯁꯨ ꯐ꯭ꯔꯦꯛꯆꯔ ꯂꯩ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯌꯥꯗꯕꯗꯣ ꯑꯩꯒꯤꯁꯦ ꯑꯗ ꯆꯍꯤꯁꯨ ꯌꯥꯝꯃꯛꯄꯒꯤ ꯁꯥꯟꯅꯕ ꯂꯦꯞꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯗꯤ ꯃꯦꯟ ꯑꯣꯏꯅ ꯁꯥꯟꯅꯒꯦꯅ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦꯗ MMA ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯤꯅ ꯊꯥꯗꯣꯛꯇ꯭ꯔꯤꯁꯤꯅ ꯃꯣꯏ ꯍꯧꯖꯤꯛ ꯋꯥꯔꯤ ꯈꯪꯕꯅꯦ ꯑꯩꯅ ꯌꯥꯝ ꯋꯥꯕ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯁꯦ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯇꯥꯏꯃꯤꯡꯁꯤꯗ MMA ꯀꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯀꯟꯈꯤꯕꯗꯤ ꯌꯥꯝ ꯇꯦꯟꯁꯟ ꯂꯩꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯑꯦꯁ ꯋꯦꯜ ꯑꯦꯁ ꯃꯦꯟꯇꯦꯜꯂꯤ ꯌꯥꯝꯅ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯄ ꯇꯥꯏꯃꯤꯡꯁꯤꯗ ꯇꯧꯐꯝ ꯈꯪꯗꯗꯅ ꯁꯥꯟꯅꯕꯒꯤ ꯃꯤꯅ ꯀꯤꯟ ꯊꯤꯜꯂꯛꯄꯁꯤꯅ ꯅꯤꯁꯥ ꯅꯨꯡꯉꯥꯏꯈꯠꯂꯛꯄꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯂꯦꯚꯦꯜ ꯑꯃ ꯆꯠꯈꯤꯕ ꯇꯥꯏꯃꯤꯡ ꯑꯃ ꯌꯥꯎꯈꯤꯕ ꯑꯗ ꯑꯩꯅ ꯃꯦꯟꯂꯤ ꯑꯣꯏꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯎꯟ ꯕꯤꯖꯦꯁꯦ ꯕ꯭ꯔꯥꯖꯤꯂꯤꯌꯟꯁꯨ ꯁꯥꯟꯅꯔꯦꯕ ꯑꯩꯅ ꯑꯗꯨꯒꯤ ꯕꯦꯁꯤꯛꯇ ꯇꯧꯔꯒ ꯁꯨꯝ ꯁꯥꯟꯅꯕ ꯑꯗꯩ ꯀ꯭ꯂꯕ ꯃꯌꯥꯝ ꯌꯧꯔꯛꯑꯦ ꯑꯗꯨꯝ ꯇꯣꯔꯅꯥꯃꯦꯟ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯁꯤꯟꯕ ꯇꯣꯔꯅꯥꯃꯦꯟ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯁꯨꯝ ꯌꯥꯎꯔꯒ ꯂꯥꯛꯄ ꯑꯗꯣ ꯑꯩꯒꯤ ꯃꯦꯟ ꯑꯣꯏꯅ ꯄ꯭ꯔꯃꯣꯇꯔ ꯑꯣꯏꯒꯦꯅ ꯂꯩꯕꯗꯨꯗ ꯑꯩꯅ ꯍꯩꯖꯔꯨꯕ ꯑꯩ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯃꯦꯅꯦꯖꯃꯦꯟ ꯕꯦꯛꯒ꯭ꯔꯥꯎꯟꯅꯦ ꯃꯦꯅꯦꯖꯃꯦꯟ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯩꯕꯅ ꯁꯤꯗ ꯌꯥꯝ ꯆꯥꯎꯕ ꯃꯦꯅꯦꯖꯃꯦꯟ ꯑꯃ ꯆꯪꯉꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯆꯠꯂꯤꯕ ꯂꯥꯏꯟꯅ ꯐꯤꯜꯝ ꯃꯦꯀꯤꯡ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯑꯩꯈꯣই ꯁꯦꯟ ꯇꯤꯚꯤꯒꯤ ꯑꯣꯏꯒꯦꯔꯥ ꯑꯣꯔ ꯁꯤꯒꯤ MMA ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯩꯅ ꯊꯕꯛ ꯃꯌꯥꯝꯁꯨ ꯑꯣꯏꯒꯦꯔꯥ ꯑꯣꯜ ꯃꯦꯅꯦꯖꯃꯦꯟ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯣꯏ ꯗꯔꯀꯥꯔ ꯇꯥꯏꯕ ꯃꯦꯅꯦꯖꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯤꯗ ꯏꯚꯟ ꯃꯥꯒꯤ ꯕꯨꯃꯪꯒꯤꯁꯨ ꯍꯟꯗꯛ ꯃꯦꯅꯦꯖꯃꯦꯟ ꯌꯥꯝ ꯆꯥꯎꯕ ꯃꯦꯅꯦꯖꯃꯦꯟꯅꯦꯕ ꯍꯟꯗꯛ ꯆꯠꯂꯤꯁꯦ ꯑꯗꯨꯗ ꯁꯤꯒꯤ ꯗꯔꯀꯥꯔ ꯇꯥꯔꯛꯄꯁꯤꯗ ꯑꯩꯅ MMAꯁꯦ ꯌꯥꯝ ꯆꯥꯎꯕ ꯁ꯭ꯀꯣꯞ ꯑꯃ ꯄꯨꯔꯛꯑꯦ ꯅꯍꯥꯟꯋꯥꯏ ꯁꯝ 10 years ꯃꯃꯥꯡꯗ ꯍꯧꯖꯤꯛꯀꯤ ꯑꯗ MMAꯁꯦ ꯌꯥꯝ ꯆꯥꯎꯕ ꯐ꯭ꯌꯨꯆꯔ ꯑꯃ ꯂꯥꯛꯀꯅꯤꯅ ꯑꯗꯨꯒ ꯑꯩꯁꯦ ꯀꯅꯦꯛꯁꯟꯗꯣ ꯃꯤ ꯃꯌꯥꯝ ꯐꯖꯅ ꯇꯧꯔꯦ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯐꯥꯎꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯥꯏꯃꯥꯒ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯒꯤꯁꯨ ꯍꯥꯟꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯥꯟꯅ ꯈꯪꯅꯔꯛꯄ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯒꯤ ꯃꯌꯥꯝ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤቭ ꯑꯣꯏꯔꯤ ꯑꯗꯨꯝ ꯃꯌꯥꯝ ꯈꯪꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯒꯤꯁꯨ ꯑꯗꯨꯝ ꯑꯩꯒ ꯂꯣꯏꯅ ꯇꯥꯏꯞ ꯇꯧꯅꯔꯒ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯅ ꯌꯥꯝ ꯂꯣ ꯑꯣꯏꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯂꯣꯀꯤ ꯑꯣꯏꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯁꯦꯝꯒꯦꯅ ꯃꯌꯥꯝ ꯈꯜꯂꯝꯃꯦ ꯑꯩꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯇꯣꯞ ꯇꯤꯝ ꯑꯇꯣꯞꯄ ꯇꯤꯝ ꯑꯃ ꯁꯦꯝꯗꯅ ꯈꯣꯠꯇꯅ ꯖꯤꯝ ꯑꯆꯧꯕ ꯑꯃ ꯍꯥꯡꯒꯦ ꯋꯥꯈꯜ ꯆꯥꯎꯅ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯁꯦ ꯊꯃꯣꯏ ꯁꯦꯡꯗꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯀꯣꯟꯇ꯭ꯔꯦꯛ ꯁꯤꯁꯇꯦꯝ ꯑꯩꯈꯣꯏꯁꯨ ꯇꯧꯕ ꯇꯜꯂꯦ ꯁꯤꯗꯗꯤ ꯇꯧꯕꯨꯗꯤ ꯇꯧꯅꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁ꯭ꯋꯥꯏꯗꯗꯤ ꯈꯪꯅ ꯆꯥꯟꯅꯕ ꯉꯥꯛꯇꯅꯤꯅ ꯌꯥꯝ ꯀꯟꯅ ꯐꯣꯔꯁ ꯇꯧꯁꯤꯟꯕꯁꯨ ꯇꯟꯕ ꯑꯗꯨꯒꯨꯝꯕꯩ ꯈꯔ ꯀꯩ ꯍꯥꯏꯅꯤ ꯄ꯭ꯂꯦꯌꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯃꯣꯇꯔ ꯃꯌꯥꯝꯁꯤꯒ ꯈꯔ ꯀꯩꯅꯣ ꯅꯨꯡꯉꯥꯏꯅꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯁꯤ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯊꯥꯞꯇꯣꯛꯑꯒ ꯒ꯭ꯔꯥꯎꯟꯗꯕꯨꯗꯤ ꯑꯗꯨꯝ ꯂꯣꯏ ꯋꯥꯛ ꯇꯧꯋꯦ ꯑꯦꯕ꯭ꯔꯤ ꯁꯤꯒꯤ MMAꯒꯤ ꯇꯧꯕ ꯇꯣꯔꯅꯥꯃꯦꯟ ꯂꯣꯏ ꯃꯐꯝꯗ ꯃꯣꯏ ꯂꯣꯏ ꯈꯪꯉꯦ ꯑꯗꯩ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯣꯏ ꯈꯪꯅꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯁꯥꯐꯣꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯔꯒ ꯑꯗꯣ ꯍꯟꯗꯛꯇꯤ ꯆꯠꯇꯕ ꯌꯥꯗꯕꯒꯤ ꯀꯟꯗꯤꯁꯟ ꯑꯃ ꯂꯥꯛꯈꯤꯕ ꯑꯗꯣ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗ ꯆꯠꯄꯁꯦ ꯁꯨꯝ ꯌꯦꯡꯉꯀꯥꯟꯗ ꯁꯨꯝ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯑꯦꯁꯇꯦꯛꯀꯤ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯄ꯭ꯔꯃꯥꯟꯗ ꯍꯣꯏ ꯀꯩ ꯍꯣꯏ ꯃꯌꯥꯝ ꯇꯧꯔꯀꯥꯟꯗ ꯆꯠꯄꯤꯗꯤ ꯌꯥꯗ꯭ꯔꯦ ꯁꯤꯒꯤꯁꯦ ꯃꯣꯏꯁꯨ ꯌꯥꯝ ꯀꯟꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯦ ꯑꯗꯒꯤ ꯑꯩꯒꯤꯁꯨ ꯐ꯭ꯔꯤ ꯑꯣꯏꯕ ꯇꯥꯏꯃꯤꯡ ꯑꯣꯏꯕ ꯑꯩ ꯍꯟꯗꯛꯀꯤ
ꯊꯥꯒꯤ ꯑꯣꯏꯔꯝꯃꯒꯗꯤ ꯍꯟꯗꯛ ꯊꯥꯗꯤ ꯍꯟꯗꯛꯀꯤ ꯊꯥ ꯍꯧꯒꯠꯂꯛꯏꯁꯦ ꯃꯤꯗꯜ ꯁ꯭ꯋꯥꯏꯁꯤ ꯑꯣꯏꯔꯝꯃꯒꯗꯤ ꯆꯠꯂꯝꯗꯕꯁꯨ ꯌꯥꯏ ꯑꯗꯣ ꯍꯧꯒꯠꯂꯛꯄ ꯇꯥꯏꯃꯤꯡ ꯑꯣꯏꯕꯒꯤ ꯌꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯤꯗꯜꯗꯗꯤ ꯊꯕꯛ ꯈꯔ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯇꯥꯏꯃꯤꯡꯁꯨ ꯆꯥꯟꯅꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯁꯨ ꯐ꯭ꯔꯤ ꯂꯩ ꯑꯗꯨꯕꯨ ꯆꯠꯂꯨꯔꯒꯦ ꯑꯗꯩ ꯑꯉꯥꯡꯈꯩꯁꯨ ꯐꯖꯅ ꯇꯧꯒꯦ ꯑꯩꯅꯁꯨ ꯍꯥꯟꯅ ꯈꯪꯕ ꯑꯉꯥꯡꯅꯤ ꯑꯩꯉꯣꯟꯗꯁꯨ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔꯝꯕ ꯈꯣꯠꯂꯝꯕ ꯃꯌꯥꯝ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯩꯁꯨ ꯃꯥꯏꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯑꯗꯨꯒꯤ ꯇꯧꯔꯒ ꯆꯠꯈꯤꯕꯅꯤ ꯑꯗꯣ MMA ꯍꯥꯟꯅ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯑꯗꯨꯝ ꯂꯥꯛꯑꯒ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ MMA ꯑꯗꯨꯒ ꯐ꯭ꯌꯨꯆꯔ ꯃꯥꯒꯤ ꯇꯨꯡꯒꯤ ꯑꯣꯏꯒꯗꯕ ꯐ꯭ꯌꯨꯆꯔ ꯀꯔꯤꯅꯣ MMA ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯔꯣꯗ ꯃꯦꯞ ꯌꯦꯛꯑꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯋꯥꯔꯜꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯗꯦꯟ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯩꯈꯣꯏ ꯌꯨꯔꯣꯞ ꯁꯥꯏꯠꯀꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯒꯤ ꯌꯥꯝ ꯆꯥꯎꯕ ꯔꯨꯠ ꯃꯦꯞ ꯑꯃ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯨꯜꯂꯤ ꯃꯌꯥꯝ ꯀꯩꯅꯣꯒꯤ ꯕꯦꯡꯒ꯭ꯂꯥꯗꯦꯁ ꯁ꯭ꯔꯤ ꯂꯪꯀꯥ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯗꯒꯤ ꯁ꯭ꯋꯥꯏ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥ ꯃꯌꯥꯝꯁꯦ ꯌꯨꯔꯣꯞ USA ꯑꯩꯈꯣꯏꯒ ꯂꯤꯡ ꯊꯥꯏꯂꯦꯟ ꯂꯩꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒ ꯂꯣꯏ ꯄꯨꯜꯂꯒ ꯑꯃ ꯁꯦꯝꯃꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯌꯥꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯐꯥꯏꯇꯔ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯨꯈꯠꯂꯛꯁꯤꯒꯦ ꯀꯩꯗꯧꯁꯤꯒꯦ ꯀꯗꯥꯏꯐꯥꯎ ꯆꯠꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯌꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯐꯥꯏꯇꯔ ꯃꯌꯥꯝꯁꯦ ꯁ꯭ꯀꯣꯞ ꯑꯩꯅ ꯍꯦꯛ ꯍꯥꯏꯗꯣ ꯁ꯭ꯀꯣꯞ ꯌꯥꯝ ꯂꯩꯔꯤ ꯐ꯭ꯌꯨꯆꯔ ꯌꯥꯝ ꯂꯩꯔꯤ ꯍꯥꯏꯁꯦ ꯑꯩꯅ ꯄꯪꯍꯥꯏꯁꯤꯟꯕ ꯅꯠꯇꯦꯕ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯃꯣꯏꯅ ꯆꯠꯇꯣꯔꯤꯕ ꯄꯣꯠꯇꯣ ꯆꯨꯝꯅ ꯆꯠꯇ꯭ꯔꯒꯗꯤ ꯂꯣꯏ ꯁꯣꯏꯗꯣꯏꯅꯦꯕ ꯃꯣꯏꯅ ꯉꯝꯒꯗꯕ ꯐꯥꯏꯠ ꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯃꯣꯇꯔꯒꯤ ꯃꯦꯠꯆ ꯃꯦꯀꯔꯒꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯔꯣꯜ ꯂꯧꯔꯛꯏꯁꯦ ꯃꯃꯝꯅ ꯉꯝꯃꯣꯏꯗꯕꯗꯤ ꯍꯟꯗꯛ ꯔꯁꯤꯌꯥ ꯆꯠꯂꯤꯗꯣ ꯆꯥꯟꯁꯦꯁ ꯃꯥ 50-50ꯅꯦ ꯂꯩꯔꯤꯗꯣ ꯀꯩꯒꯤꯅꯣꯗ ꯃꯥꯏ ꯀꯝꯄ꯭ꯌꯨꯇꯔ ꯃꯌꯥꯝ ꯌꯥꯝ ꯊꯤꯅ ꯂꯤꯡꯉꯦꯕ ꯑꯩꯈꯣꯏꯅ ꯀꯝꯄꯤꯇꯤꯁꯟꯗ ꯌꯥꯝꯅ ꯑꯗꯨꯝ ꯐꯖꯅ ꯆꯠꯄ ꯌꯥꯕ ꯑꯩꯈꯣꯏ ꯂꯦꯚꯦꯜ ꯑꯃꯗ ꯆꯠꯄ ꯌꯥꯕ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯃꯌꯥꯝ ꯌꯦꯡꯉꯨ ꯃꯌꯥꯝ ꯆꯠꯄ ꯌꯥꯕ ꯃꯌꯥꯝ ꯂꯩ ꯊꯥꯏꯂꯦꯟꯒꯤ ꯑꯗꯨꯝ ꯐꯖꯅ ꯐꯥꯏꯠ ꯇꯧꯕ ꯌꯥꯅꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒ ꯁꯦꯝ ꯀꯜꯆꯔ ꯁꯦꯝ ꯐꯨꯗ ꯁꯦꯝ ꯑꯩꯈꯣꯏꯒꯤ ꯕꯣꯟ ꯑꯗꯒꯤ ꯁꯦꯝ ꯃꯌꯥꯝ ꯂꯩꯔꯤꯕ ꯁꯤꯗ ꯐꯨꯅꯔꯒꯅ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯈꯨꯠ ꯁꯣꯛꯅꯕꯗ ꯈꯨꯠꯇꯣ ꯑꯩꯒꯤ 3-4 ꯄꯥꯛꯄ ꯃꯤꯗꯨꯒ ꯑꯩꯒ ꯐꯨꯅꯔꯒ ꯑꯩꯉꯣꯟꯗꯈꯤꯇꯪ ꯑꯁꯣꯛꯄ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯔꯅꯤ ꯍꯥꯏꯔꯒꯗꯤ ꯍꯦꯛꯇ ꯍꯥꯠꯅꯕ ꯌꯥꯏꯀꯣ ꯅꯠꯇꯅ ꯒꯦꯝꯗ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯒ ꯆꯞ ꯃꯥꯟꯅꯕ ꯃꯤ ꯑꯃ ꯐꯨꯅꯕꯗꯨꯗꯤ ꯃꯉꯣꯟꯗꯁꯨ ꯂꯥꯏꯅꯤ ꯑꯃꯗꯁꯨ ꯂꯥꯏꯅꯤ ꯑꯗꯨꯒꯤ ꯁꯦꯝ ꯂꯦꯚꯦꯜꯗ ꯂꯥꯛꯀꯅꯦꯕ ꯅꯠꯇꯅ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯅꯕꯗꯨꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯨꯝꯕꯗ ꯇꯥꯔꯒꯦꯠ ꯇꯧꯕ ꯁꯤꯒꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯌꯥꯅꯦꯕ ꯑꯗꯨꯒ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯁꯦ ꯏꯊꯤꯛꯁ ꯈꯔ ꯋꯥꯠꯂꯦꯕ ꯁꯤꯒꯤꯁꯦ ꯍꯦꯛ ꯐꯥꯎꯒꯠꯈ꯭ꯔꯒ ꯏꯟꯇꯔꯚꯤꯌꯨ ꯈꯔ ꯄꯤꯔꯨꯔꯒ ꯑꯗꯒꯤ ꯈꯔ ꯃꯄꯥꯟ ꯂꯝꯗꯒ ꯐꯨꯅꯔꯒ ꯍꯦꯛ ꯂꯣꯏ ꯀꯥꯎꯊꯣꯛꯈꯤꯕ ꯁ꯭ꯋꯥꯏꯗ ꯇ꯭ꯔꯦꯅꯤꯡ ꯑꯣꯖꯥ ꯍꯣꯏ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯔꯤꯕ ꯑꯣꯖꯥ ꯐꯖꯅ ꯇꯥꯛꯄꯁꯨ ꯌꯥꯎꯔꯤ ꯑꯗꯨꯝ ꯈꯔ ꯑꯦꯔꯤꯌꯥ ꯈꯔꯗꯤ ꯁꯣꯟ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯂꯣꯏ ꯉꯝꯄꯣꯟꯇꯦ ꯃꯄꯥꯟ ꯂꯝ ꯆꯠꯈ꯭ꯔ ꯃꯄꯥꯟꯒꯤ ꯃꯤꯒꯤꯅ ꯂꯥꯏꯗꯨ ꯂꯧꯈꯠꯂꯛꯄ ꯁ꯭ꯋꯥꯏ ꯂꯩꯔꯤꯅ ꯑꯣꯖꯥ ꯃꯋꯥ ꯂꯧꯗꯦꯒ ꯍꯥꯏꯒꯠꯂꯛꯄꯤ ꯈꯪꯉꯕ ꯅꯣꯏꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤ ꯁꯥꯕꯤꯔꯛꯄꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯄꯤ ꯄ꯭ꯂꯦꯌꯔꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯟꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯄꯣꯠ ꯃꯌꯥꯝ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯂꯩ ꯄ꯭ꯂꯦꯌꯔ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯕ ꯄ꯭ꯂꯦꯌꯔꯁ ꯂꯩ ꯑꯗꯨꯝ ꯃꯥꯡꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯣꯏꯁꯨ ꯈꯪꯉꯒ ꯇꯣꯔꯅꯥꯃꯦꯟꯒ ꯊꯣꯛꯎꯔꯒ ꯑꯗꯨꯝ ꯅꯝꯊꯔꯒ ꯑꯗꯨꯝ ꯂꯥꯛꯄ ꯅꯝꯊꯕꯗꯤ ꯃꯤ ꯈꯔ ꯑꯗꯨꯝ ꯅꯝꯊꯔꯒ ꯃꯣꯏꯁꯦ ꯀꯩ ꯍꯥꯏꯅꯤ ꯁꯤ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯇꯥꯔꯦ ꯁ꯭ꯄꯣꯔꯠꯁꯃꯦꯟꯗꯁꯨ ꯄꯣꯂꯤꯇꯤꯛꯁ ꯃꯌꯥꯝ ꯂꯩꯕ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯦꯁ ꯋꯦꯜ ꯑꯦꯁ ꯏꯟꯗꯤꯌꯥꯅ ꯈꯔ ꯈꯤꯠꯍꯦꯜꯂꯦꯕ ꯁꯤꯒꯤꯁꯦ ꯌꯥꯎꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗ ꯃꯣꯏ ꯏꯟꯈꯠꯂꯛꯏꯕ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯗꯤ ꯍꯥꯟꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯝꯇ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯈꯪꯕ ꯗꯔꯀꯥꯔ ꯇꯥꯏꯕ ꯑꯩꯒ ꯆꯠꯃꯤꯟꯅꯗꯣꯏꯅꯦꯕ ꯑꯩ ꯆꯠꯃꯤꯟꯅꯕꯗꯣ ꯑꯩ ꯌꯣꯟꯊꯣꯛꯑꯃꯗꯤ ꯌꯣꯟꯊꯣꯛꯑꯝꯕꯗꯤ ꯑꯩ ꯌꯣꯜꯂꯝꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯀꯔꯝꯕ ꯇꯥꯏꯞ ꯑꯣꯐ ꯄ꯭ꯂꯦꯌꯔꯅꯣ ꯆꯠꯃꯤꯟꯅꯗꯣꯏꯁꯦ ꯀꯩꯗꯧꯒꯦꯗ ꯃꯥꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯑꯁꯤ ꯆꯨꯝꯅ ꯆꯠꯂꯣ ꯍꯥꯏꯁꯨ ꯑꯗꯨꯝ ꯆꯨꯝꯅ ꯆꯠꯇꯣꯏꯅꯦꯕ ꯄꯣꯠꯁꯦ ꯑꯗꯨꯒꯨꯝꯕꯒꯤ ꯂꯩꯕ ꯑꯗꯣ ꯑꯗꯨꯃꯛꯇꯤ ꯍꯥꯏꯗꯦ ꯑꯩꯅ ꯅꯪꯅ ꯄꯥꯝꯖꯕꯗꯣ ꯇꯧ ꯑꯗꯨꯕꯨ ꯁꯤ ꯇꯧꯕꯅ ꯐꯅꯤ ꯍꯥꯏꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣই ꯁꯖꯦꯁꯟ ꯄꯤꯕꯅꯦꯕꯀꯣ ꯍꯦꯛꯇ ꯑꯩꯅ ꯈꯣꯡꯅ ꯀꯥꯎꯔ ꯃꯥꯅ ꯈꯣꯡ ꯀꯥꯎꯕ ꯌꯥꯝ ꯍꯩꯖꯕ ꯄꯣꯠꯇꯣ ꯑꯩ ꯀꯤꯟꯊꯤꯜꯂꯨ ꯍꯥꯏ ꯌꯥꯄꯣꯟꯇꯦꯕ ꯃꯥꯒꯤꯁꯨ ꯃꯁꯥꯒꯤ ꯍꯩꯖꯔꯤꯕ ꯄꯣꯠꯇꯨꯗ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒ ꯈꯤꯇꯪ ꯃꯥ ꯅꯪ ꯀꯤꯟꯊꯤꯟꯕ ꯁꯨꯃꯥꯏꯅ ꯆꯨꯝꯅ ꯊꯤꯟꯗꯣꯏꯗꯣ ꯈꯤꯇꯪ ꯄꯩꯊꯣꯛꯑꯒꯅꯤ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯅꯤ ꯑꯗꯨ ꯇꯧ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯩꯁꯨ ꯍꯩꯔꯨꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯖꯁ ꯒꯥꯏꯗꯦꯟꯁ ꯄꯤꯕꯒꯤ ꯋꯥꯅꯦꯕ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯂꯥꯏꯔꯤꯛ ꯄꯥꯖꯔꯛꯄ ꯑꯩꯈꯣꯏ ꯃꯤ ꯈꯤꯇꯪ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯛꯄ ꯒꯦꯝ ꯃꯌꯥꯝ ꯌꯦꯡꯉꯛꯄ ꯑꯗꯨꯒꯤ ꯇꯥꯛꯄꯒꯤ ꯋꯥꯅꯦꯕ ꯑꯗꯣ ꯇꯥꯛꯄ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯩꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯂꯦꯚꯦꯜ ꯂꯩꯇ꯭ꯔꯤ ꯖꯁ ꯑꯩꯈꯣই ꯒꯥꯏꯗꯦꯟꯁ ꯄꯤꯕꯗꯪꯅꯤ ꯌꯥꯝ ꯈꯪꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯁꯨ ꯗꯥꯁꯨꯅ ꯑꯍꯥꯟꯕ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯔꯛꯄ ꯀꯥꯟꯒꯤꯗꯣ ꯑꯗꯨꯝ ꯈꯜꯂꯤꯁꯦ ꯁꯦꯟ ꯇꯤꯚꯤꯒꯤ ꯇꯣꯉꯥꯟꯅ ꯆꯠꯄ ꯃꯥꯜꯂꯦꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯣꯆ ꯑꯣꯏꯅ ꯆꯠꯂꯦ ꯈꯣꯠꯂꯦ ꯑꯗꯣ ꯑꯝꯇ ꯊꯥꯖꯔꯨꯗꯕ ꯍꯥꯏꯇꯥꯔꯦ ꯖꯁ ꯑꯗꯨꯝ ꯑꯦꯁꯤꯌꯥꯟ ꯇꯤꯚꯤꯒꯤ ꯅ꯭ꯌꯨꯁ ꯂꯧꯕꯩ ꯆꯠꯂꯦꯔ ꯔꯁꯤꯌꯥ ꯁꯦꯟ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯇꯧꯕ ꯆꯠꯂꯤꯁꯦ ꯀꯃꯥꯏꯅꯅꯣ ꯀꯥꯏꯅ ꯍꯥꯏꯐꯦꯠ ꯈꯟꯈꯤꯕ ꯁꯦꯟ ꯇꯤꯚꯤꯅ ꯏꯁꯄꯣꯟꯁꯔ ꯇꯧꯔꯤꯖꯥꯠꯂ ꯑꯃꯨꯛ ꯈꯜꯂꯛꯄꯀꯣ ꯑꯗꯨꯒ ꯀꯣꯟꯅꯕꯨꯗꯤ ꯑꯃꯨꯛ ꯀꯣꯆ ꯃꯦꯅꯦꯖꯔ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯈꯤꯕꯗꯨꯗ ꯉꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯉꯛꯅꯕ ꯃꯌꯥꯝ ꯌꯥꯎꯔꯝꯗꯣꯏꯅꯦꯕ ꯀꯃꯦꯟꯒ ꯇꯧꯔꯛꯏ ꯑꯗꯨꯒ ꯗꯥ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯝ
ꯑꯩꯈꯣꯏ ꯊꯥꯏꯅꯗꯤ ꯑꯗꯨꯝ ꯍꯥꯏꯅꯔ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯁ ꯒꯣꯔꯃꯦꯟ ꯖꯣꯕꯅꯀꯣ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯦꯔꯦꯟꯁꯁꯤꯡꯗꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯇꯥꯔꯁꯨ ꯁ꯭ꯇꯤꯜ ꯏꯚꯟ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝ ꯄ꯭ꯔꯦꯁꯔ ꯇꯧꯔꯤꯕ ꯒꯣꯔꯃꯦꯟ ꯖꯣꯕ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯧ ꯁꯤꯝ ꯇꯧꯅꯕ ꯍꯣꯠꯅꯧ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝ ꯁ꯭ꯄꯣꯔꯠꯁ ꯄꯥꯝꯖꯕ ꯑꯣꯏꯒꯦꯔꯥ ꯑꯣꯔ ꯑꯥꯔꯠꯁ ꯄꯥꯝꯖꯕ ꯑꯣꯏꯒꯦꯔꯥ ꯑꯩꯁꯨ ꯑꯥꯔꯠꯁ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯃ ꯆꯪꯒꯦ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯍꯦꯛꯇ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯑꯃ ꯍꯦꯛꯇ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤ ꯄ꯭ꯔꯦꯁꯔꯁꯦ ꯑꯗꯣ ꯗꯥꯕꯝꯕꯝꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯛꯄ ꯁꯤꯒꯨꯝꯕꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯊꯦꯡꯅꯔꯦ ꯗꯥꯕꯝꯕꯝ ꯊꯦꯡꯅꯔꯦꯕ ꯑꯗꯣ ꯁꯤ ꯃꯇꯥꯡꯗꯗꯤ ꯀꯩ ꯈꯜꯂꯤ ꯗꯥꯕꯝꯕꯝꯁꯦ ꯇꯁꯦꯡꯅ ꯍꯧꯖꯤꯛꯁꯨ ꯊꯦꯡꯅꯔꯦ ꯍꯥꯟꯅꯁꯨ ꯊꯦꯡꯅꯔꯦ ꯍꯧꯖꯤꯛꯐꯥꯎ ꯊꯦꯡꯅꯔꯦ ꯍꯥꯏꯇꯥꯔꯦ 이 ꯐꯦꯃꯤꯂꯤ ꯈꯛꯇꯗ ꯅꯠꯇꯅ ꯂꯩꯀꯥꯏꯒꯤ ꯀꯩꯒꯤ ꯄꯩꯁꯥ ꯌꯥꯝ ꯄꯤꯔꯦ ꯍꯥꯏꯇꯥꯔꯦ ꯅꯦꯁꯅꯦꯜ ꯒꯦꯝ ꯆꯟꯕ ꯑꯗꯨꯝꯕ ꯏꯚꯦꯟ ꯁꯥꯟꯅꯧ ꯑꯗꯨ ꯁꯥꯟꯅꯧ ꯑꯗꯨ ꯁꯥꯟꯅꯧ ꯊꯕꯛ ꯑꯃ ꯇꯧꯍꯧꯅꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗꯤ ꯍꯣꯏ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯄ꯭ꯂꯁ ꯑꯩ ꯏꯃꯨꯡꯒꯤ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯕꯤꯔꯛꯏꯕ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯀꯟꯗꯤꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯒ ꯑꯩ ꯊꯕꯛ ꯇꯧꯍꯧꯅꯕ ꯍꯥꯏꯔꯤꯅꯤ ꯑꯗꯨ ꯑꯩꯗꯤ ꯀꯩꯅꯣꯗꯨꯒꯤ ꯌꯦꯡꯉ ꯆꯪꯕ ꯅꯠꯇꯦ ꯑꯗꯨ ꯇꯁꯦꯡꯅ ꯖꯣꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯖꯣꯕꯇꯨ ꯊꯤꯒꯗꯕ ꯅꯠꯇꯦ ꯖꯣꯕꯇꯨꯅ ꯑꯩ ꯊꯤꯔꯛꯀꯗꯕꯅꯤ ꯑꯩꯒꯤ ꯋꯥꯈꯟꯗ ꯂꯩꯖꯕꯗꯣ ꯑꯩꯅ ꯖꯣꯕ ꯊꯤꯕꯒꯤ ꯃꯊꯧ ꯁꯨꯡꯇꯥ ꯇꯥꯗꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯑꯍꯟꯁꯤꯡꯒꯤ ꯋꯥꯈꯟꯗ ꯂꯩꯔꯤꯁꯦ ꯃꯆꯥꯗꯣ ꯐꯥꯎꯅꯕ ꯊꯥꯡꯒꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯗꯦ ꯅꯦꯁꯅꯦꯜ ꯒꯦꯝ ꯑꯃ ꯆꯠꯄ ꯊꯕꯛ ꯑꯃ ꯂꯧꯕ ꯁꯤꯗ ꯌꯥꯝꯅ ꯇ꯭ꯔꯥꯏ ꯇꯧꯋꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯗꯨ ꯋꯥꯈꯜ ꯍꯥꯏꯅꯤ ꯑꯩꯅ ꯊꯕꯛ ꯊꯤꯕꯒꯤ ꯃꯊꯧ ꯆꯥꯗ꯭ꯔꯗꯤ ꯊꯕꯛꯅ ꯑꯩꯉꯣꯟꯗ ꯇꯥꯟꯅꯔꯛꯄꯗꯣ ꯑꯗꯨ ꯄꯥꯝꯃꯦ ꯇꯁꯦꯡꯅ ꯑꯩ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯁꯤ ꯌꯥꯝ ꯐꯕ ꯒꯣꯔꯃꯦꯟ ꯍꯥꯏ ꯇꯁꯦꯡꯅ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯐꯥꯎ ꯑꯩꯅ ꯌꯦꯡꯉꯛꯄꯗ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯔ ꯂꯥꯛꯑꯦ ꯑꯗꯩ ꯑꯩꯈꯣꯏ MMA ꯗꯁꯨ ꯖꯣꯕ ꯃꯃꯥꯡꯗ ꯄꯤꯈꯤꯕ ꯌꯥꯝ ꯂꯩꯔꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯦꯁꯅꯦꯜ ꯒꯦꯝ ꯆꯟꯗ꯭ꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯁꯤꯒꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯁꯦ ꯁꯔꯀꯥꯔꯅ ꯈꯪꯕꯤꯔꯒ ꯑꯩꯈꯣꯏꯒꯤꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯁꯔꯀꯥꯔꯅ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯑꯗꯨꯒ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯗꯤ ꯃꯃꯥꯡꯗꯁꯨ ꯄꯤꯈꯤꯕ ꯂꯩꯕꯅꯦꯀꯣ ꯑꯗꯨꯝꯕ ꯑꯃ ꯂꯩ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯩꯅ ꯁꯔꯀꯥꯔꯗ ꯍꯥꯏꯖꯅꯤꯡꯕꯁꯨ ꯏꯚꯦꯟ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯅꯦꯁꯅꯦꯜ ꯒꯦꯝ ꯆꯟꯕ ꯏꯚꯦꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯣꯂꯦꯝꯄꯤꯛ ꯇꯧꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯚꯦꯟꯁꯤꯡꯗ ꯄꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯏꯚꯦꯟꯁꯤꯗꯁꯨ ꯈꯨꯗꯣꯡꯆꯥꯕꯗꯨ ꯄꯤꯕꯤꯕ ꯑꯗꯨꯒ ꯄ꯭ꯂꯁ ꯄꯦꯔꯦꯟꯁꯤꯡꯗꯁꯨ ꯑꯗꯩ ꯂꯩꯔꯤꯕ ꯃꯌꯥꯝꯅꯁꯨ ꯑꯇꯩ ꯏꯚꯦꯟꯁꯤꯡꯗ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡꯗꯨꯒ ꯆꯞ ꯃꯥꯟꯅꯅ MMA ꯁꯨ ꯌꯦꯡꯕꯤꯕ ꯑꯗꯨ ꯑꯩ ꯌꯥꯝ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯩ ꯗꯥꯕꯝꯕꯝ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯁ꯭ꯄꯣꯔꯠꯁꯤꯗ MMA ꯗꯀꯣ ꯗꯥꯕꯝꯕꯝꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯥꯏꯗꯣꯜ ꯍꯥꯏꯒꯗ꯭ꯔꯥ ꯔꯣꯜ ꯃꯣꯗꯦꯜ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒꯨꯝꯕꯗꯤ ꯂꯩꯕ꯭ꯔꯥ ꯀꯩꯅꯣ MMA ꯁꯥꯟꯅꯕ ꯃꯤꯗꯀꯣ ꯗꯥꯕꯝꯕꯝꯅ ꯄꯥꯝꯖꯕ ꯌꯥꯝ ꯑꯩ ꯀꯩꯅꯣ ꯄꯥꯝꯗꯦ ꯑꯩ ꯄꯥꯝꯃꯦ ꯑꯩꯒꯤꯗꯤ ꯑꯩ ꯐꯥꯏꯇꯔ ꯑꯃꯇ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯔꯨꯗꯦ ꯑꯩ ꯄꯥꯝꯃꯦ ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯄꯥꯝꯖꯕ ꯐꯥꯏꯇꯔꯁꯦ ꯑꯩꯅꯤ ꯍꯥꯏꯗꯤ ꯑꯩ ꯀꯅꯥ ꯐꯥꯏꯇꯔ ꯑꯃ ꯈꯥꯕꯤꯛꯀꯤ ꯃꯇꯧ ꯇꯝꯗꯦ ꯀꯣꯔꯅꯔꯒꯤ ꯃꯇꯧ ꯇꯝꯗꯦ ꯃꯣꯏ ꯇꯝꯗꯦ ꯑꯩ ꯃꯣꯏ ꯃꯇꯧ ꯇꯝꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯗꯤ ꯑꯩ ꯄꯥꯝꯖꯩ ꯕꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯐꯥꯏꯇꯔ ꯗꯥ ꯆꯥꯟꯗꯁꯨ ꯄꯨꯟꯅ ꯂꯥꯛꯆꯩꯌꯦꯕꯀꯣ ꯁꯤ ꯀꯣꯏꯁꯟꯁꯦ ꯉꯁꯥꯏꯁꯨ ꯍꯥꯏꯕꯤꯈꯤꯕꯗꯣ ꯁꯤꯒꯤ ꯐꯥꯏꯠꯁꯦ ꯍꯧꯔꯝꯗꯥꯏꯁꯤꯗ ꯍꯣꯇꯦꯜ ꯂꯩꯀꯥꯟꯗ ꯗꯥꯕꯝꯕꯝꯗꯤ ꯑꯗꯨꯝ ꯌꯥꯝ ꯀꯥꯝ ꯑꯣꯏꯅ ꯈꯣꯠ ꯂꯩꯒꯦꯅ ꯍꯥꯏꯗꯅꯀꯣ ꯁꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯗꯤ ꯀꯟꯐꯤꯗꯦꯟꯠ ꯑꯣꯏꯕꯒ ꯈꯤꯇꯪ ꯑꯦꯔꯣꯒꯦꯟ ꯑꯣꯏꯕꯒꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯂꯩꯗꯅꯀꯣ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯑꯩꯒ ꯍꯧꯖꯤꯛ ꯗꯥꯕꯝꯕꯝꯒ ꯐꯨꯅꯧ ꯍꯥꯏꯔꯗꯤ ꯑꯩ ꯀꯟꯐꯤꯗꯦꯟ ꯌꯥꯝ ꯂꯩ ꯑꯩꯅ ꯐꯨꯠꯅꯤ ꯀꯥꯏꯅ ꯂꯩꯕꯁꯨ ꯑꯩꯒꯤ ꯁꯣꯏꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩ ꯑꯦꯔꯣꯒꯦꯟ ꯑꯣꯏꯕ ꯆꯤꯡꯉꯛꯀꯗꯣꯏꯅꯦꯕ ꯁꯤ ꯃꯇꯥꯡꯗ ꯆꯥꯅꯤ ꯍꯥꯏꯕ ꯀꯩ ꯈꯟꯕꯤ ꯃꯥꯒꯤ ꯐꯥꯏꯠꯁꯦꯔꯣ ꯃꯥꯒꯤ ꯐꯨꯅꯕꯁꯦ ꯁꯤꯒꯤꯁꯦ ꯀꯟꯐꯤꯗꯦꯟꯁꯇꯤ ꯂꯩ ꯀꯟꯐꯤꯗꯦꯟꯁ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯁꯦꯝ ꯋꯦꯠ ꯀꯦꯇꯦꯒꯣꯔꯤꯗ ꯁꯥꯟꯅꯗꯣꯏꯅꯤ ꯄ꯭ꯂꯁ ꯃꯥꯁꯨ ꯇ꯭ꯔꯦꯅꯤꯡ ꯀꯨꯏꯅ ꯇꯧꯔꯤꯅꯤ ꯐꯥꯏꯠ ꯌꯥꯝ ꯊꯤꯅ ꯁꯥꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯗꯒꯤ ꯐꯥꯏꯠꯀꯤ ꯑꯩꯈꯣꯏ ꯈꯕꯔꯗ ꯍꯦꯛ ꯌꯥꯎꯕꯗ ꯌꯥꯝ ꯁꯣꯏꯕꯗꯤ ꯃꯣꯏꯅ ꯃꯤꯁꯏꯟꯐꯣꯔꯃꯦꯁꯟ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯥꯟꯅꯔꯤꯕ ꯃꯐꯝꯗꯣ ꯃꯣꯁꯀꯣꯗ ꯅꯠꯇꯦ ꯁꯤ ꯀ꯭ꯂꯤꯌꯔꯤꯐꯤꯀꯦꯁꯟ ꯑꯃ ꯇꯧꯖꯍꯧꯒꯦ ꯏꯁꯦꯟꯇꯨꯀꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯇꯥꯐ ꯄꯣꯜ ꯔꯤꯖꯟꯅ ꯔꯁꯤꯌꯥꯒꯤ ꯁꯤ ꯖꯒꯥꯁꯤ ꯁꯥꯟꯅꯕꯅꯤ ꯃꯣꯁꯀꯣꯗꯒꯤ ꯑꯦꯔꯥꯎꯟ ꯁꯝ 3 ꯑꯥꯋꯔꯁꯃꯨꯛꯀꯤ 3 ꯑꯥꯋꯔꯁꯃꯨꯛꯀꯤ ꯐ꯭ꯂꯥꯏꯠꯇ ꯆꯠꯂꯒ ꯂꯩꯕ ꯃꯐꯝꯅꯤ ꯁꯤꯗ ꯁꯥꯟꯅꯕꯅꯤ ꯑꯩꯈꯣꯏ ꯁꯥꯟꯅꯔꯤꯁꯤꯅ ꯑꯗꯨꯒ ꯕꯃꯣꯡꯒꯤ ꯄ꯭ꯔꯣ ꯔꯦꯀꯣꯔꯠꯁꯅ ꯀꯌꯥꯅꯣ 5 ꯅꯠꯇꯦ ꯄ꯭ꯔꯣ ꯔꯦꯀꯣꯔꯠꯁꯤꯅ 2 win 2 loss 2 win 2 loss ꯑꯗꯨꯒ ꯑꯦꯃꯦꯆꯔꯒꯤꯁꯤꯅ 15 win 3 loss 15 win 3 lossꯅꯦꯕꯀோ ꯑꯗ 52 ꯍꯥꯏꯕ꯭ꯔꯥ 52 ꯔꯦꯀꯣꯔꯠ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯌꯥꯝꯅ ꯂꯥꯟꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯈꯣꯏꯁꯨ ꯁꯣꯏꯔ ꯑꯩꯅ ꯍꯪꯉꯤꯉꯣꯟꯗ ꯅꯪꯒꯤꯗꯣ 52 ꯍꯥꯏꯔꯤꯔꯥ ꯀꯩꯅꯣ ꯑꯗꯨꯕꯨ ꯀꯔꯤꯅꯣꯅ ꯑꯩꯉꯣꯟꯗ ꯍꯪꯈꯤꯗꯦꯕ ꯑꯗ ꯂꯥꯟꯅ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ 52 ꯀꯩꯅꯣ ꯍꯥꯏꯔꯛꯄ ꯑꯃꯅ 52 ꯍꯥꯏꯔꯛꯄ ꯑꯗꯒꯤ ꯑꯃꯅ 52 ꯍꯥꯏꯔꯛꯄ ꯑꯗ ꯀꯩ ꯍꯥꯏꯅꯤ ꯁꯤꯒꯨꯝꯕ ꯈꯤꯇꯪ ꯂꯥꯟꯅ ꯆꯠꯄ ꯃꯌꯥꯝꯁꯦ ꯁꯤꯁꯨ ꯈꯤꯇꯪ ꯀꯔꯦꯛꯁꯟ ꯇꯧꯍꯟꯅꯤꯡꯉꯤ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯀꯩꯅꯣꯗ ꯄ꯭ꯔꯦꯁꯅ ꯃꯤꯗꯤꯌꯥꯗ ꯌꯥꯎꯈꯤꯕ ꯍꯦꯛꯇ ꯐꯔꯛ ꯍꯦꯛꯇ ꯇꯥꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗ ꯍꯥꯏꯒꯤꯗꯨ ꯀꯔꯤꯒꯤꯅꯣ ꯈꯣꯠꯀꯤꯅꯣ ꯀꯩꯒꯤꯅꯣ ꯆꯦꯝꯄꯤꯌꯟꯁꯦ ꯈꯤꯇꯪ ꯑꯆꯧꯕ ꯑꯃ ꯆꯠꯂꯛꯑꯒꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯁꯨ ꯕꯦꯛꯒ꯭ꯔꯥꯎꯟ ꯆꯦꯛ ꯑꯗꯨꯝ ꯇꯧꯋꯦꯕ ꯐꯖꯅ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯀꯩꯅꯣ ꯌꯥꯝ ꯐꯖꯅ ꯇꯧꯔꯛꯑꯦ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯗꯣ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯃꯤꯁꯀꯝꯃꯨꯅꯤꯀꯦꯁꯟ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯦ ꯈꯤꯇꯪ ꯊꯣꯛꯍꯟꯅꯤꯡꯗꯦ
खितंग मोंद खितंग अदर प्रॉब्लम थोकिना 52 हाइजलगदी 52 थोरगा सुम पोदे हाइजलगदी पोतो फरक ता खर लाय बादि अमना 52 हाइजलगदी 5 मंगा थोरे अनि लॉस होदे हाइरागदी मागी असेंबली 2 ने नत्रा 2 win 2 loss ने ले तो प्रो गिदा अदि amateur गिना 15 and 3 main ले बिनेबो सिगुम बसे खितंग यानिंगे अदुगि main ले अदगी कनोगी हंदकी रशियागी खोंगचतसिको बिसाइड सिगी मेस सिगी नत्तबिदको अदु नत्तबिदा अतोप्पा एक्सपीरियंस नुआइब एक्सपीरियंस हाइतारेनिको अदुमबदि लेया नुआइबसे ओखोय सोम फंगोग्राइदा सले रशिया तारे नो पुथारे अदुगा नो हलवे दोले सानारे नो हला थोले अदुम 2 days मतुंग फुना अदु अखोयगी बन अखोयगी मनुंग अखोयगी रूल खर लेयो अखोयगी फिरानजे कहोगी अखोयना सालाइतर की मनुंग हाइग तौबने हाइब यादे से केगिना कांदा अखोयगी इंडिया फ्लैग ता सिजनादबा अखोय स्टेडियम एरिया मनुंग एस वेल एस अराउंड कनो सराउंडिंग जिदा अदा कागिनो दा अखोय वर्ल्ड चैंपियनशिप ओरकुनिना अतोपा प्लेन योखलागदी मोदे इफेक्ट लेयना अदगिदि अखोय से मपान थोगा अखोय सालाइतर फिरान द मतम जे सामना बाइतारे टाइमिंग जे थोलागा चत्तो फ्लाइट तौगी तौबो अखोयना सालाइतर हाइबन थी बिजों मोय मिलिटरी चत्तो खबा नुआइतन अखोय जे कनो फॉर्म चलागा हाइ को खतवेबो अदुगु खितंग अवाबदि थेनगी अदगिदि याम थुबगी पोत हाइतारे को अदुना मफमदि गेम येंबदि फंगोद्रे हाइतारे येंबदि चत्तो फंगोद्रे अखोयगी मफम फजबदि म्याम लei अदु क्या फंगोद्रे अदु मबान थोबनो वाकिंग चत्तो कोतना अदु मनातना थोइना याम येंगो फंगोद्रे कन दाबंगिदि नुआइबा हाइसे याम नुआइगी तव हाइगनको नाइ म्यामजु अदुम खामोनि म्यामजु कोया कमेन्ट के हाइबसु जाय कई किनो मते फिरान हाइदु केगिनो याम हाइनिंगे देसिन अदो तसिन इंडिया मु तौब फाइट अदि अतोपा कंट्रीसिंग तौब फाइट का रशिया का तोंगानबा अम लेय मोइगी अखोइगी स्टेडियम मुंजिदा मिते फिरान जे हाइबे यादो प्लस इंडिया फिरान ओरगजु मैट्रेस मतकता पुखत पे यादे फिरान मोयम डिसिप्लिन सेंटिबी लाइफ तो हाई माले दा फेक हायर जे अदु यादबनिना उपाय लेत आई याम हाइनिंगे मिते फिरान लेय अदुना उपाय लेतनिना अखोइ थोलागा लंबीगी मताइदा हाय याम नुआइते अदुको सिगी याम नुआइबा अमना रशियागी खोंगसे याम नुआइबा ओइ कोइबा लांगबदे ओइ फमदि मतम याम तेल सिगी याम नुआइबा अखोइ अइन बेल फंगपा असि नुआइबा बदगी अखोइ इंडिया टीमना अहुम सुबा ताबको अदुगी नुआइबा सिना नुआइबा ओइरे हाइदादगी रशियागी खोंगसे तसिना सिगी लेभेलसे यौनब होनरपदा अङोन सपोर्ट तौगिबिसिंसे ओके तसिना आई अहानबा आई कनो तौबिबसे आई ISTV को ISTV नेवा मोइना आई फसना कनो तौबिरे अदगी सिंगमई 360 अते लेबा कनो सिंको मोइ मैम अममम त पल्लुद्रगजु को पुनोबु मैम पुनोबु थागचरी आई मकेदगी तसिना मणिपुर मैमना अमंगबा लुपामम दोसु अनि दोसु आइते अइमोना पिबिरकुदुना तसिना सी आई रशिया योनो सरिनी प्लस न्यू इरा एजुकेशन को मामाना आई अवाटपा पुलप यिंबिरगा माना स्पॉन्सर तौबिबगे मखोइ म्याम मतेना आई सी ngамजरिनी तसिना आई लेबा कंडीशन जिना सी योबा आइदि मंगदा खतंग आई वाखंदा खतंग मंगजबा ने आई खोंग थांगा चटपगी कनो फंगदि अब तसिना आई हुजि रशिया दे आई बेल पुरा हला जिबोदा वाखंदा रशिया योरे जे वाखंदम दिल चलिने हुजि बो चलि ꯅꯉꯣꯟꯗꯁꯨ ꯍꯟꯗꯛꯁꯦ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯔꯛꯑꯦ ꯃꯤ ꯃꯌꯥꯝꯁꯦ ꯐꯖꯅ ꯇꯧꯔꯛꯑꯦ ꯃꯌꯥꯝꯒꯤ ꯕ꯭ꯂꯦꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯥ ꯁꯤ ꯌꯧꯕ ꯉꯝꯃꯤꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯌꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯌꯥꯝꯒꯤ ꯕ꯭ꯂꯦꯁꯤꯡ ꯂꯩꯕꯒꯤꯅꯤ ꯃꯥꯅ ꯃꯤꯗꯣ ꯁꯦꯀꯦꯟ 27ꯗ ꯄꯤꯕ ꯉꯝꯃꯤꯗꯣ ꯑꯩꯈꯣꯏꯅꯁꯨ ꯐꯅꯌꯥꯝ ꯇꯧꯕꯒꯤ ꯑꯃ ꯇꯧꯕꯒꯤ ꯌꯥꯝ ꯀꯟꯅ ꯍꯩꯅ ꯍꯦꯛꯇ ꯑꯗꯨ ꯇꯧꯔ ꯇꯧꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯕ꯭ꯂꯦꯁꯤꯡ ꯂꯥꯛꯄꯁꯦ ꯃꯥ ꯂꯥꯛꯑꯝꯗꯥꯏꯗ ꯃꯤꯅ ꯊꯤꯅ ꯅꯥꯔꯛꯄꯁꯨ ꯌꯥꯎꯏ ꯃꯉꯣꯟꯗ ꯀꯔꯦꯝꯅꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯄꯩꯁꯥ ꯊꯥꯔꯝꯗꯥꯏ ꯂꯨꯄꯥ ꯑꯃ ꯊꯥꯔꯛꯏꯕꯣ ꯅꯪ ꯂꯨꯄꯥ ꯑꯃ ꯊꯥꯈ꯭ꯔꯕꯅꯤ ꯀꯥꯏꯅ ꯇꯧꯗꯅ ꯅꯨꯡꯉꯥꯏꯖꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯃꯤ ꯐꯖꯅ ꯇꯧꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯩ ꯃꯤ ꯅꯪ ꯄꯩꯁꯥ ꯀꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯁꯤꯕꯣ ꯀꯥꯏꯅ ꯇꯧꯗꯅ ꯂꯥꯝꯗꯤ ꯍꯥꯞꯄꯛꯀꯦꯅꯦ ꯀꯩꯅꯣ ꯌꯥꯎꯋꯦ तसिना आई पैसा अदु हापके नंग जीपे सी चंगदेनी खोती करेंना बदम हिदा थजलगा खाय खुजुम यावे वादो तसिना सिगुमदि तहन सेंना हापगदि अइना पामजगदि होय पैसागी मतेंग पांगबिबा ngambagैना पैसा पांगबिरक्त्रगजु लंबीदे थेंनाबदा वाहि नोरगजु इबुंगा नंग माइ पाक्ते यादे मखोइना पिरकबो बोर्डुना अइना गसि माइ पाक ngамजरिनि तसिना अइंगोंदा नुआइतबा लेरंबे याय आइबु नुसिबिदबो ओरंबजु याय अदु बोतो
ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯒ ꯑꯩ ꯋꯥꯔꯤꯉꯩ ꯃꯇꯝꯗꯨꯗ ꯀꯔꯦꯝꯅꯕꯤꯔꯛꯄꯗꯣ ꯍꯣꯏ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯌꯥꯝ ꯐꯥꯎꯋꯦ ꯑꯗꯨ ꯀꯩꯁꯨ ꯑꯩꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯍꯥꯏꯗꯤ 100ꯒꯤ ꯃꯅꯨꯡꯗ ꯍꯥꯏꯗꯤ 10 ꯑꯃꯗꯤ ꯑꯐꯠꯇꯕ ꯃꯣꯏ ꯌꯥꯎꯖꯕ ꯋꯥꯅꯦ ꯑꯗꯨꯅ ꯑꯩ ꯀꯩꯁꯨ ꯃꯣꯏ ꯈꯟꯗꯦ ꯍꯥꯏꯗꯤ 80 ꯑꯃꯗꯤ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯤꯕꯅꯤꯅ ꯑꯩ 10ꯗꯨꯗꯤ ꯑꯩ ꯍꯟꯅ ꯌꯦꯡꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯃꯥꯏ ꯄꯥꯛꯆꯕꯅꯤ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯗꯤ ꯃꯌꯥꯝꯕꯨ ꯅꯣꯂꯨꯛꯅ ꯆꯠꯆꯒꯅꯤ ꯍꯥꯏꯗꯤ ꯅꯥꯄꯜ ꯌꯥꯎꯗꯕꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯠꯄ ꯉꯝꯖꯒꯦ ꯍꯥꯏꯕꯁꯤꯡ ꯍꯥꯏꯖꯔꯒ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯔꯁꯤꯌꯥꯒꯤ ꯐꯥꯏꯠ ꯃꯅꯨꯡꯁꯤꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯁꯨ ꯌꯥꯝ ꯈꯦꯠꯅꯩ ꯃꯣꯏꯒꯤ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯨ ꯌꯥꯝ ꯈꯦꯠꯅꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯣꯏꯒꯤ ꯒ꯭ꯂꯣꯞ ꯎꯞꯄꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯦꯠꯇ ꯕꯦꯟꯗꯦꯖ ꯌꯦꯠꯇꯕ ꯈꯣꯠꯇꯕ ꯒꯝꯁꯤꯜ ꯍꯥꯞꯇꯕ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯈꯦꯠꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤꯗꯤ ꯄ꯭ꯂꯦꯌꯔꯅ ꯅꯣ ꯍꯥꯏꯗ꯭ꯔꯤꯉꯩ ꯑꯣꯔ ꯃꯥꯒꯤ ꯀꯩꯅꯣꯗꯨꯅ ꯀꯣꯆꯅ ꯂꯦꯞꯄꯣ ꯍꯥꯏꯗ꯭ꯔꯤꯉꯩ ꯂꯦꯞꯇꯕꯤ ꯔꯦꯐ꯭ꯔꯤꯅ ꯂꯦꯞꯄ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯇꯣꯉꯥꯟꯕ ꯈꯔ ꯂꯩ ꯃꯣꯏꯒꯤ ꯔꯨꯜꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯤꯈꯩꯁꯦ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯎꯔꯥꯎ ꯊꯔꯥꯎꯕ ꯇꯧꯅꯗꯦꯕ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯇꯣꯔꯅꯥꯃꯦꯟꯁꯤꯗ ꯑꯩꯁꯨ ꯍꯥꯟꯅ ꯂꯥꯎꯒꯦ ꯈꯣꯠꯀꯦꯅ ꯇꯧꯔꯝꯃꯦꯕ ꯈꯔꯕꯨꯗꯤ ꯂꯥꯎꯋꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯣꯏ ꯑꯁ꯭ꯋꯥꯏꯒꯤ ꯂꯥꯎꯔꯀꯥꯟꯗ ꯑꯣꯏꯅ ꯂꯥꯎꯋꯦ ꯑꯩꯈꯣꯏꯁꯨ ꯅꯤꯌꯣꯝꯗ ꯌꯥꯝ ꯀꯟꯅ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯊꯤꯖꯤꯜꯂꯨ ꯈꯣꯠꯂꯨ ꯀꯥꯏꯅ ꯇꯧꯔꯒ ꯇꯧꯅꯕꯤ ꯍꯦꯛ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯒꯤꯗ ꯑꯗꯣ ꯍꯥꯏꯔꯒꯁꯨ ꯕ꯭ꯔꯦꯛ ꯐꯥꯌꯔ ꯇꯧꯋꯦꯕ ꯑꯗꯒꯤ ꯄ꯭ꯂꯦꯌꯔꯁꯨ ꯃꯣꯏ ꯀꯩꯅꯣꯗ ꯃꯦꯠꯇꯨꯗ ꯀꯥꯈꯤ ꯇꯥꯔꯒꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯄ꯭ꯂꯦꯌꯔꯅ ꯌꯥꯝ ꯀ꯭ꯂꯦꯝ ꯇꯧꯕ ꯌꯥꯗꯦꯕ ꯋꯥ ꯌꯥꯝ ꯀꯟꯅ ꯉꯥꯡꯕ ꯌꯥꯗꯦꯕ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯌꯦꯕ ꯃꯣꯏꯒꯤ ꯍꯥꯟꯅ ꯔꯨꯜ ꯂꯣꯏ ꯏꯔ ꯊꯝꯃꯦꯕ ꯅꯣꯏ ꯃꯃꯝꯗ ꯍꯥꯟꯅ ꯆꯪꯒꯅꯤꯅ ꯍꯥꯏꯌꯦꯕ ꯃꯃꯝ ꯁꯨꯃꯥꯏꯅ ꯔꯨꯜ ꯂꯩ ꯅꯪꯅ ꯐꯅ ꯀꯩꯅꯣ ꯇꯧꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯅꯪꯅ ꯀꯩꯝ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯂꯥꯎ ꯈꯣꯡꯕ ꯀꯩꯝ ꯌꯥꯗꯦ ꯂꯥꯎꯕ ꯌꯥꯗꯦ ꯁꯤ ꯇꯧꯕ ꯍꯥꯟꯅ ꯔꯨꯜ ꯐꯖꯅ ꯁꯦꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯟꯅꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯑꯣꯚꯔ ꯃꯅꯤꯄꯨꯔ ꯑꯦꯁ ꯋꯦꯜ ꯑꯦꯁ ꯋꯥꯔꯜꯗ ꯈꯟꯅꯔꯤꯁꯦ MMA ꯁꯥꯟꯅꯔ ꯀꯦꯁ ꯃꯅꯨꯡꯗ ꯁꯥꯟꯅꯔꯒꯗꯤ ꯌꯥꯝ ꯀꯤꯕ ꯒꯦꯝꯅꯤ ꯀꯥꯏꯅ ꯈꯜꯂꯦ ꯁꯣ ꯂꯣꯝꯁꯤꯜꯂꯒ ꯁꯥꯟꯅꯕꯤ ꯀꯥꯏꯅ ꯁꯤꯁꯨ ꯃꯣꯏꯒꯤ ꯇꯦꯛꯅꯤꯛ ꯃꯈꯜ ꯑꯃꯅꯤ ꯀꯦꯁ ꯐꯥꯏꯠ ꯂꯩ ꯑꯩꯈꯣꯏ ꯀꯦꯁ ꯃꯅꯨꯡꯗ ꯅꯝꯁꯤꯜꯂꯒ ꯖꯥꯂꯤꯗ ꯅꯝꯅꯕꯤ ꯈꯣꯠꯄꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯔꯤꯡꯗ ꯈꯥꯏꯌꯦꯅ ꯑꯣꯔ ꯃꯈꯥꯗ ꯔꯤꯡ ꯈꯥꯗꯕꯤ ꯃꯦꯠꯆ ꯁꯥꯟꯅꯩꯌꯦꯅ ꯍꯦꯛꯇ ꯒꯦꯝꯗꯣ ꯑꯔꯥꯏꯕ ꯒꯦꯝ ꯅꯠꯇꯦꯕ ꯌꯦꯡꯕꯗ ꯑꯩꯈꯣꯏꯅ ꯂꯥꯏꯕ ꯉꯝꯕꯅꯦꯕ ꯌꯥꯝ ꯊꯤꯅ ꯔꯤꯁꯀꯤ ꯑꯣꯏꯕ ꯌꯥꯝ ꯊꯤꯅ ꯗꯤꯐꯤꯀꯜꯠ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯔꯤꯡ ꯈꯥꯕ ꯗꯦꯟ ꯃꯈꯥꯗ ꯁꯥꯟꯅꯕ ꯔꯤꯡ ꯈꯥꯗꯕꯤ ꯀꯦꯁ ꯅꯝꯗꯅ ꯑꯔꯨꯕ ꯀꯩꯅꯣ ꯅꯠꯇꯦꯕ ꯑꯗꯨꯒꯤꯁꯨ ꯃꯤꯁꯀꯟꯁꯦꯞꯁꯟ ꯍꯥꯏꯇꯥꯔꯦ ꯃꯤꯁꯨ ꯌꯥꯏ ꯁꯤꯗꯤ ꯔꯤꯡꯗ ꯁꯥꯟꯅꯩꯅꯦ ꯁꯤꯗꯤ ꯃꯦꯠꯇ ꯇꯧꯔ ꯁꯥꯟꯅꯩꯅꯦ ꯁꯤꯗꯤ ꯀꯩꯅꯣ ꯅꯠꯇꯦꯗ ꯀꯦꯁꯇ ꯁꯥꯟꯅꯕ ꯅꯠꯇꯦꯗ ꯀꯥꯏꯅ ꯍꯥꯏꯕ ꯃꯤꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯁꯤ ꯇꯣꯔꯅꯥꯃꯦꯟꯒꯤ ꯇꯣꯔꯅꯥꯃꯦꯟꯇꯪꯒꯤ ꯋꯥ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯗꯤꯐ꯭ꯔꯦꯟ ꯀꯝꯄꯅꯤꯁ ꯗꯤꯐ꯭ꯔꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯗꯤꯐ꯭ꯔꯦꯟ ꯀꯟꯇ꯭ꯔꯤꯁ ꯗꯤꯐ꯭ꯔꯦꯟ ꯔꯨꯜꯁ ꯂꯣꯏ ꯂꯩꯌꯦꯕ ꯁꯤꯗꯤ ꯃꯣꯏꯒꯤ ꯍꯩꯅꯖꯕꯤꯅꯦꯕ ꯑꯩꯈꯣꯏꯅ ꯆꯠꯂ ꯁꯥꯟꯅꯕꯒꯤ ꯋꯥꯅꯦꯕ ꯁꯤꯗ ꯑꯗꯨ ꯀꯦꯁ ꯃꯅꯨꯡꯗ ꯈꯥꯗꯦꯅꯦ ꯍꯦꯛꯇ ꯒꯦꯝꯗꯣ ꯑꯔꯥꯏꯕ ꯒꯦꯝ ꯅꯠꯇꯦꯕ ꯑꯗꯨꯝꯁꯨ ꯊꯝꯒꯦ ꯇꯧꯕꯅꯦ ꯑꯩꯁꯦ ꯃꯥꯅ ꯍꯥꯏꯒꯦ ꯇꯧꯔꯒ ꯑꯗꯒꯤ ꯀꯩꯅꯣꯅꯦ ꯍꯟꯗꯛꯀꯤ ꯐꯥꯏꯠꯇꯣ 27 ꯁꯦꯀꯦꯟꯗ ꯂꯣꯏꯈꯤꯗꯅ ꯑꯗꯣ ꯃꯤ ꯚ꯭ꯌꯨꯋꯔꯁ ꯌꯦꯡꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅꯅꯣ ꯂꯣꯏꯈꯤꯗꯣ ꯈꯪꯗꯕ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯎꯔꯤꯕ ꯁꯤꯁꯦ ꯍꯥꯏꯐꯦꯠ ꯊꯝꯕꯤꯔꯝꯃꯣ ꯁꯤꯁꯦ ꯍꯦꯛ ꯍꯧꯕꯗꯤ ꯑꯗꯨꯝ ꯍꯥꯏꯔꯦꯀꯣ ꯑꯩ ꯀꯦꯃꯣꯔꯥꯗ ꯂꯣꯏꯕꯅꯤ ꯑꯗꯣ ꯃꯥꯁꯦ ꯑꯩꯒ ꯁꯥꯟꯅꯔꯦ ꯊꯥꯏꯗ ꯀꯥꯎꯔꯦ ꯃꯥꯏ ꯈꯣꯡ ꯐꯥꯔꯦ ꯑꯩꯅ ꯒ꯭ꯔꯥꯎꯟ ꯅꯝꯁꯤꯜꯂꯦ ꯃꯥꯁꯦ ꯀꯦꯃꯣꯔꯥꯁꯦ ꯍꯥꯟꯅ ꯄꯥꯏꯔ ꯂꯩꯈ꯭ꯔꯦꯕ ꯑꯩꯅ ꯒ꯭ꯔꯥꯎꯟꯗ ꯆꯣꯡꯁꯤꯟꯕꯒ ꯀꯩꯅꯣꯗꯅꯤ ꯀ꯭ꯂꯣꯁ ꯒꯥꯔꯗꯅꯤ ꯀ꯭ꯂꯣꯁ ꯒꯥꯔꯗ ꯄꯣꯖꯤꯁꯟꯗꯅꯤ ꯂꯩꯔꯤꯁꯦ ꯑꯗꯣ ꯃꯥꯅ ꯀꯦꯃꯣꯔꯥꯁꯦ ꯄꯥꯏꯈ꯭ꯔꯦ ꯃꯥꯅ ꯑꯦꯗꯚꯥꯟꯇꯦꯖꯇꯣ ꯃꯥꯅ ꯍꯥꯜꯂꯤꯅꯤ ꯃꯥꯅ ꯍꯥꯟꯅ ꯄꯥꯏꯕꯅꯦ ꯑꯗꯨꯗ ꯃꯥꯅ ꯍꯥꯟꯅ ꯄꯥꯏꯔꯒ ꯑꯩ ꯈꯨꯠꯁꯦ ꯊꯦꯛꯄ ꯍꯧꯔꯦ ꯑꯗꯨꯗ ꯑꯩ ꯏꯁꯥꯁꯦ ꯂꯩꯊꯣꯔꯛꯄꯅꯦ ꯃꯥꯁꯦ ꯂꯩꯊꯣꯔꯛꯄꯒꯤ ꯀꯩꯅꯣꯁꯤꯗ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯑꯣꯖꯥꯅ ꯔꯨꯜꯁꯦ ꯇꯣꯡꯉꯥꯜꯂꯦ ꯑꯩꯈꯣꯏꯒꯤꯗ MMA ꯏꯟꯗꯤꯌꯥꯒꯤ MMA ꯑꯇꯣꯞꯄ MMAꯗ ꯕꯦꯛꯇ ꯊꯤꯟꯕ ꯌꯥꯗꯦ ꯂꯨꯈꯝꯗ ꯊꯤꯟꯕ ꯌꯥꯗꯦ ꯑꯗꯨ ꯃꯣꯏꯗꯤ ꯌꯥꯏ ꯑꯗꯨꯅ ꯑꯩꯅ ꯕꯦꯛꯇ ꯊꯣꯝꯕꯅꯦ ꯑꯗꯨꯗ ꯊꯣꯝꯕ ꯀꯩꯅꯣ ꯇꯧꯔꯛꯄꯗꯒꯤ ꯃꯥꯒꯤ ꯒ꯭ꯔꯤꯞꯁꯦ ꯅꯥꯟꯊꯣꯔꯛꯑꯦ ꯑꯗꯨꯗ ꯑꯩꯅ ꯀꯦꯃꯣꯔꯥ ꯇꯥꯁꯟꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯑꯣꯏꯅ ꯉꯝꯕ ꯀꯦꯃꯣꯔꯥꯗ ꯗꯥ ꯆꯥꯡꯒꯤ ꯋꯥꯈꯜꯗꯅꯤꯀꯣ ꯁꯨꯃꯥꯏꯅ ꯔꯨꯜꯁꯀꯤ ꯈꯦꯠꯅꯕ ꯂꯩꯔꯝꯕꯗꯣ ꯑꯦꯗꯚꯥꯟꯇꯦꯖꯅꯦꯅ ꯈꯟꯕ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖꯅꯦꯅ ꯈꯟꯕꯤꯕ꯭ꯔꯣ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖꯅꯦꯅ ꯈꯜꯂꯦ ꯑꯦꯗꯚꯥꯟꯇꯦꯖ ꯅꯠꯇꯦ ꯀꯩꯅꯣꯗ ꯄꯨꯔꯥ ꯔꯨꯜ ꯄꯨꯔꯥ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯝꯗꯥꯏꯗ ꯑꯌꯨꯛꯇ ꯍꯥꯏꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯅꯣꯡꯉꯥꯟ ꯑꯗꯨꯒꯤ ꯄ꯭ꯔꯤꯚꯤꯌꯁ ꯗꯦ ꯃꯃꯥꯡꯗꯁꯨ ꯊꯥꯔꯛꯑꯦ ꯑꯩꯉꯣꯟꯗ ꯗꯤꯇꯦꯜꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯑꯩꯅ ꯔꯨꯜꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯗꯣꯔꯤ ꯈꯣꯠꯇꯣꯔꯤꯅ ꯍꯥꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠꯇꯤ ꯇꯥꯟꯅꯩ ꯑꯗꯣ ꯃꯤꯠꯃꯛꯅ ꯎꯔꯨꯗ꯭ꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅꯃꯛꯇꯤ ꯇꯧꯔꯝꯒꯅꯤ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯇꯣꯉꯥꯟꯕ ꯑꯃ ꯏꯕꯗꯤ ꯌꯥꯎꯗꯕ ꯈꯔ ꯌꯥꯎꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯣꯛꯁꯤꯜ ꯎꯠꯄ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖꯅꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯪꯗꯕ ꯃꯐꯝꯗ ꯆꯪꯁꯤꯜꯂꯨꯔꯒ ꯊꯣꯛꯂꯛꯄꯒꯨꯝꯕꯅꯦꯕ ꯁꯃꯨꯗ꯭ꯔꯗ ꯊꯥꯗꯕꯒꯨꯝꯕꯅꯦꯕ ꯕꯪ ꯂꯥꯎꯅ ꯑꯗꯨꯒ ꯕꯪꯅ ꯉꯥ ꯐꯥꯔ ꯊꯣꯛꯆꯔꯛꯄꯅꯦꯕ ꯃꯥꯅ ꯍꯩꯖꯔꯨꯕꯒꯤ ꯑꯗꯣ ꯈꯤꯇꯪꯗꯤ ꯗꯤꯐꯤꯀꯜꯠ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟꯅꯦ ꯑꯩꯈꯣꯏꯅ ꯆꯪꯕꯗꯣ ꯍꯥꯟꯅ ꯌꯥꯝ ꯀꯟꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯀꯟꯅ ꯄ꯭ꯂꯥꯟ ꯇꯧꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯐꯥꯏꯠꯀꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯁꯦꯝꯖꯕ ꯋꯥꯅꯤ ꯔꯨꯜꯁꯇꯨꯕꯨꯗꯤ ꯑꯅꯝꯕꯅ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟꯗꯤ ꯑꯩꯅ ꯂꯣꯏꯅ ꯁꯤꯜꯂꯛꯀꯗꯕꯅꯦꯕ ꯑꯗ
ꯑꯩꯉꯣꯟꯗꯁꯨ ꯑꯩꯅ ꯅꯥꯟ ꯁꯤꯜꯂꯒ ꯑꯗꯨꯃꯛꯇꯤ ꯏꯕꯗꯨꯁꯨ ꯌꯥꯎꯔꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏꯁꯨ ꯂꯣꯟꯗꯨꯒꯤ ꯌꯥꯝ ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯕꯅꯤꯅ ꯈꯤꯇꯪꯁꯨ ꯀꯝꯃꯨꯅꯤꯀꯦꯁꯟꯗꯨ ꯈꯤꯇꯪ ꯃꯇꯦꯡ ꯑꯃꯁꯨ ꯋꯥꯠꯈꯤ ꯑꯩꯈꯣꯏ ꯃꯤ ꯍꯟꯗꯣꯛꯅꯕꯗꯣ ꯂꯥꯛꯄ ꯇꯥꯏꯃꯤꯡ ꯍꯥꯏꯐꯦꯠ ꯑꯣꯏꯈꯤꯕꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨꯋꯥꯏꯗ ꯑꯗꯨꯒꯨꯝꯕ ꯈꯤꯇꯪ ꯂꯩꯌꯦ ꯑꯗꯣ ꯆꯪꯉꯀꯥꯟꯗ ꯌꯦꯡꯉꯀꯥꯟꯗ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤ ꯅꯨꯡꯗꯥꯡ ꯌꯦꯡꯈꯠꯂꯛꯄꯗ ꯂꯣꯏ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦ ꯄꯣꯠꯇꯣ ꯑꯗꯣ ꯈꯤꯇꯪ ꯑꯗꯨꯒꯨꯝꯕꯗꯤ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯑꯗꯣ ꯃꯥꯁꯨ ꯈꯤꯇꯪ ꯅꯔꯚꯁꯅꯦꯁꯇꯤ ꯈꯤꯇꯪ ꯂꯩ ꯆꯪꯉꯝꯗꯥꯏꯗ ꯑꯗꯨꯕꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯥꯟꯅꯔꯒ ꯃꯉꯣꯟꯗ ꯀꯟꯐꯤꯗꯦꯟꯁ ꯃꯌꯥꯝ ꯍꯥꯞꯄꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯨꯝ ꯑꯣꯚꯔꯀꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯗꯥꯏꯖꯥꯟ ꯍꯥꯏꯔꯤꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯦꯟꯇꯔ ꯌꯥꯝ ꯐꯕ ꯑꯗꯨꯝ ꯌꯥꯝ ꯄꯣꯔꯦꯟ ꯑꯣꯏꯅ ꯍꯥꯏꯌꯦꯕ ꯗꯥꯃꯣꯗꯅꯁꯨ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯄꯨꯡ ꯑꯌꯨꯛꯀꯤ ꯄꯨꯡ 6:30 ꯑꯉꯥꯡ ꯈꯔ ꯇꯥꯛꯄ ꯈꯣꯠꯄ ꯍꯧꯔꯦꯅ ꯍꯥꯏꯕꯤꯗꯅ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯤꯗ ꯆꯦꯜꯍꯟꯅꯤꯡꯕ ꯒꯨꯟ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤ ꯇꯧ ꯇꯥꯔꯗꯤ ꯃꯣꯏꯗ ꯍꯣꯠꯅꯕꯒꯤ ꯄꯣꯠ ꯑꯃꯗꯤ ꯂꯩꯖꯩꯗꯅ ꯆꯨꯝꯅ ꯖꯁ ꯁ꯭ꯀꯤꯜꯒꯤ ꯄꯣꯠ ꯇꯣꯉꯥꯟꯈ꯭ꯔꯒ ꯃꯣꯏ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯃꯅꯨꯡꯗ ꯁꯦꯝꯖꯒꯗꯕꯗꯣ ꯑꯗꯨꯁꯤꯡꯗꯨꯗꯤ ꯀꯩꯀꯩꯅꯤ ꯈꯜꯂꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕ ꯐꯥꯏꯇꯔ ꯑꯅꯧꯕꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯣꯏꯁꯦ ꯁꯣꯂꯣꯝꯗ ꯌꯥꯝ ꯆꯠꯂꯦ ꯁꯦꯡꯅ ꯍꯥꯏꯗꯤ ꯑꯦꯝꯑꯦꯁꯦ ꯀꯩꯗꯧ ꯁꯥꯟꯅꯕꯅꯣ ꯍꯥꯏꯔꯒ ꯐꯨꯅꯕ ꯐꯥꯏꯠ ꯑꯃꯒ ꯊꯣꯛꯑꯒ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯊꯥꯒꯠꯄ ꯑꯗꯒꯤ ꯀꯦꯁ ꯃꯅꯨꯡ ꯍꯥꯏꯇꯥꯔꯦꯀꯣ ꯀꯦꯁ ꯃꯅꯨꯡꯗ ꯆꯪꯉꯒ ꯐꯣꯇꯣꯒ ꯅꯝꯃꯒ ꯌꯥꯝ ꯊꯤꯕ ꯃꯁꯥꯗ ꯑꯗꯨꯝ ꯋꯥꯈꯜꯗ ꯈꯟꯖꯕꯗꯣ ꯑꯗꯒꯤ ꯀꯩꯅꯣꯗꯒꯁꯦ ꯑꯩ ꯐꯥꯏꯇꯔꯅꯦꯒ ꯊꯥꯒꯠꯄ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯐꯥꯏꯇꯔꯅꯦ ꯍꯥꯏꯕ ꯃꯁꯥꯅ ꯃꯁꯥꯁꯦ ꯀꯩꯅꯣ ꯇꯧꯖꯕꯗꯣ ꯑꯗꯣ ꯇꯁꯦꯡꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩ ꯇꯧꯍꯟꯅꯤꯡꯗꯦ ꯇꯁꯦꯡꯅ ꯊꯃꯣꯏꯁꯦꯡꯅ ꯐꯥꯏꯠꯁꯦ ꯄꯥꯝꯖꯔꯒꯗꯤ ꯆꯪꯉꯣ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯐꯥꯏꯠꯁꯦ ꯃꯥꯡꯊꯣꯛꯄ ꯑꯣꯏꯅꯗꯤ ꯑꯦꯝ ꯑꯦꯁꯦ ꯃꯥꯡꯊꯣꯛꯄ ꯑꯣꯏꯅ ꯆꯪꯕꯤꯔꯛꯀꯅꯨ ꯇꯁꯦꯡꯅ ꯑꯦꯝ ꯑꯦꯝ ꯑꯦꯁꯦ ꯌꯥꯝ ꯁꯦꯡꯅ ꯁꯥꯟꯅꯖꯕ ꯍꯥꯏꯗꯤ ꯑꯦꯝ ꯑꯦꯝ ꯑꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯥꯏꯇꯔ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯐꯥꯏꯇꯔ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯍꯥꯏꯗꯤ ꯁꯣꯗ ꯆꯠꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯥꯏꯇꯔ ꯃꯒꯨꯟꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯑꯩꯈꯣꯏꯅ ꯑꯩ ꯏꯁꯥꯃꯛ ꯇꯧꯗ ꯐꯥꯏꯇꯔ ꯃꯒꯨꯟ ꯆꯦꯟꯕ ꯉꯝꯗꯦ ꯑꯗꯨꯅ ꯐꯥꯏꯇꯔ ꯑꯃꯒꯤ ꯃꯒꯨꯟꯁꯦ ꯐꯖꯅ ꯆꯦꯟꯕ ꯉꯝꯅꯕ ꯑꯗꯒꯤ ꯗꯥꯋꯥꯡꯕꯝꯒꯤ ꯍꯤꯌꯔ ꯁ꯭ꯇꯥꯏꯜꯁꯦ ꯁꯝꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯩꯅ ꯗꯥꯋꯥꯡꯕꯝꯒꯤ ꯐꯣꯇꯣ ꯆꯥꯅ ꯊꯥꯔꯛꯄ ꯀꯥꯟꯗ ꯑꯩꯁꯨ ꯈꯟꯈꯤꯕ ꯇꯧꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯍꯧꯖꯤꯛ ꯌꯦꯡꯈꯤꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯕꯨ ꯑꯣꯏꯔꯣꯀꯣ ꯑꯗꯩꯗꯤ ꯍꯥꯟꯅ ꯐꯥꯏꯠ ꯌꯦꯡꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝ ꯈꯜꯂꯝꯅꯦꯕ ꯀꯩꯗꯧꯕꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯝ ꯈꯪꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯅꯍꯥꯟ ꯀꯩꯅꯣ ꯔꯤꯁꯦꯞꯁꯟꯗꯨꯁꯨ ꯃꯌꯥꯝꯗꯤ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗꯣ ꯍꯥꯏꯐꯦꯠ ꯊꯝꯕꯤꯌꯨ ꯑꯩ ꯍꯤꯌꯔ ꯁ꯭ꯇꯥꯏꯜꯁꯦ ꯃꯤꯅꯁꯨ ꯌꯥꯝ ꯍꯪꯉꯦ ꯍꯥꯏꯗꯤ ꯏꯟꯇꯔꯚꯤꯌꯨ ꯌꯥꯝꯗꯁꯨ ꯂꯣꯏ ꯍꯪꯉꯦ ꯃꯔꯝꯗꯤ ꯑꯩ ꯃꯤꯅꯁꯨ ꯌꯥꯝ ꯑꯣꯠ ꯇꯥꯅ ꯍꯦꯛ ꯌꯦꯡꯕꯗꯣ ꯑꯗꯣ ꯇꯁꯦꯡꯅ ꯁꯤꯒꯤ ꯍꯤꯌꯔ ꯁ꯭ꯇꯥꯏꯜꯁꯦ ꯇꯨꯡꯗꯒꯤ ꯌꯦꯡꯉꯁꯨ ꯕꯝꯅꯤ ꯑꯗꯨꯝ ꯈꯪꯕꯅꯦ ꯍꯥꯏꯗꯤ ꯃꯤꯅ ꯃꯥꯡꯗ ꯌꯦꯡꯉꯁꯨ ꯕꯝꯅꯤ ꯑꯗꯨꯝ ꯈꯪꯕꯅꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯪꯕꯅꯦ ꯁꯤ ꯀꯃꯥꯏꯅ ꯀꯜꯂꯛꯈꯤ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯃꯇꯧ ꯇꯝꯈꯤꯕ ꯈꯣꯠꯈꯤꯕ ꯂꯩꯇꯦ ꯑꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯐꯥꯏꯇꯔꯁꯤꯡꯗꯁꯨ ꯁꯤꯒꯤ ꯍꯤꯌꯔ ꯁ꯭ꯇꯥꯏꯜꯁꯦ ꯁꯨꯃꯥꯏꯅ ꯀꯛꯄꯁꯨ ꯂꯩꯇꯦ ꯑꯗꯒꯤ ꯃꯤ ꯑꯃꯗꯒꯤ ꯃꯇꯧ ꯇꯝꯕ ꯀꯣꯄꯤ ꯇꯧꯕ ꯑꯝꯇ ꯂꯩꯇꯦ ꯁꯤꯗꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯌꯥꯝꯗꯩ ꯇꯣꯞ ꯇꯣꯞꯄ ꯇꯣꯉꯥꯟ ꯇꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯌꯥꯝ ꯑꯣꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯗ꯭ꯔꯦꯁꯃꯛꯇ ꯑꯣꯏꯔꯁꯨ ꯑꯣꯠ ꯑꯣꯏꯕ ꯑꯗꯩ ꯀꯂꯔ ꯉꯥꯛꯇ ꯁꯦꯠꯄ ꯍꯥꯏꯇꯥꯔꯦ ꯇꯅꯟꯁꯨꯒꯨꯝꯕ ꯑꯣꯔꯦꯟꯖꯀꯨꯝꯕ ꯄꯤꯡꯒꯨꯝꯕꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯖ ꯑꯗꯨꯝꯕ ꯌꯥꯝ ꯁꯦꯠꯆꯔꯤ ꯑꯗꯩꯗꯤ ꯃꯌꯥꯝꯗꯩ ꯑꯣꯠ ꯇꯥꯕ ꯃꯤ ꯃꯌꯥꯝ ꯂꯩꯃꯤꯟꯅꯕꯁꯤꯗ ꯈꯨꯠ ꯃꯌꯥꯝ ꯂꯩꯃꯤꯟꯅꯕꯁꯤꯗ ꯈꯤꯇꯪ ꯑꯣꯠ ꯇꯥꯕꯁꯦ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯗꯅ ꯊꯤꯅꯕꯨ ꯉꯥꯡꯒꯦꯔꯥ ꯐꯅꯕꯨ ꯉꯥꯡꯒꯦꯔꯥ ꯐꯖꯅꯕꯨ ꯉꯥꯡꯒꯦꯔꯥ ꯑꯗꯨꯅ ꯃꯥꯏ ꯋꯥꯔꯦ ꯑꯩꯉꯣꯟꯗ ꯃꯣꯏꯒꯤ ꯀꯩꯅꯣ ꯑꯃꯗꯤ ꯑꯣꯏꯔꯤꯗꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯗꯨ ꯁꯤ ꯍꯤꯌꯔ ꯁ꯭ꯇꯥꯏꯜꯁꯦ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯀꯥꯟꯅꯩ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯝ ꯑꯦꯁꯦ ꯑꯦꯝ ꯑꯦꯝ ꯑꯦꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯗꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯕꯝ ꯍꯣꯏ ꯀꯩ ꯍꯣꯏ ꯃꯌꯥꯝ ꯊꯣꯛꯂꯛꯏ ꯑꯩꯈꯣꯏꯁꯨ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯃꯣꯏ ꯃꯌꯥꯝ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕ ꯆꯠꯂꯝꯗꯥꯏꯗꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯅꯠꯇꯕ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯂꯤ ꯃꯣꯏꯒꯤ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯁꯦ ꯁꯥꯟꯅꯕ ꯆꯠꯂꯝꯗꯥꯏꯗꯪ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅꯁꯨ ꯍꯥꯏꯕꯤꯔꯛꯄ ꯃꯌꯥꯝ ꯌꯥꯎꯋꯦꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯊꯥꯏꯂꯦꯟꯗ ꯐꯥꯏꯠ ꯆꯠꯀꯗꯕꯗ ꯑꯩꯈꯣꯏꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯅꯤ ꯈꯣꯠꯅꯤ ꯁ꯭ꯄꯣꯟꯁꯔꯒꯤ ꯍꯩꯅꯕꯤꯁꯦ ꯁ꯭ꯄꯣꯟꯁꯔꯒꯤ ꯍꯩꯅꯕꯤꯁꯦ ꯁꯤꯃ ꯐꯖꯅ ꯑꯗꯨꯝ ꯈꯤꯇꯪ ꯆꯠꯅꯕꯤꯁꯤꯃ ꯂꯩꯔꯒꯗꯤ ꯐꯥꯏꯇꯔꯈꯩꯗꯁꯨ ꯋꯥꯔꯣꯏꯅ ꯈꯟꯖꯩ ꯃꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕ ꯆꯠꯂꯝꯗꯥꯏꯗ ꯇꯤꯀꯦꯠ ꯀꯥꯏꯗꯒꯤ ꯀꯛꯀꯅꯤ ꯀꯔꯤ ꯆꯥꯒꯅꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯁꯤꯒꯨꯝꯕꯒꯤ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯂꯩꯕ ꯑꯗ ꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯊꯨꯝ ꯈꯤꯇꯪ ꯃꯑꯣꯡ ꯆꯥꯕꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯝꯅ ꯐꯦꯃꯤꯂꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯁꯤꯒꯤ ꯒꯦꯝꯁꯦ ꯃꯤꯟꯁ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯁꯦ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯃꯣꯏꯗꯩꯁꯨ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯃꯌꯥꯝ ꯇꯧꯅꯕ ꯌꯥꯕ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯄꯤꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯄꯣꯟꯁꯔ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯤꯔꯒꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯦꯝ ꯑꯦꯝ ꯑꯦꯒꯤ ꯋꯥꯔꯜꯁꯦ ꯌꯥꯝꯅ ꯆꯥꯎꯈꯠꯀꯅꯤ ꯊꯥꯖꯩ ꯃꯅꯤꯄꯨꯔꯒꯤꯅꯤꯀꯣ ꯍꯥꯏꯖꯔꯤꯁꯦ ꯑꯇꯣꯞꯄ ꯃꯌꯥꯝ ꯁꯨꯝ ꯇꯧꯕꯤ ꯌꯥꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯁꯦ ꯌꯣꯛꯈꯠꯁꯦ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯁ꯭ꯄꯣꯟꯁꯔꯒꯤ ꯑꯩꯈꯣꯏ ꯍꯩꯅꯕꯤꯁꯤꯃ ꯐꯖꯅ ꯂꯩꯔꯒꯗꯤ
ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯅꯦꯅ ꯈꯟꯖꯩ ꯑꯗꯣ ꯁꯤꯒꯤꯁꯨ ꯑꯃꯨꯛꯇꯪ ꯍꯥꯏꯖꯍꯧꯒꯦ ꯑꯩ ꯂꯥꯁ ꯅꯣꯠꯇ ꯑꯣꯀꯦ ꯗꯥꯝꯕꯝꯒꯤꯁꯨ ꯍꯥꯏꯕꯤꯌꯦ ꯀꯩꯅꯣꯁꯤꯀꯣ MMA ꯄꯥꯝꯖꯕꯁꯤꯡꯗ ꯀꯩ ꯇꯧꯍꯟꯅꯤꯡꯒꯦꯗꯣ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯗꯥꯜꯆꯥꯡꯒꯤꯁꯨ ꯍꯥꯏꯐꯦꯠ ꯁꯦꯁꯟ ꯄꯤꯕꯤꯔꯝ ꯌꯥꯝ ꯍꯥꯏꯗꯤ MMA ꯄꯥꯝꯖꯕꯁꯤꯡꯁꯦ ꯁꯤꯁꯤꯗ ꯗꯥꯜꯆꯥꯡ ꯑꯦꯝ ꯑꯦꯝ ꯑꯦ ꯄꯥꯝꯖꯕꯁꯤꯡꯗ ꯄꯥꯝꯖꯕ ꯃꯈꯜ ꯑꯅꯤ ꯁꯨꯏ ꯁꯥꯟꯅꯒꯦꯅ ꯈꯟꯕ ꯄꯥꯝꯖꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯁꯥꯟꯅꯗꯕꯤꯗ ꯑꯩꯈꯣꯏꯗꯧꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯟꯅꯗꯕꯤꯗ ꯄ꯭ꯔꯣꯃꯣꯠ ꯇꯧꯖꯕꯒꯤ ꯑꯦꯝ ꯑꯦꯝ ꯑꯦꯁꯦ ꯄꯥꯝꯖꯕꯒꯤ ꯁꯤꯒꯤ ꯇꯧꯕ ꯑꯃ ꯌꯥꯝ ꯑꯅꯤꯁꯦ ꯌꯥꯝ ꯀꯣ ꯔꯤꯂꯦꯇꯦꯠ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯃꯅ ꯃꯦꯟꯇꯔ ꯑꯣꯏꯗꯣꯏꯅꯤ ꯑꯃꯅ ꯁꯥꯟꯅꯔꯣꯏ ꯑꯣꯏꯗꯣꯏꯅꯤ ꯑꯗ ꯑꯅꯤꯃꯛꯁꯦ ꯑꯦꯝ ꯑꯦꯝ ꯑꯦꯁꯦ ꯀꯔꯤꯅꯣꯅ ꯐꯖꯅ ꯐꯨꯜꯂꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯃꯣꯏꯅ ꯇꯧꯖꯔꯤꯕ ꯂꯥꯏꯟ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯒ ꯑꯅꯤꯃꯛꯁꯦ ꯐꯖꯅ ꯋꯥꯛ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯐꯖꯅ ꯃꯥꯏ ꯄꯥꯛꯂꯛꯀꯅꯤ ꯑꯗꯨꯅ ꯑꯦꯝ ꯑꯦꯝ ꯑꯦ ꯁꯥꯟꯅꯒꯗꯣꯏꯕ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝꯁꯤꯁꯨ ꯗꯤꯁꯤꯄ꯭ꯂꯤꯟ ꯐꯖꯅ ꯂꯩꯕ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯐꯖꯅ ꯆꯨꯝꯅ ꯇꯧꯕ ꯅꯤꯁꯥ ꯄꯪꯁꯥ ꯆꯥꯗꯕ ꯍꯧꯖꯤꯛꯀꯤ ꯇꯧꯔꯤꯕ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯌꯥꯝ ꯆꯥꯏꯊꯣꯛꯇꯕ ꯍꯥꯏꯇꯥꯔꯦ ꯐꯣꯀꯁ ꯇꯧꯕꯗ ꯐꯣꯀꯁ ꯏꯁ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯑꯗꯨꯒ ꯊꯥꯖꯕꯀꯣ ꯐꯣꯀꯁ ꯑꯦꯟ ꯇ꯭ꯔꯁ ꯁꯤ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯔ ꯑꯣꯏꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯗ ꯃꯦꯅꯦꯖꯃꯦꯟꯒꯤ ꯁꯥꯏꯠꯇ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯆꯪꯉꯤꯕ ꯃꯤꯈꯩꯁꯨ ꯐꯖꯅ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯐꯖꯅ ꯁ꯭ꯇꯗꯤ ꯇꯧꯕꯤꯔꯒ ꯁꯨꯃꯥꯏꯅ ꯏꯟꯕꯐꯥꯎ ꯌꯥꯅꯤꯅ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯂꯞ ꯄꯨꯜꯂꯒ ꯑꯗꯨꯝ ꯑꯇꯥꯅ ꯏꯟꯕ ꯌꯥꯅꯤ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯗꯥꯝꯕꯝ ꯑꯃꯗꯤ ꯗꯥꯜꯆꯥꯡ ꯁꯨꯃꯥꯏꯅ ꯃꯇꯝ ꯈꯔ ꯄꯤꯕꯤꯕꯒꯤꯀꯣ ꯑꯗꯨꯒ ꯗꯥꯝꯕꯝꯁꯨ ꯃꯊꯪ ꯇꯥꯔꯛꯄꯗꯁꯨ ꯕꯦꯜ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯁꯦꯟ ꯇꯤꯚꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯍꯥꯟ ꯗꯥꯝꯕꯝ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠꯀꯤ ꯃꯥꯒꯤ ꯔꯤꯁꯦꯞꯁꯟꯒꯤ ꯀꯩꯅꯣ ꯃꯤꯅꯤ ꯗꯣꯀꯨꯃꯦꯟꯇꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯦꯟ ꯇꯤꯚꯤꯗ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯅꯤ ꯃꯌꯥꯝꯗꯨꯁꯨ ꯌꯦꯡꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ Thank you.